ꯉꯁꯤꯁꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯦꯞꯇꯨ ꯂꯥꯛꯆꯔꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯅꯧꯕ ꯏꯆꯤꯟꯅꯥꯎ ꯀꯅꯥꯒꯨꯝꯕ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯣ ꯉꯁꯤꯁꯨ ꯑꯌꯨꯛ ꯉꯁꯤ ꯃꯣꯔꯅꯤꯡꯒꯤꯁꯨ ꯑꯦꯜꯕꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ 이친놈 양 아이고 그 백파스 로너를 뿌로 뿡따라 따도래 미 mấy tiếng ai thế 이친놈 양 거 미 mấy tiếng ai thế ngasisu wari utai khách sạn rasi wan mai wari 이친놈 양 support kadang-kadang lagi i친놈 양 이친놈 양 lakpiro like thank you like topic to mo thagachari comment macha am thambiro i친놈 양 거 comment amdi thambio good morning aja morning itu morning ayo ke breakfast ke lu biro break ma thagachari ahang tada kuiteme like to kuito mo taiteme hane thagachari itu mayu ke breakfast aga thakalo na labong support thank you itema thank you Beba Fabio you hello Fabio kay lamdagi no agi LP champi bitam mak thagachari Fabio you कहाँ से आ रहे हो कहाँ से बोल रहे हो Mutiara do you like black man Nigire Mutiara itu mayu ke chatak pira bro RB Sidu please show me your support okay thank you hello batak aya Aziz ayo Aziz thakpa kuire chak thong ge tema kenyang thong ani hello bapak aya Aziz ayo hello bapak
Wow, Doni laye, good morning. Oh, morning, Doni. Ngasi duty chaloidro. Ayu kri breakfast loirabo. Thakpa loire, chak thongge. Doni, thank you. Morning sida kage chenen jambu na thagachari loire. Duty chaloidro. Kaya ꯆꯠꯀꯅꯤ ꯑꯣ ꯃꯁꯛ ꯈꯪꯗꯕ ꯃꯌꯥꯝ ꯀꯣꯏꯔꯛꯂꯤꯅꯦ ꯑꯣꯖꯥ ꯉꯁꯤꯗꯤ ꯃꯦꯔꯥꯃꯦꯁ ꯁꯒꯣꯜꯁꯦ ꯅꯨꯃꯤꯠꯅꯤꯅ ꯃꯁꯛ ꯈꯪꯗꯕꯁꯦ ꯑꯩ ꯇꯥꯏꯄꯤꯡꯁꯦ ꯃꯣꯏꯁꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯤꯃꯤ ꯀꯩꯅꯣ ꯂꯣꯏꯕꯒ ꯍꯦꯛꯇ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯕ ꯆꯠꯀꯅꯤ ꯍꯥꯏ ꯄꯨꯡ ꯀꯌꯥꯗ ꯆꯠꯀꯅꯤ ꯌꯨꯅꯤꯠ ꯄꯨꯡ ꯀꯌꯥ ꯆꯠꯀꯅꯤ ꯗ꯭ꯌꯨꯇꯤ ꯄꯨꯡ ꯀꯌꯥ ꯆꯠꯀꯅꯤ ꯑꯣꯖꯥꯒꯤ ꯆꯤꯟꯃꯤꯟꯗ ꯍꯥꯏꯕꯅꯤ ꯍꯣꯏ ꯍꯥꯏꯕꯗꯣ ꯑꯩ ꯆꯪꯉꯤ ꯀꯥꯡꯕꯨꯁꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯤꯃꯤ ꯃꯣꯏ ꯂꯣꯏꯔꯛꯄꯗ ꯂꯣꯏꯔꯦ ꯀꯩꯝꯇ ꯀꯩꯅꯣ ꯃꯇꯦꯡ ꯂꯩꯄꯣꯟꯇꯦ ꯑꯗꯨꯅ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯕꯅꯤꯗꯣ ꯎꯗꯦ ꯀꯩꯝꯇ ꯆꯠꯂꯨꯗꯣꯏꯅꯤ ꯀꯀꯥ ꯆꯠꯂꯗꯣꯏꯅꯤ ꯀꯀꯥ ꯆꯠꯂꯗꯣꯏꯅꯤ ꯀꯀꯥ ꯑꯣ ꯐꯖꯅ ꯆꯠꯂꯣ ꯗ꯭ꯌꯨꯇꯤ ꯌꯧꯅꯕ ꯆꯠꯂꯣ ꯑꯗꯨꯒ ꯕꯥꯔꯣꯏ ꯂꯟꯁꯀꯤ ꯇꯤꯐꯤꯟꯗꯤ ꯄꯨꯗꯣꯏꯔꯣ ꯔꯨꯝꯗꯒꯤ ꯃꯌꯥꯝ ꯀꯥꯒꯤ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯏꯆꯟ ꯗꯣꯅꯤ ꯊꯥꯒꯠꯆꯔꯤ ꯀꯀꯥꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ ꯄꯨꯡ 10 ꯇꯥꯔꯃꯦ ꯅꯪ ꯗ꯭ꯌꯨꯇꯤ ꯆꯠꯅꯕ ꯇꯧꯔꯣꯀꯣ ꯗ꯭ꯌꯨꯇꯤ ꯆꯠꯂꯣ ꯆꯠꯄ ꯈꯣꯠꯄꯗ ꯃꯨꯟꯅ ꯌꯦꯡꯉ ꯆꯠꯂꯣ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯍꯜꯂꯛꯑꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯑꯃꯨꯛ ꯏꯆꯤꯟ ꯏꯅꯥꯎ ꯎꯅꯁꯤ ꯀꯣ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯣ ꯅꯪ ꯗ꯭ꯌꯨꯇꯤꯗꯣ ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯅꯁꯤ ꯅꯪ ꯗ꯭ꯌꯨꯇꯤ ꯀꯌꯥꯝ ꯊꯥꯞꯀꯦ ꯔꯨꯝꯗꯒꯤ ꯅꯪ ꯂꯩꯕ ꯔꯨꯝꯗꯒꯤ ꯅꯪ ꯗ꯭ꯌꯨꯇꯤ ꯃꯐꯝꯗꯣ ꯀꯌꯥꯝ ꯊꯥꯞꯄꯤ ꯑꯣꯀꯦ ꯀꯥ 오케이 웰컴 도니 चलुरो ड्यूटी ꯅꯪ ꯗꯨꯒꯤ ꯀꯌꯥꯝ ꯊꯥꯞꯀꯦ ड्यूटी ꯆꯠꯂꯤꯗꯣ ꯗꯣꯅꯤ ꯏꯇꯩꯃ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯑꯩ ꯏꯇꯩꯃ ꯍꯥꯏꯗꯣ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜꯗ ꯍꯥꯏꯕꯅꯤ ꯆꯨꯝꯃꯤ ꯑꯩ ꯆꯦꯅꯦꯜꯗꯅꯤ ꯃꯌꯥꯝ ꯀꯀꯥꯒꯤ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯣ ꯑꯣꯀꯦ ꯑꯣꯀꯦ ꯀꯥ ꯗꯣꯅꯤ ꯆꯠꯂꯨꯔꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯉꯁꯤꯗꯤ ꯁꯒꯣꯜꯁꯦꯟ ꯃꯦꯔꯥꯃꯦꯁ ꯊꯣꯡꯉꯔꯅꯤ ꯑꯩ ꯈꯟꯖꯕꯗ ꯄꯨꯡ 10 ꯇꯥꯔꯦ Tatamango like then Namada good morning breakfast loibo abungo school kakrabo thagte namada ngase ngana chang pengana lakire thagachari breakfast kari charage tado chadugi di namada ai tan chai ko morning ai di tan chai nimiki
ꯑꯩꯗꯤ ꯑꯌꯨꯛꯀꯤꯁꯦ ꯆꯥꯛ ꯆꯥꯕ ꯍꯩꯅꯗꯦ ꯅꯝꯕꯗ ꯀꯣ ꯇꯟ ꯆꯥꯏ ꯑꯗꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩ ꯄꯨꯡ ꯇꯔꯥꯒꯤ ꯑꯦꯜꯕꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯕꯤꯇꯥ ꯆꯪꯉꯛꯇ꯭ꯔꯤ ꯑꯗꯣ ꯅꯅꯥꯏ ꯊꯕꯛ ꯂꯣꯏꯖꯔꯦ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯂꯣꯏꯖꯔꯕꯗꯤ ꯑꯗꯣꯝꯒꯤ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯜꯂꯒ ꯕꯤꯁ꯭ꯔꯥꯝ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯐꯥꯎꯗꯗꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯁꯤ ꯑꯗꯣ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯕꯤꯇꯥ ꯂꯥꯛꯇ꯭ꯔꯤꯀꯣ ꯑꯩ ꯏꯆꯟꯅꯨꯄꯤ ꯕꯤꯇꯥ ꯂꯥꯛꯇ꯭ꯔꯤ ꯅꯝꯕꯗ ꯏꯆꯦꯃꯟꯗꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯈ꯭ꯔꯕꯣ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯕ ꯍꯩꯅꯗꯦ ꯑꯣ ꯃꯅꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯕ ꯍꯩꯅꯗꯦ ꯅꯝꯕꯗ ꯏꯁꯩ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯔꯥ ꯑꯩꯒꯤꯗꯤ ꯅꯣꯡꯃꯒꯤꯅꯦ ꯇꯟ ꯑꯇꯥꯇꯟꯁꯦ ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯁꯤꯒꯩ ꯍꯦꯟꯅ ꯆꯥꯗꯦ ꯃꯣꯔꯅꯤꯡꯗ ꯇꯟ ꯁꯕꯖꯤ ꯆꯥꯏ ꯑꯩ ꯈꯪꯉꯤꯗ ꯇꯟ ꯆꯥꯏ ꯍꯥꯏꯗꯤ ꯀꯩꯅꯣꯝ ꯌꯥꯎꯔꯝꯅꯦ ꯑꯩ ꯑꯗꯨꯝ ꯈꯪꯉꯝꯃꯦꯕ ꯑꯗꯨꯅꯤ ꯈꯤꯇꯪ ꯆꯥꯔꯁꯨ ꯍꯥꯎꯅꯀꯣ ꯆꯥꯕꯗꯣ ꯑꯗꯨ ꯌꯥꯝ ꯐꯩ ꯅꯨꯡꯉꯥꯏ ꯈꯪꯗꯦꯗꯅ ꯑꯆꯨꯝꯕꯅꯤ ꯑꯩꯗꯤ ꯅꯣꯏ ꯏꯇꯩꯃ ꯑꯍꯟꯗꯣ ꯏꯆꯦꯃꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦꯃꯟꯁꯦ ꯑꯗꯨꯅꯤ ꯉꯁꯤꯗꯤ ꯉꯥꯈꯥ ꯉꯥꯛꯂꯩꯒ ꯌꯣꯟꯕ ꯂꯥꯛꯇ꯭ꯔꯦ ꯑꯩ ꯔꯦꯕꯤꯇꯥ ꯂꯥꯛꯑꯗꯤ ꯋꯥꯔꯤꯁꯦ ꯈꯔ ꯅꯨꯡꯉꯥꯏꯒꯗꯧꯕ ꯃꯣꯔꯅꯤꯡꯗꯒꯤ ꯆꯥ ꯑꯅꯤꯔꯛ ꯊꯛꯑꯦ ꯑꯁ ꯒꯨꯗ ꯀꯀꯥꯅ ꯑꯩ ꯇꯥꯖꯧꯒꯨꯝꯕꯅ ꯄꯥꯝꯕ ꯊꯕꯛꯃꯛꯅꯤꯗꯣ ꯐꯩ ꯊꯛꯀꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤꯅꯦ ꯆꯉꯥꯡ ꯊꯛꯎ ꯅꯝꯕꯗ ꯑꯩꯈꯣꯏꯒꯤ ꯑꯃꯨꯜ ꯀꯩꯅꯣꯁꯦ ꯄꯥꯎꯗꯔꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯛꯆꯥꯡꯗ ꯌꯥꯝꯅ ꯏꯆꯦꯃꯟ ꯅꯨꯡꯁꯤ ꯍꯥꯏ ꯐꯕꯅꯦ ꯋꯥꯎ ꯕ꯭ꯔꯗꯔ ꯃꯣꯔꯅꯤꯡ ꯀ꯭ꯔꯤꯁꯟ ꯅꯪ ꯒꯨꯍꯥꯇꯤ ꯆꯠꯂꯕꯣ ꯍꯟꯗꯛ ꯕ꯭ꯔꯗꯔꯁꯨ ꯐꯣꯟ ꯇꯧꯔꯛꯄ ꯉꯝꯗꯦꯀꯣ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒꯗ ꯕ꯭ꯔꯗꯔꯁꯨ ꯑꯗꯨꯝ ꯀꯣꯛ ꯁꯥꯕꯖꯥꯠꯅꯤ ꯍꯟꯗꯛꯁꯦ ꯀ꯭ꯔꯤꯁꯟ ꯅꯪ ꯒꯨꯍꯥꯇꯤ ꯆꯠꯂꯕꯣ ꯀ꯭ꯔꯤꯁꯟ ꯆꯠꯇ꯭ꯔꯤꯗ ꯆꯠꯇ꯭ꯔꯤ ꯗꯦꯠ ꯇꯔꯥꯗꯅꯤ ꯕ꯭ꯔꯗꯔ ꯑꯣ ꯑꯁ ꯗꯦꯠ ꯇꯔꯥ ꯑꯗꯨꯗꯤ ꯉꯁꯤ ꯗꯦꯠ 8 ꯍꯌꯦꯡ 9 10 ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤ ꯍꯣꯏ ꯉꯁꯤ ꯑꯗꯨꯗꯤ ꯍꯌꯦꯡ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯉꯔꯥꯡ ꯀꯔꯤꯒꯤꯅꯣ ꯑꯦꯜꯕꯤ ꯗ ꯁꯣ ꯇꯠꯄ ꯇꯧꯅ ꯇꯠꯈꯔꯦ ꯍꯥꯏꯗꯤ ꯀꯔꯦꯟꯗꯤ ꯂꯩꯕꯀꯣ ꯑꯩ ꯀꯩꯅꯣꯒꯤ ꯗꯤꯝ ꯂꯥꯏꯠꯁꯦ ꯆꯥꯛꯊꯣꯛꯈ꯭ꯔꯕ ꯃꯝꯃꯕ ꯃꯣꯕꯥꯏꯜꯁꯨ ꯅꯦꯠ ꯄꯦꯛ ꯌꯥꯎꯗ꯭ꯔꯕꯀꯣ ꯑꯗꯨꯒ ꯑꯩꯅ ꯇꯨꯝꯕꯁꯤ ꯌꯥꯗꯗꯅꯅꯦ ꯅꯔꯃꯗꯥꯅꯦ ꯇꯨꯝꯕꯁꯤ ꯃꯤꯠꯁꯦ ꯎꯏꯁꯤꯜꯂ ꯌꯥꯗꯗꯤ ꯑꯁ ꯌꯦꯡꯒꯦꯗꯤ ꯉꯥꯛꯇꯪ ꯌꯥꯕ ꯌꯦꯡꯒꯥꯏꯅ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕꯅꯀꯣ ꯑꯗꯨꯝ ꯇꯠꯊꯣꯛꯈ꯭ꯔꯦ ꯑꯩ ꯑꯗꯨꯝ ꯇꯠꯀꯗꯧꯔꯕ ꯅꯦꯠꯇꯣꯀꯣ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦꯅ ꯆꯥꯛꯇꯤ ꯆꯥꯕ ꯌꯥꯗꯦ ꯕ꯭ꯔꯗꯔ ꯂꯦꯡꯕ ꯈꯣꯠꯄ ꯑꯃꯠꯇ ꯌꯥꯕ ꯅꯠꯇꯦ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯗꯨ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯀꯟꯗꯤꯁꯟꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯆꯣꯟꯊꯅ ꯂꯩꯗꯨꯕꯨ ꯌꯦꯁꯥ ꯆꯟꯅꯕ ꯇꯧ ꯌꯥꯗ꯭ꯔꯣ ꯂꯦꯡꯕ ꯈꯣꯠꯄ ꯑꯃꯠꯇ ꯌꯥꯗ꯭ꯔꯗꯤ ꯅꯪ ꯈꯔ ꯌꯥꯡꯅ ꯆꯠꯅꯕ ꯇꯧ ꯌꯥꯗ꯭ꯔꯣ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤ ꯅꯪ ꯑꯃꯨꯛ ꯆꯣꯟꯊꯔꯤꯅꯣ ꯅꯍꯥꯟꯗꯒꯤ ꯔꯦꯕꯤꯇꯥ ꯂꯥꯛꯑꯣꯗꯅ ꯂꯥꯛꯀꯅꯤ ꯅꯪꯕꯗ ꯃꯥ ꯁꯣꯏꯅ ꯂꯩꯔꯝꯒꯗꯧꯅꯤ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯀꯀꯥ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯈꯨꯝꯕ ꯌꯥꯕꯒꯤꯅꯦ ꯆꯥꯟꯁ ꯑꯃ ꯐꯪꯉ ꯆꯪꯉꯛꯀꯗꯧꯅꯦꯕ ꯅꯃꯔꯥ ꯈꯪꯕꯅꯦ ꯇꯤꯀꯦꯠ ꯐꯪꯗꯕꯩꯅꯤ ꯕ꯭ꯔꯗꯔ ꯑꯣ ꯇꯤꯀꯦꯠ ꯐꯪꯗꯕꯒꯤ ꯑꯣ ꯔꯦꯕꯤꯇꯥꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏ ꯑꯩ ꯀꯅꯥꯝꯗ ꯅꯣꯏ ꯄꯤꯗꯦ ꯍꯣꯏꯗ ꯀꯩꯅꯣꯁꯤꯒꯗꯤ ꯀꯃꯥꯏꯅ ꯁꯤꯒꯗꯤ ꯄꯤꯅꯤꯀꯣ ꯔꯦꯕꯤꯇꯥꯅ ꯐꯣꯟ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏ ꯑꯩ ꯀꯅꯥꯝꯇ ꯅꯝꯕꯔ ꯄꯤꯗꯦ ꯍꯣꯏ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣꯅꯦ ꯁꯤꯒꯗꯤ ꯄꯣꯠꯇꯣ ꯂꯥꯏꯐꯇ ꯑꯦꯜꯕꯤꯁꯤꯒ ꯃꯤꯉꯣꯟꯗ ꯑꯗꯨ ꯄꯤꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯅꯝꯕꯔ ꯍꯥꯏꯁꯤ ꯀꯅꯥꯒꯣꯝꯅ ꯈꯪꯗꯣꯛꯈ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟ ꯃꯤ ꯍꯥꯏꯁꯤ ꯅꯝꯕꯔꯗꯀꯣ ꯏꯆꯝ ꯆꯝꯅ ꯁꯤꯝꯄꯜꯗ ꯈꯪꯅ ꯀꯩꯅꯣ ꯇꯧꯕ ꯑꯃꯅꯤ
ꯀꯣ ꯃꯤ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯂꯨꯔꯦ ꯅꯉꯣꯟꯗ ꯅꯝꯕꯔ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯄꯤꯕ ꯍꯥꯏꯁꯦ ꯀꯣ ꯀꯩꯁꯨ ꯁꯥꯎꯐꯝ ꯊꯣꯛꯇꯦꯗ ꯃꯥꯁꯨ ꯀꯩꯁꯨꯝ ꯋꯥꯔꯧꯔꯝꯃꯣꯏꯗ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ ꯑꯦꯜꯕꯤꯗꯗꯤ ꯄꯤꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯑꯩꯗꯣ ꯀꯃꯥꯏꯅ ꯄꯤꯒꯗꯣꯏꯅꯣ ꯑꯗꯨꯅꯤ ꯇꯥꯗꯣꯡꯕꯅ ꯍꯥꯏꯁꯦ ꯑꯦꯜꯕꯤꯗ ꯂꯥꯏꯔꯤꯛꯇ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯃꯤꯉꯣꯟ ꯅꯝꯕꯔ ꯄꯤꯅꯤ ꯃꯥ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯝꯕꯔ ꯄꯤꯔꯒ ꯃꯤ ꯀꯅꯥꯅꯣ ꯅꯝꯕꯔꯗꯣ ꯂꯧꯁꯜꯂꯒ ꯍꯌꯦꯡ ꯀꯔꯟ ꯇꯨꯅ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯇꯝꯕ ꯉꯝꯗꯦꯀꯣ ꯍꯧꯖꯤꯛꯀꯥꯟ ꯃꯤ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅꯤ ꯇꯥꯃꯣꯅ ꯍꯥꯏꯁꯦ ꯃꯤ ꯍꯥꯏꯁꯤ ꯃꯥꯟꯅꯗꯦꯕ ꯀꯩꯁꯨ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦꯗ ꯃꯥꯁꯨ ꯋꯥꯔꯧꯔꯣꯏ ꯑꯗꯨꯃꯥꯏꯅ ꯋꯥꯔꯧ ꯄꯨꯔꯧꯕ ꯅꯠꯇꯦꯗ ꯑꯩꯅ ꯁꯨꯝ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯐꯥꯒꯤ ꯖꯣꯒꯥꯏ ꯁꯨꯝ ꯇꯧꯕꯅꯦꯕꯀꯣ ꯃꯥ ꯉꯁꯥꯏꯅ ꯎꯔꯝꯅꯤ ꯂꯥꯛꯀꯅꯤ ꯍꯅꯨꯕꯤ ꯐꯥꯔꯗꯤ ꯅꯝꯕꯔ ꯄꯨꯝꯅꯃꯛꯇ ꯄꯤꯅꯤ ꯅꯪꯕꯣ ꯌꯨꯝꯊꯪꯅꯒ ꯂꯩꯔꯗꯤꯕꯣ ꯁꯩꯇꯣ ꯆꯥꯛ ꯆꯥꯗꯁꯨ ꯄꯦꯡꯒꯅꯤꯌꯦ ꯁꯩꯇ ꯅꯣꯡ ꯇꯥꯡꯉꯤꯕ ꯅꯪ ꯍꯅꯨꯕꯤ ꯐꯥꯔꯗꯤ ꯅꯝꯕꯔ ꯄꯨꯝꯅꯃꯛꯇ ꯄꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯝꯕꯔ ꯄꯤꯔꯣꯏ ꯔꯦꯕꯤꯀꯥ ꯂꯥꯛꯑꯣ ꯑꯩꯒꯤꯗ ꯂꯧꯒꯦ ꯇꯥꯔꯣ ꯂꯥꯛꯑꯣ ꯍꯥꯏ ꯑꯩꯒꯤ ꯗꯥꯏꯂꯣꯛ ꯇꯥꯔꯣ ꯂꯥꯛꯑꯣ ꯑꯩ ꯀꯥꯟꯅꯗꯦꯕ ꯑꯩ ꯃꯊꯪ ꯆꯠꯄꯗꯗꯤ ꯔꯦꯕꯤꯇꯥ ꯅꯪ ꯇꯥꯔꯝꯃꯗꯤꯅꯦ ꯈꯨꯝꯃꯧ ꯀꯀꯥ ꯅꯔꯃꯗꯥꯏ ꯅꯝꯕꯔ ꯂꯧ ꯂꯥꯛꯀꯦ ꯂꯧꯔ ꯄꯨꯔꯛꯀꯦ ꯈꯪꯉꯕꯣ ꯍꯟꯗꯛ ꯃꯣꯏ ꯈꯨꯟꯗ ꯏꯁꯩ ꯆꯠꯂꯗꯤꯅꯦ ꯀꯀꯥ ꯃꯪꯒꯣꯜ ꯅꯝꯕꯔ ꯄꯨ ꯂꯥꯛꯀꯦ ꯕꯥꯔꯗꯔꯗ ꯑꯩ ꯇꯦꯛꯁ ꯇꯦꯛꯁ ꯊꯥꯔꯛꯀꯦ ꯑꯃꯇ ꯌꯦꯡꯕꯤꯔꯣ ꯍꯣꯏ 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 ꯊꯥꯔꯛꯑꯣ ꯋꯥꯆꯞꯇ ꯌꯦꯡꯒꯦ ꯍꯅꯨꯕꯤ ꯐꯥꯔꯒ ꯅꯝꯕꯔ ꯄꯤꯒꯦ ꯍꯧꯖꯤꯛ ꯍꯅꯨꯕꯤ ꯐꯥꯗ꯭ꯔꯤꯕꯣ ꯅꯃꯗꯥ ꯍꯧꯖꯤꯛ ꯍꯅꯨꯕꯤ ꯐꯥꯗ꯭ꯔꯤꯕ ꯍꯥꯏꯕ ꯔꯦꯕꯤꯇꯥ ꯅꯃꯗꯥ ꯍꯧꯖꯤꯛ ꯍꯅꯨꯕꯤ ꯐꯥꯗ꯭ꯔꯤꯕ ꯍꯥꯏꯕ ꯍꯅꯦ ꯍꯧꯖꯤꯛ ꯍꯅꯨꯕꯤ ꯐꯥꯗ꯭ꯔꯤꯕ ꯅꯪ ꯇꯥꯕ꯭ꯔꯥ ꯕꯨꯛꯇꯣ ꯄꯤꯔꯣ ꯂꯥꯎ ꯑꯗꯨꯒ ꯃꯊꯣꯡ ꯆꯥꯔꯝꯃꯒ ꯆꯦꯡꯗꯣ ꯑꯃꯨꯛ ꯊꯝꯃꯤꯕ ꯑꯩ ꯅꯍꯥꯟ ꯁꯨꯝꯀꯥꯟꯗ ꯑꯗꯨꯝ ꯊꯝꯃꯦ ꯃꯤ ꯇꯥꯡ ꯇꯦꯛꯁ ꯂꯥꯛꯄ꯭ꯔꯣ ꯕ꯭ꯔꯗꯔ ꯂꯥꯛꯑꯝꯃꯅꯤ ꯀꯩꯅꯣ ꯀꯤꯁꯟ ꯑꯗꯨꯕꯨ ꯀꯀꯥꯅ ꯑꯦꯜꯕꯤꯗ ꯂꯩꯔꯝꯃꯤꯅ ꯆꯪꯕꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯣ ꯀꯀꯥ ꯂꯣꯏꯔ ꯌꯦꯡꯒꯦ ꯀꯤꯁꯟ ꯇꯥꯕ꯭ꯔꯥ ꯕ꯭ꯔꯗꯔ ꯍꯧꯖꯤꯛ ꯑꯦꯜꯕꯤꯗ ꯂꯩꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯪꯕꯗꯣꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯀꯥ ꯌꯦꯡꯒꯦꯀꯣ ꯕ꯭ꯔꯗꯔ ꯌꯦꯡꯒꯦ ꯅꯔꯃꯗꯥ अभी तो हम जवान अभी तो हम जवान नमदाबो ꯑꯩ ꯅꯪ ꯃꯅꯥꯛꯇ ꯂꯥꯛꯁꯤꯔ ꯀꯩꯅꯣ ꯃꯅꯥꯛꯇ ꯂꯩꯔꯁꯤꯔ ꯀꯩꯅꯣ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯅꯣꯡꯉꯥꯟꯕꯗ ꯑꯗꯨꯝ ꯃꯑꯣꯡ ꯑꯗꯨꯝ ꯂꯩꯕ ꯑꯩ ꯂꯥꯛꯑꯒꯦꯕꯣ ꯅꯪꯒꯤ ꯄꯨꯈ꯭ꯔꯤ ꯃꯇꯣꯟꯗꯨꯒ ꯂꯩꯔꯒꯦꯕꯣ ꯅꯔꯃꯗꯥꯕꯣ ꯏꯆꯦꯃꯟꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅꯒ ꯐꯥꯒꯤ ꯅꯠꯇꯦ ꯇꯥꯗꯣ ꯃꯪꯒꯣꯜ ꯃꯑꯣꯡ ꯆꯥꯗꯕ ꯃꯤ ꯌꯥꯝ ꯂꯩꯀꯣ ꯃꯋꯥ ꯂꯧꯔꯨꯅꯨ ꯃꯋꯥ ꯂꯧꯔꯨꯅꯨ ꯐꯥꯒꯤ ꯅꯠꯇꯦ ꯇꯥꯗꯣ ꯃꯪꯒꯣꯜ ꯃꯑꯣꯡ ꯆꯥꯗꯕ ꯃꯤ ꯌꯥꯝ ꯂꯩꯀꯣ ꯑꯣꯏꯃꯥ ꯂꯩꯇꯝꯅꯤꯗ
ꯃꯑꯣꯡ ꯆꯥꯗꯕꯅꯤ ꯀꯥꯞꯁꯜꯂꯛꯄ꯭ꯔꯥ ꯍꯥꯏꯁꯤꯕꯣ ꯂꯝꯕꯔꯁꯤꯡꯗꯣ ꯕ꯭ꯂꯣꯛ ꯍꯦꯛ ꯇꯧꯁꯜꯂꯣ ꯑꯋꯣꯏꯕ ꯑꯩ ꯅꯪꯒꯤ ꯄꯨꯈ꯭ꯔꯤ ꯃꯇꯣꯟꯗꯨꯒ ꯂꯩꯔꯦ ꯁꯤꯗ ꯀꯩꯅꯣ ꯅꯪꯒꯤ ꯒꯦꯠꯀꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯣ ꯑꯗꯨꯒ ꯂꯩꯔꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯐꯥꯒꯤ ꯖꯒꯣꯏ ꯁꯨꯝ ꯇꯧꯅꯩꯌꯦ ꯍꯣꯏ ꯈꯪꯉꯦꯕ ꯑꯗꯨꯅ ꯍꯥꯏꯁꯦ ꯑꯩ ꯂꯥꯛꯑꯒꯦ ꯅꯣꯏ ꯄꯨꯈ꯭ꯔꯤ ꯃꯇꯣꯟꯗ ꯂꯩꯔꯒꯦ ꯍꯥꯏꯁꯦ ꯑꯩ ꯏꯁꯩꯁꯨ ꯉꯥꯏꯇ ꯂꯥꯛꯑꯅꯤ ꯒ꯭ꯋꯥꯟꯖꯨꯒꯤ ꯏꯁꯩ ꯄꯨꯔꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯅꯤꯗꯅ ꯑꯁꯤꯒꯕꯨ ꯔꯦꯕꯤꯇꯥ ꯆꯪꯉꯛꯇ꯭ꯔꯤꯅꯤ ꯁꯤ ꯑꯉꯥꯡꯁꯦ ꯑꯃ ꯑꯗꯣ ꯕ꯭ꯂꯣꯛ ꯇꯧꯕꯗ ꯍꯨꯁꯦꯟ ꯍꯥꯏꯔꯦꯀꯣ ꯊꯥꯖꯈꯤꯗ꯭ꯔꯕ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯍꯥꯏꯗꯣ ꯍꯣꯏꯗ ꯅꯣꯛꯄ ꯍꯥꯏꯁꯦ ꯄꯨꯟꯁꯤꯔꯣꯟꯅꯤꯀꯣ ꯅꯣꯛꯄ ꯍꯥꯏꯁꯦ ꯄꯨꯟꯁꯤꯔꯣꯟꯅꯤ ꯏꯃꯥ ꯀꯩꯅꯣ ꯕ꯭ꯂꯣꯛ ꯇꯧꯕꯗꯣ ꯈꯨꯠꯁꯦ ꯅꯥꯔꯦꯀꯣ ꯐꯦꯁꯕꯨꯛꯇꯕꯨ ꯕ꯭ꯂꯣꯛ ꯇꯧꯒꯗ꯭ꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯕꯨ ꯕ꯭ꯂꯣꯛ ꯇꯧꯒꯗ꯭ꯔꯥ ꯋꯥꯎ ꯄꯨꯟꯁꯤꯕ ꯌꯨꯝꯅꯥꯝ ꯍꯥꯏ ꯀꯀꯥꯏ ꯐꯦꯁꯕꯨꯛꯇꯕꯨ ꯅꯪ ꯐꯦꯁꯕꯨꯛ ꯄꯥꯏꯕ꯭ꯔꯥꯅꯦ ꯑꯩꯕꯨ ꯎꯔꯨꯗꯦꯅꯦ ꯅꯣꯡꯃꯇ ꯇꯧꯒꯗ꯭ꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯕꯨ ꯕ꯭ꯂꯣꯛ ꯇꯧꯒꯗ꯭ꯔꯣ ꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯛꯏꯅꯦ ꯍꯥꯏꯁꯤꯅꯗꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯛꯑꯦꯕꯀꯣ मिस्टर नजरुल हेलो हेलो नजरुल भाई हमारे चैनल आवार जন্য धन्यवाद शुक्रिया लाइक करें नजरुल भाई हाय काका पुनसिबा जुमनाम थागतचरी काकागे चैनल चंगबदमक्ता लाइक मचा अमा तौबियो अयुकी ब्रेकफास्ट का लोरबो हौजी करिगे होनरिगे अइबु फेसबुक का दो हम उदेने नर्मदागे हम ओने फ्रेंड लेने दमिना खंगे हौजी कानगी नुपा सिंसे नसाबिबुदी मौना हेना पामी असें रेबेता आइगी वारी से तारो लाओ जिकांगी नुपा सिंसे नसाबिबुदी मौना हेना पामी असेंबा अदुदी असुंबनीको नजुलना कई हाइबा you from सिलसर रेबेताई वारी से तारो लाओ मिस्टर नजरुल भाई सिलचर का हूँ सिलचर का रहने वाला हूँ और कहाँ का रहने वाला हो रेबेता थोरो ने नर्मदा वारी से तारो लाओने नंगो लेसाबी दंगाव दे पाखंग दंगाव रे थोरो ने रेबेता नुसीबी नंगो Nhìn tăng điều của mày à?
Những con là sao rồi? Okay, I am from Haile country. Wow. ঠিক আছে নজরুল ভাই, সাপোর্ট করার জন্য ধন্যবাদ। লাইক ডান, sama support. Tado Facebook ta reel semi, video semi, level cross tore. Oh, phải vậy đó, ai vậy tầm nhiêu bài thế? Có, nó reel semi đó. Level 3 ta ngay đây. Oh, cảm ơn đi. Hay tầm nhiêu bài thế? nung tabak si hamjang chale ba nung tamon tale thado silang khalam ni suhana ele kan di dele me oh adena ai chene ga paning ge da to sira khalim cái video thằng xuống ngầm ra video lâu xuống ngầm ra video thằng cái này mình suy nghĩ một pi ra trả cái video đó ngoài tầm mình nó có cái này được Kenapa? cái này Nah, tambah kedua dah kenapa? đây rồi nè Ini dah kenapa? cái gì nhầm cái gì Habis tahun. bây giờ kali bay đây mà 식당은 3일차도 있어. 응. 시바다. 홀라랑기도. 응. 응. Ani dua pilih. Ani dua kenapa? Ada tahu ini kenapa orang lain? 응. Tông hết rồi. Asamis malah yung nama dah. Chinen paru kaino. To kanu. Ay, nagsagya talaga ka din na Una bagi. Asamis sador na yung to do. Tang mani tang nama dah. Chin ho na jo kau sih. Na jabo muke iri thoi. Male. Ôi, cái chim này mình hẹn tôi là cái này, Samiski. Cái đồ sinh cái nè, anh đồ sinh là gì hết cũng thua mà nè, ở quốc hệ nè, cái trách nhiệm đó. Phải ra mình đủ một đứa, ông mà phải thô kia, bài bị xuống ai tới đây sẽ kỳ chứ? Canada thua kia Cái thô cái này tha lão này mai lấy luôn chứ nên này. Nang Male. Ko jalai Jai Krishna, Hare Krishna. Kau isi ada kan ya? Bihu isai ka. Kau mana tanah kau siapa ni? Sakado ma. Anak Nepal mana ni? Kau isi ada kan macam mana tanah siapa ni? Asmi ku dei pai bang de dia. Ho jai da inja patanya. Sami sa dom tamo YouTube de kan ma daga ne. Hake. Mo ya da tin ne. Mai te gi jong kham phisa na kat ka da bani. Mi gi phisa si ko khoi na ka use to do na
đây cho lúc bây giờ mà bồ đi với cái đó là mấy tay phi rồi 아시는 또 만들어 Revita hinge bro bo lau ne Revita là rồi sẽ có ra cholesterol yum dro ra bo cái này Revita nè Ramadan nè có video sẽ chúng mình các cái dạng của chúng khăn nung rồi video sẽ nằm những cái đó hàng sẽ Revita jauh lagi ta LB mapung hai ta do Revita mana Revita jauh lagi ta nungai bani school dan ya school dan ya aja school dan Mr. Nazul bhai na moja hai thank you Assamese nisha lagi se na Assamese chador lagar piso Assamese nisha lagi se mok na Assamese chador to খুব ভালোই লাগে না না তা চাদর তো koi Revita je kai do ko khang bi my mobile number le call to sangan to ba Narmada my number le ke Này Pesa moi Assamese lora hoy Pesa moi Assamese lora hoy ও নজরুল ভাই আপনি অসমিস নাকি হাইলাকান্দিতে কি করে আছে জব করে আসে না জব করে আসে मैं support tawbiramo tadomongol ki channel se thank you Narmada ai Revita lakti se call to gaya to number leite Mr. Nazul hoy sir moi Assamese lora hoy ও খুব ভালো লাগিছে আপনার ঘরটো হেৰি হাইলাকান্দি না গুৱাহাটী হেৰি হাইলাকান্দিৰ কি কৰি আছে আপুনি জব কৰি আছে নে জব কৰি আছে adun Narmada number le di Revita se call to sangai to number su leite ai nong puna lake ko Revita Narmada no da Revita se Ngam tawbiramo foreign di Revita gi number lauraga ai pira kita pira ni nang pira ma piro ha kani machanga di logan to ba do ma chang ki kedo ro khangge thabak surira father or logot aso father DC officer job করে আসে ও গুড ও আপনার ফাদার ডিসি অফিসর হেৰি করে আছে আচ্ছা আচ্ছা ডিসি অফিস হেৰি ডিসি অফিস মানে হাইলাকান্দি না শিলচর ডিসি অফিস না হাইলাকান্দি শিলচর মোর হোম ডিস্ট্রিক্ট যোরহাট ও হাইলাকান্দি তাহলে নজরুল এতিয়া কি কৰি আছে পঢ়ি আছে না জব কৰি আছে হাইলাকান্দি হাইলাকান্দি এতিয়া নজরুল কি কৰি আছে
চাকৰি কৰি আছে না পঢ়ি আছে কলেজত? I am student class 12 ভালকৈ পঢ়িব দেই নজরুল ক্লাস 12 পড়ি আছে খুব ভালোই লাগছে ভাল করে পড়িবে দেই দেউতা ডিসি অফিসত চাকরি কৰি আছে আপুনি ডিসি হ'ব লাগিব এসিএস হ'ব লাগিব হয় না নহয় ভালকৈ পঢ়িবে দেই ফাং নকৰিবা কলেজৰ টাইমত যাবা টাইমত ঘৰ আহিবা টিউশন টাইমত যাব টাইমত খাব হয় না নহয় তাৰপিছত ভাল কৰি চাকৰি কৰিবা দেই ঠিক আছে হয় স্যার থ্যাংক ইউ নজরুল খুব ভাল পাইছে দেই আপুনি 12 পঢ়ি আছে এতিয়া মই মন খুব খুশি হ'ল সেইটো কাৰণে মইতো এনি ষ্টুডেণ্ট মণিপুৰী হওক অসমীয়া হওক যিমান মানুহ আহে মই ষ্টুডেণ্টবিলাক বহুত ছাপোৰ্ট কৰি হা আজিকালি নপঢ়িলে একো কাম নচলে হয়নে নহয় ভালকৈ পঢ়িব ভালকৈ পঢ়ি দিলে এসিএস হ'ব পাৰিব ডিসি কৰিব হয়নে নহয় তাতো মুবাং ama toro ina maga loinana fajana bang launa bang bang laurani bang laurani ne mana ngang usa ita ngang thokpada drong hangokpa adubu yenggen narmada mata chate Ya kan itu hanya tam na hai ti na hande che thilu ji ba kuya kanu ja ga thakre ni hoi namada mubang se amtang phajan tokthage khali mi tamungun su ko hadi nga phan thonga haitaba do loina sindoi hoi nang haide khangi namada তুমি নিচিনা ফুটি এনজয় মানুহ কৰিব নকৰে সেইটো গম পাইছেনে নাই Wow, Again, LGB lae, hello kakak live, amu jiang lani. Thank you LGB, halak nangai lakre, halak football sana bersali bo, like to ramu LGB, kaget cari kuye, lagi LGB ndo lak to ka. Ayo kiber pas lo rebo nang sana kono tatra bo chatle aji sana phamdra field ground ra Twenty 19 15 cây hai bữa nữa cả nang chặt lấy hai đó nang ở dưới hai đứa football sana pham dara na ta kana school dara hang bane
ꯔꯦꯕꯤꯇꯥ ꯂꯥꯛꯇꯦ ꯅꯝꯕꯗ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯖꯦ ꯁꯤ ꯑꯉꯥꯡꯁꯤꯕꯣ ꯃꯥ ꯌꯦꯡ ꯂꯩ ꯔꯦꯕꯤꯇꯥ ꯅꯪ ꯅꯌꯨꯝ ꯇꯥꯅ ꯂꯥꯛꯇꯣꯔꯦꯀꯣ ꯑꯩ ꯆꯠꯀꯦ ꯇꯧꯕ ꯅꯣꯡ ꯇꯥꯔꯤꯕ ꯅꯠꯇꯦ ꯆꯠꯀꯗꯕꯅꯤ ꯅꯃꯗ ꯃꯌꯨꯝꯗ ꯔꯦꯕꯤꯇꯥ ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ ꯅꯃꯗ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯅꯤ ꯅꯃꯗ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯅꯤ ꯅꯃꯗ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯅꯤ ꯉꯁꯤꯒꯤ ꯉꯥ ꯊꯣꯡꯒꯗ꯭ꯔꯥ ꯁꯕꯤ ꯂꯥꯎ ꯂꯥꯎ ꯃꯥꯡꯗ ꯆꯠꯁꯤ ꯀꯂꯛꯄ ꯖꯥꯃꯤ ꯀꯟꯖꯥꯎ ꯖꯥꯃꯤ ꯃꯥꯡꯗ ꯆꯠꯁꯤ ꯃꯊꯛꯇ ꯀꯣꯃꯦꯟ ꯄꯥꯎ ꯍꯥꯏ ꯃꯊꯛꯇ ꯀꯣꯃꯦꯟ ꯂꯩꯔꯕ ꯑꯣꯖꯥ ꯑꯦꯜꯕꯤꯗ ꯅꯣꯏꯅ ꯄꯥꯕꯤꯗ꯭ꯔꯦ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯇꯥꯗꯣ ꯉꯁꯤ ꯅꯤꯔꯥꯃꯤꯁꯅꯤ ꯅꯃꯗ ꯀꯣꯃꯦꯟꯇ ꯆꯠꯈ꯭ꯔꯕꯅꯦ ꯔꯦꯕꯤꯇꯥ ꯅꯪ ꯅꯌꯨꯝꯗ ꯂꯥꯛꯇꯥꯔꯦ ꯔꯦꯕꯤꯇꯥ ꯂꯥꯛꯑꯣ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥ ꯊꯥ ꯑꯃ ꯃꯅꯨꯡꯗ ꯁꯦꯝꯗꯣꯛꯀꯦ ꯃꯤꯅ ꯍꯥꯏ ꯃꯧꯅ ꯈꯨꯁꯦꯝ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯗꯤ ꯍꯥꯟꯅ ꯑꯩꯒꯤ ꯅꯨꯄꯥ ꯊꯥ ꯑꯃ ꯃꯅꯨꯡꯗ ꯁꯦꯝꯗꯣꯛꯑꯦ ꯃꯤꯅ ꯍꯥꯏ ꯃꯧꯅ ꯈꯨꯁꯦꯝ ꯁꯦꯝꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯗꯨꯔꯣ ꯍꯩꯇꯕꯗꯣ ꯂꯣꯏꯅ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏ ꯑꯩꯈꯣꯏꯅ ꯅꯝꯃꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯈꯔꯅꯤꯗꯅꯤ ꯃꯥꯅ ꯈꯔ ꯄꯦꯡ ꯈꯔ ꯋꯥꯔꯤ ꯑꯃꯅꯤ ꯍꯥꯏꯔꯛꯏꯁꯦ ꯋꯥ ꯑꯃꯅꯤ ꯍꯥꯏꯕꯗꯨꯁꯨ ꯐꯖꯅ ꯍꯥꯏꯗꯦꯕꯀꯣ ꯔꯦꯕꯤꯇꯥ ꯅꯪ ꯌꯨꯝꯗ ꯂꯥꯛꯑꯣꯅꯦ ꯃꯊꯛꯇ ꯀꯣꯃꯦꯟ ꯄꯥꯔꯦꯀꯣ ꯑꯣꯖꯥ ꯑꯦꯜꯕꯤꯗ ꯀꯣꯃꯦꯟ ꯂꯣꯏꯅ ꯄꯥꯕꯤꯗ꯭ꯔꯦ ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯍꯥꯏ ꯍꯣꯏ ꯌꯦꯡꯒꯦ ꯀꯥꯔꯣ ꯉꯁꯤ ꯅꯤꯔꯥꯃꯤꯁꯅꯤ ꯁꯕꯖꯤ ꯍꯋꯥꯏ ओमर कौन ना हेलो तुझे मेरा इस्तांबुल है इस्तांबुल ओमर कौन ꯍꯣꯏ ꯁꯒꯣꯜꯁꯦ ꯅꯨꯃꯤꯠꯁꯤꯗꯤ ꯃꯦꯔꯥꯃꯦꯁ ꯆꯥꯒꯗꯕꯅꯤꯀꯣ ꯑꯅꯤꯌꯣꯝꯕꯨꯗꯤ ꯁꯒꯣꯜꯁꯦ ꯍꯣꯏ ꯇꯧꯕꯨꯗꯤ ꯁꯒꯣꯜꯁꯦꯜ ꯈꯨꯗꯤꯡꯒꯤ ꯂꯛꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯂꯛꯈꯤꯕ ꯁꯒꯣꯜꯁꯦꯜ ꯑꯃꯇ ꯂꯥꯛꯄꯗ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯒꯣꯜꯁꯦꯜꯁꯦ ꯀꯅꯥꯒꯨꯝꯕꯅ ꯃꯦꯔꯥꯃꯦꯁ ꯆꯥꯅꯩ ꯀꯣ ꯃꯦꯔꯥꯃꯦꯁ ꯆꯥꯒꯗꯕꯅꯤ ꯀꯣ ꯅꯨꯡꯗꯥꯡꯗꯅ ꯉꯥ ꯆꯥꯕ ꯑꯌꯨꯛꯇꯅ ꯃꯦꯔꯥꯃꯦꯁ ꯆꯥꯕ ꯅꯨꯡꯗꯥꯡꯗꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥ ꯆꯥꯕ
ꯀꯣ ꯃꯣꯕꯥꯏꯜꯗ ꯆꯥꯔꯖ ꯇꯧꯒꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯦ ꯐꯩ ꯉꯥꯏ ꯆꯥꯏꯔꯦꯟ ꯕꯥꯏꯁꯦ ꯇꯧꯒꯗꯕꯅꯤ ꯂꯥꯏ ꯅꯤꯡꯒꯗꯕꯅꯤ ꯂꯥꯏ ꯅꯤꯡꯗꯅ ꯐꯪꯕ ꯅꯠꯇꯦ ꯂꯥꯏ ꯅꯤꯡꯉꯒ ꯂꯥꯏ ꯐꯪꯗꯣꯏꯅꯤ ꯏꯁꯣꯔ ꯐꯪꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔ ꯍꯥꯏꯁꯤ ꯌꯥꯝ ꯅꯤꯡꯕ ꯃꯊꯧ ꯇꯥꯏ ꯏꯁꯣꯔ ꯊꯥꯖꯕ ꯃꯊꯧ ꯇꯥꯏ ꯏꯁꯣꯔ ꯊꯥꯖꯔꯒꯅꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯏꯁꯣꯔ ꯊꯥꯖꯗꯗꯤ ꯀꯩꯅꯣ ꯂꯩꯇꯦ ꯀꯩꯝ ꯀꯥꯟꯅꯗꯦ ꯏꯁꯣꯔ ꯍꯥꯏꯁꯦ ꯊꯥꯖꯒꯗꯕꯅꯤꯀꯣ ꯅꯃꯖꯥꯒꯤꯗꯤ ꯁꯕꯖꯤ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯤꯗ ꯄꯅꯤ ꯊꯣꯡꯕ ꯌꯥꯎꯔꯝꯒꯅꯤ ꯖꯤꯁꯥ ꯕꯖꯥ ꯕꯥꯖꯤ ꯇꯧꯅ ꯃꯌꯥꯝ ꯌꯥꯎꯔꯝꯒꯗꯕꯅꯤ ꯇꯜꯂꯦꯗ ꯅꯃꯗ ꯆꯦꯅꯤꯡꯒ ꯄꯥꯏꯅꯤꯡꯗ꯭ꯔꯦꯗ ꯇꯟꯁꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯥꯡꯕꯁꯨ ꯍꯩꯇꯦ ꯔꯤꯜ ꯁꯦꯝꯕꯁꯨ ꯍꯩꯇꯕꯅꯤꯅ ꯔꯦꯕꯤꯇꯥ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯦ ꯎꯔꯤꯃꯤ ꯃꯥ ꯆꯪꯉꯛꯇꯤ ꯁꯣꯏꯕꯁꯦ ꯃꯥ ꯁꯨꯃꯥꯏꯅ ꯆꯪꯉꯛꯄꯖꯥꯠꯃꯤ ꯎꯔꯤꯃꯤ ꯎꯅ ꯆꯪꯉꯛꯇꯣꯏ ꯃꯥꯏꯁꯦ ꯈꯪꯕ꯭ꯔ ꯎꯅ ꯆꯪꯉꯛꯇꯣꯏꯅꯤ ꯃꯁꯤ ꯃꯌꯨꯝ ꯆꯠꯂ ꯃꯅꯥ ꯄꯥꯏꯔ ꯌꯥꯔꯣꯏꯗꯣꯏꯔꯤꯌꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯣ ꯅꯃꯗꯥ ꯏꯃꯣꯏꯅꯨꯁꯨ ꯀꯩꯅꯣ ꯂꯥꯏꯞ ꯊꯥꯔꯤꯌꯦ ꯑꯗꯣ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯥꯏ ꯅꯤꯡꯉꯦ ꯇꯥꯗꯣ ꯃꯉꯣꯟꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯀꯣ ꯀ꯭ꯂꯥꯁ ꯚꯥꯞ ꯇꯥꯔꯛꯄꯗꯩ ꯍꯥꯏꯇꯥꯔꯦꯀꯣ ꯀ꯭ꯂꯥꯁꯃꯛꯇꯤ ꯄꯜꯂꯔꯣꯏ ꯑꯗꯣ ꯐꯖꯅ ꯊꯋꯥꯏ ꯌꯥꯎꯔꯛꯄꯁꯤꯗꯤ ꯀ꯭ꯂꯥꯁ 3-4ꯗꯒꯤ ꯊꯋꯥꯏ ꯌꯥꯎꯔꯛꯑꯦ ꯀꯣ ꯑꯗꯨꯒ ꯑꯗꯨꯅꯅꯤ ꯇꯥꯃꯣꯅ ꯍꯧꯖꯤꯛ ꯅꯠꯇ ꯁꯪꯀꯤꯔꯇꯟꯗ ꯊꯋꯥꯏ ꯌꯥꯎꯔꯤꯁꯦ ꯊꯥꯒꯠꯆꯔꯤ ꯅꯃꯗꯥ ꯀꯣ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯏꯁꯣꯔꯕꯨ ꯅꯤꯡꯖꯔꯛꯄ ꯑꯉꯥꯡ ꯑꯣꯏꯉꯩꯗꯒꯤ ꯇꯥꯗꯣ ꯃꯉꯣꯟꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯑꯗꯨꯒꯤꯗꯃꯛꯇ ꯅꯃꯗꯥꯕꯨ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯂꯩꯕꯗ ꯏꯁꯣꯔꯕꯨ ꯀꯥꯎꯗꯕ ꯑꯣꯏꯌꯨꯀꯣ ꯏꯃꯣꯏꯅꯨꯁꯨ ꯑꯦꯜꯕꯤ ꯊꯥꯔꯤ ꯑꯩ ꯔꯦꯕꯤꯇꯥ ꯆꯪꯉꯛꯇꯦꯅꯦ ꯁꯤ ꯃꯥ ꯂꯩꯔꯤꯃꯦꯕ ꯀꯩꯁꯨ ꯊꯕꯛ ꯂꯩꯄꯣꯟꯇꯦ ꯃꯥꯏ ꯆꯔꯥ ꯋꯥꯜꯂ ꯂꯣꯏꯔꯦ ꯑꯌꯨꯛꯀꯤ ꯆꯪꯉꯛꯄ ꯌꯥꯔꯤꯅꯤ ꯆꯪꯉꯛꯇꯦ सिक्सटीन दिसंबर बर्ता करके जन्माष्टमी कसे बात तौरे बर्ता तौई वाव थागतचरी 3 सेप्टेम्बर बर्ता तौरे जन्माष्टमी कसे बर्ता तौरे थागतचरी नमदा थागतचरी ꯑꯗꯨꯕꯨ ꯇꯥꯗꯣ ꯃꯪꯒꯣꯜꯗꯅ ꯏꯁꯩ ꯆꯠꯄꯅꯤꯅ ꯑꯗꯨꯃꯛꯇꯤ ꯉꯝꯖꯗ꯭ꯔꯦꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯕꯔꯇ ꯇꯧꯕ ꯍꯥꯏꯕꯨ ꯆꯠꯈꯤꯕ ꯀꯩꯅꯣꯗ ꯖꯨꯟꯗꯀꯣ 2023ꯒꯤꯅꯦ ꯑꯩꯒꯤ ꯒꯨꯔꯨ ꯀꯤꯔꯇꯣꯟ ꯑꯃ ꯀꯠꯈꯤ ꯃꯗꯨꯒꯗꯤ ꯑꯩ ꯕꯔꯇ ꯇꯧꯈꯤꯀꯣ ꯑꯩꯈꯣꯏꯅ ꯅꯔꯃꯗꯥ ꯇꯥꯕ꯭ꯔꯥ ꯇꯥꯗꯣ ꯃꯪꯒꯣꯜ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯔꯃꯗꯥ ꯃꯤꯅꯤꯠ ꯑꯅꯤꯈꯛ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯇꯧꯒꯦ ꯃꯧꯅꯤ ꯀꯁꯦ ꯃꯃꯥꯡꯉꯩꯗꯒꯤ ꯃꯧꯅꯤ ꯀꯁꯦ ꯃꯃꯥꯡꯉꯩꯗꯒꯤ ꯅꯨꯄꯤꯅꯤ ꯋꯤꯟꯇꯔ
ꯗꯀ ꯇꯧꯅꯔꯝꯃꯤ ꯂꯨꯞꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯏꯌꯦ ꯇꯥꯗꯣ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯕꯔꯇ ꯍꯦꯟꯕ ꯀꯥꯏꯁꯦ ꯇꯥꯗꯣ ꯃꯪꯒꯣꯜ ꯋꯥ ꯑꯃ ꯍꯥꯏꯒꯦꯀꯣ ꯇꯥꯗꯣ ꯃꯪꯒꯣꯜꯅ ꯈꯪ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯥꯗꯣ ꯃꯪꯒꯣꯜꯁꯨ ꯀꯨꯏꯔꯦ ꯀꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯝꯕꯅꯤꯀꯣ ꯀꯔꯤꯅꯣ ꯋꯥꯔꯤ ꯑꯃꯗꯅꯦ ꯀꯥꯎꯈ꯭ꯔꯦ ꯍꯤꯡꯆꯥꯕꯗꯨ ꯃꯃꯤꯡꯁꯨ ꯀꯥꯎꯈ꯭ꯔꯦ ꯍꯤꯡꯆꯥꯕꯁꯤꯅ ꯕꯤꯁꯅꯨꯗ ꯕꯣꯔ ꯑꯃ ꯅꯤꯌꯦꯕꯀꯣ ꯍꯥꯏꯁꯤꯒ ꯕꯤꯁꯅꯨꯅ ꯀꯔꯤ ꯕꯣꯔ ꯅꯤꯔꯤ ꯕꯤꯁꯅꯨ ꯚꯒꯋꯥꯟꯗ ꯇꯦꯡ ꯏꯁꯥ ꯃꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯁꯣꯛꯄꯗ ꯕꯁꯃ ꯇꯨꯝꯕ ꯁꯤꯕ ꯑꯗꯨꯝꯕ ꯕꯣꯔ ꯄꯤꯌꯨ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯕꯤꯁꯅꯨꯅ ꯄꯤꯗꯕ ꯑꯁ ꯃꯁꯤ ꯁꯣꯛꯔꯤ ꯁꯤꯕ ꯇꯥꯏ ꯀꯥꯏꯅ ꯁꯨꯝ ꯍꯤꯡꯆꯥꯕꯅꯤꯅ ꯃꯣꯏꯗꯤ ꯂꯥꯏ ꯌꯥꯝ ꯅꯤꯡꯉꯕ ꯑꯩꯈꯣꯏꯅ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥ ꯐꯠꯇꯦ ꯀꯥꯏꯁꯦ ꯃꯣꯏꯁꯦ ꯌꯥꯝ ꯕꯩꯁꯅꯣꯞꯅꯤ ꯃꯣꯏꯁꯦ ꯏꯁꯣꯔꯗ ꯚꯛꯇꯤ ꯄꯤꯔꯝ ꯂꯩꯕ ꯑꯗꯣ ꯃꯣꯏ ꯏꯁꯣꯔꯁꯦ ꯌꯥꯝꯅ ꯅꯤꯡꯉꯤꯀꯣ ꯑꯗꯣ ꯃꯣꯏꯅ ꯅꯤꯡꯕ ꯏꯁꯣꯔꯁꯦ ꯁꯣꯏꯗꯅ ꯐꯪꯉꯤ ꯅꯔꯃꯗꯥ ꯇꯥꯎꯀꯣ ꯅꯪ ꯊꯕꯛ ꯆꯤꯜꯂꯁꯨ ꯃꯤꯅꯤ ꯑꯃꯨꯛꯇꯪ ꯐꯖꯅ ꯇꯥꯎ ꯑꯗꯨ ꯃꯇꯝꯁꯤꯗ ꯃꯥꯏ ꯕꯣꯔꯁꯤꯅ ꯅꯤꯃꯟꯈꯤꯗꯅ ꯕꯤꯁꯅꯨ ꯚꯒꯋꯥꯟꯁꯤꯅ ꯕꯣꯔ ꯄꯤꯊꯣꯛꯈ꯭ꯔꯦꯕ ꯐꯔꯦ ꯍꯤꯡꯆꯥ ꯃꯣꯏꯍꯥ ꯁꯨꯔ ꯍꯥꯏꯕ꯭ꯔꯥ ꯃꯣꯏꯁꯥ ꯁꯨꯔ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯍꯤꯡꯆꯥꯕ ꯀꯥꯎꯈ꯭ꯔꯦ ꯅꯝꯃꯗꯥ ꯀꯨꯏꯔꯕꯅꯤꯅꯀꯣ ꯑꯗꯣ ꯀꯩꯅꯣꯁꯤꯅ ꯕꯤꯁꯅꯨꯁꯤꯅ ꯀ꯭ꯔꯤꯄꯥ ꯄꯤꯔꯦ ꯅꯪꯅ ꯅꯤꯡꯖꯕꯗꯣ ꯃꯪꯒꯣꯜ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯦꯀꯣ ꯕꯣꯔ ꯄꯤꯔꯀꯥꯟꯁꯤꯒꯅꯦ ꯉꯁꯥꯏ ꯍꯤꯡꯆꯥꯕꯁꯤꯅ ꯕꯤꯁꯅꯨꯗ ꯍꯥꯏꯔꯦꯕ ꯄ꯭ꯔꯚꯨ ꯅꯪꯅ ꯄꯤꯕ ꯕꯣꯔꯁꯦ ꯑꯩ ꯄ꯭ꯔꯚꯨꯗ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯆꯦꯛ ꯇꯧꯔꯒꯦ ꯄ꯭ꯔꯚꯨꯁꯦ ꯇꯨꯝꯕ꯭ꯔꯥ ꯇꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯚꯒꯋꯥꯟ ꯕꯤꯁꯅꯨꯁꯤꯅ ꯍꯦꯠ ꯃꯗꯨꯗꯤ ꯌꯥꯔꯣꯏ ꯀꯗꯥꯏꯗꯩꯅꯣ ꯅꯪ ꯌꯥꯔꯣꯏ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯁꯤꯒ ꯕꯤꯁꯅꯨꯁꯤ ꯆꯦꯜꯂꯦꯕ ꯀꯣ ꯆꯦꯟꯕꯁꯤꯒ ꯍꯤꯡꯆꯥꯕꯁꯤꯅ ꯇꯥꯟꯅꯕꯁꯤ ꯍꯥꯏ ꯚꯒꯋꯥꯟ ꯕꯤꯁꯅꯨꯁꯦ ꯑꯣꯏꯅ ꯀꯩꯗꯧꯃ ꯀꯤꯔꯦꯕꯀꯣ ꯃꯤꯗꯤ ꯃꯌꯥꯝ ꯂꯩ ꯂꯣꯏꯅ ꯌꯦꯡꯅ ꯂꯩꯔꯦ ꯀꯣꯃꯦꯟꯗꯤ ꯏꯔꯛꯇꯦꯀꯣ ꯍꯩꯔꯦ ꯇꯥꯏꯕꯪꯅꯤ ꯍꯣꯏ ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯔꯦ ꯇꯥꯏꯕꯪ ꯃꯤ ꯍꯣꯏ ꯅꯃꯗꯥ ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯩ ꯀꯩꯁꯨ ꯑꯔꯧꯕꯗ ꯆꯪꯕꯤꯗꯦ ꯁꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯩ ꯅꯃꯗꯥ ꯇꯥꯎ ꯋꯥꯔꯤꯁꯦ ꯂꯣꯏꯁꯟꯒꯦ ꯋꯥꯔꯤ ꯇꯥꯎꯀꯣ ꯃꯇꯝꯁꯤꯗ ꯕꯤꯁꯅꯨ ꯚꯒꯋꯥꯟꯁꯦ ꯆꯦꯜꯂꯦ ꯍꯤꯡꯆꯥꯕꯁꯤꯅ ꯇꯥꯟꯅꯕꯁꯤ ꯕꯤꯁꯅꯨꯁꯨ ꯋꯥꯔꯦꯕ ꯂꯥꯁꯇ ꯖꯪꯒꯜ ꯑꯃꯗ ꯆꯦꯟꯁꯤꯜꯂꯒ ꯃꯥꯁꯦ ꯑꯩꯈꯣꯏ ꯒꯨꯍꯥ ꯃꯅꯨꯡꯗ ꯆꯪꯂꯩꯌꯦꯕ ꯁꯨꯔꯨꯡ ꯑꯃꯗꯀꯣ ꯁꯨꯔꯨꯡꯁꯤꯒ ꯕꯤꯁꯅꯨꯁꯦ ꯁꯨꯔꯨꯡꯁꯤ ꯉꯥꯊꯔꯒ ꯃꯥꯁꯦ ꯂꯣꯏꯁꯤꯜꯂꯒ ꯁꯣꯔ ꯊꯕꯦ ꯍꯣꯡꯅ ꯇꯨꯝꯅ ꯂꯩꯔꯦ ꯕꯤꯁꯅꯨꯁꯦ ꯃꯇꯝꯁꯤ ꯍꯤꯡꯆꯥꯕꯁꯦ ꯀꯣꯏꯊꯤ ꯊꯤꯁꯦ ꯐꯪꯗ꯭ꯔꯁꯤ ꯃꯥꯅ ꯍꯤꯡꯆꯥꯕꯁꯤꯅ ꯙ꯭ꯌꯥꯟ ꯇꯧ ꯌꯦꯡꯕꯗ ꯕꯤꯁꯅꯨꯁꯦ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯃꯥꯁꯤ ꯂꯣꯡꯈꯥ ꯇꯨꯝꯃꯁꯨ ꯎꯔꯦꯕꯀꯣ ꯎꯕ ꯃꯇꯝꯁꯤꯒ ꯍꯤꯡꯆꯥꯕꯁꯤ ꯆꯦꯟꯁꯤꯜꯂꯒ ꯕꯤꯁꯅꯨꯒꯤ ꯃꯥꯒꯤ ꯃꯊꯕꯥꯛꯁꯤꯒꯅꯦ ꯁꯨꯕꯅꯦꯕ ꯀꯣ ꯁꯨꯕꯁꯤꯒ ꯕꯤꯁꯅꯨꯁꯦ ꯉꯁꯥꯏꯒꯤ ꯄꯣꯊꯥꯔꯤꯉꯩꯗ ꯁꯨꯔꯛꯄꯅꯤꯅꯀꯣ ꯃꯥꯒꯤ ꯆꯥꯎꯃꯟꯒꯤꯅ ꯃꯃꯤꯠꯁꯦ ꯉꯁꯪ ꯉꯥꯡꯉ ꯁꯅꯥ ꯑꯩꯈꯣꯏꯒꯤ ꯃꯩꯅ ꯍꯧꯕ ꯃꯩ ꯉꯁꯪ ꯉꯥꯡ ꯇꯧꯕꯁꯤꯒ ꯃꯥꯒꯤ ꯅꯌꯣꯟꯗꯒꯤ ꯄꯥꯝꯕꯣꯝ 1000 ꯄꯥꯟꯕꯤ ꯕꯩꯁꯅꯣꯄꯤ ꯑꯃ ꯆꯣꯡꯊꯣꯛꯑꯦꯕꯀꯣ ꯁꯣꯔꯤ ꯃꯗꯨꯒꯤ ꯃꯃꯥꯡꯗꯨꯒ ꯕꯤꯁꯅꯨꯅ ꯍꯥꯏꯈꯤꯕꯀꯣ ꯅꯪ ꯕꯣꯔꯗꯤ ꯄꯤꯔꯒꯦ ꯑꯗꯨꯒ ꯅꯪ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯅꯪꯅ ꯊꯋꯥꯏ ꯃꯥꯡꯕ ꯑꯣꯏꯌꯨꯅ ꯍꯥꯏꯈꯤꯕ ꯃꯇꯝꯁꯤꯒꯤ ꯕꯤꯁꯅꯨꯗ ꯉꯁꯥꯏ ꯃꯥꯅ ꯀꯥꯎꯕꯁꯤꯒꯀꯣ ꯕꯤꯁꯅꯨꯁꯦ ꯁꯥꯎꯃꯟꯈꯤꯗ ꯃꯩ ꯃꯅꯥ ꯉꯁꯪ ꯉꯥꯡꯅ ꯃꯁꯤꯒ ꯏꯁꯣꯔꯅꯤꯅ ꯃꯃꯤꯠꯇꯒꯤ ꯃꯩ ꯍꯧꯕꯁꯤꯅ ꯕꯩꯁꯅꯣꯄꯤ ꯅꯨꯄꯤ ꯑꯃ ꯆꯣꯡꯊꯣꯛꯑꯦ ꯃꯈꯨꯠꯁꯦ ꯄꯥꯝꯕꯣꯝ 1000 ꯄꯥꯜꯂꯦꯕ ꯃꯥꯒꯤ ꯃꯃꯤꯡꯁꯤ ꯑꯦꯀꯥꯗꯁꯤ ꯕꯩꯁꯅꯣꯄꯤ ꯀꯧꯋꯦ ꯃꯇꯝꯁꯤꯒ ꯏꯃꯥ ꯑꯦꯀꯥꯗꯁꯤ ꯕꯩꯁꯅꯣꯄꯤꯁꯤꯅ ꯃꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅꯗ ꯕꯤꯁꯅꯨꯗ ꯃꯈꯥ ꯇꯧꯕ ꯃꯇꯝꯁꯤꯗ ꯄꯦꯟꯗꯗ ꯃꯥꯁꯤꯅ ꯉꯁꯥꯏꯒꯤ ꯍꯤꯡꯆꯥꯕꯁꯦ ꯍꯥꯠꯂꯦ ꯀꯣ ꯑꯦꯀꯥꯗꯁꯤ ꯕꯩꯁꯅꯣꯄꯤꯁꯤꯅ ꯅꯔꯃꯗꯥ ꯇꯥꯕ꯭ꯔꯥ ꯑꯗꯣ ꯕꯤꯁꯅꯨꯁꯤꯅ ꯄꯦꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯥꯕ ꯅꯔꯃꯗꯥ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ
ꯄꯥꯝꯕꯣꯝ ꯂꯤꯁꯤꯡ ꯑꯃ ꯄꯥꯟꯕ ꯄꯥꯝꯕꯣꯝ ꯂꯤꯁꯤꯡ ꯑꯃ ꯄꯥꯜꯂꯕꯤ ꯏꯃꯥ ꯑꯦꯀꯥꯗꯁꯤ ꯕꯩꯁꯅꯣꯄꯤꯁꯤꯅ ꯍꯤꯡꯆꯥꯕꯗꯣ ꯍꯥꯠꯇꯣꯛꯑꯦ ꯀꯅꯥ ꯀꯩ ꯍꯥꯏꯌꯣ मानसे सब इसोर बिचार करबो तातो मुगल टाइम मदम सिगा विष्णु भगवान हारे हे विष्णु पी एकादशी नन ngasi माबु उद्धार तौबसे विष्णु एने पेले मरम मदुरा नंग ने अपाम बोर मंग विष्णु एगुने नीरो हाइदना विष्णु भगवान सिना साकी एकादशी विष्णु पी मास हाइरेबा मतम से एकादशी माना हाइरे प्रभु आई बोर अते करिम पामदे आइना पामबा बोर अमदि प्रभुना पीगद्रायना ओ पीनी नंग अपाम बोर न्यू हाइ मतम सिगा एकादशी वैष्णो पी मान हाइरेबा फरे दुदी प्रभुना बोर पीने हाइरबने अइना पामबा बोर सिते कैसु नते हयें कली कलु हबे जु फाउदा ताइबंग मीना लेरिबा जाबा तापत को अइगी एकादशी हारिबी वैष्णो पी अइगी नाम से सोंजरगा चही मनुंगा कनागुंबी भक्त वैष्णो मूर्ख चंदान पापिसु ओरसुनो मूर्खसु ओरसुनु चंदानसु ओरसुनु पापिसु ओरसुनु अदुगुंबा वैष्णो पी इनाय भक्त दुना को चही मनुंगा एकादशी वैष्णो पी अइगी नाम सिबु सोंजरगा माना मतिक चाना बट हेन ngamjaba oiba taraba adumuraba भक्त दो पापिसु ओरसुनु चंदानसु ओरसुनु भगवान गी नाकता बैकुंड हाइबा धामदा जहोना थंबियु अदु बोर पिबिवाना हाइरेबा विष्णु सिगा मतन विष्णु भगवान हारे ओ अदु रबदि फरे एकादशी वैष्णो पी नंग हाइबा बोर से विष्णु एने पीरे अदु हयें कली कलो जोपदा जगत लेरिबा पुनमक ताइबंग मीने चिंगबा पुनमकता पापिसु ओरसुनु चंदानसु ओरसुनु मूर्खसु हुरामसु ओरसुनु लमचत नायदा मिसु ओरसुनु चही मनुंगदा एकादशी वैष्णो पी इमागी नाम सिबु सोंजरगा बर्त हिनबंगंबा भक्त दो विष्णु एगी नाकता लेरगा बैकुंड हाइबा धाम दो जोबंगम ओइजरो हाइदना मतम सिगा खोगी भगवान विष्णुना एकादशी मागी मफमदा बोर पीखी मरमदुना कनागुमना एकादशी निमित्ता सोरा सोल हेते तरपोन तो हेते का हाइबसे बेददा सोराता सोंगनो हाइबा लेते एकादशी देसु को अदु करी मरमगी तौइना हाइबा तमना कनागुमबा को लंबोई बतना वैष्णो नते को कनागुमबा सिंपल नंगुमबा इगुमबसु ओइबा जाय अदु मन सपोज ngasi nangna barte henjabam oire ngasi nangna kanagi tarpon ma sora dum chalaga namadana ai di barte heli hana chadan chakhibudo madugi nungai taba adumba miu eduna suppose nang ngasi narmada urama jai revita urama jai ranjita urama jai anyhow adubu nang ngasi ai jam khana marup narmada urama jai ko adubu ngasi magi tarpon du mai sora da nang lapam ta nang gi thamoi siga karugum isora changi ba targadi nangum miu esina chadan chakhibudo तौजरु जुम्बुदुगी मही फंगजदबा को मरमदुना हाइदी अखोइना कनागुंबा बर्त हेम मिम जारो मतान चादन चखिबदो मदु पेंदबा नुंगाइ तब मरमदुना इस मी मला चारन चखि नुंगाइ तिन को मदु मरंगि दमक्तनी अखोइना एकादशी द सोना सोंद्रिबा एकादशी तपोन तंगदि मी पुरमसे नुंगाइ तबदुगी दमक्तनी को मियो बाजंग सी कनागुंबा सोराध कर्मदा मै तपोन उपोंदा लाई मी पुरमसे आइसु चली नंगसु चली को पुरमसे ngasi oinadi akoise bhakta amani abako ngasi akoin chali je magi tarpon duga sona duga chak charu ani haw charu ani dakhina lo ne chapanati abako lekhidaba mi dugi sadhanju le piba maki atma aduna atmana param atma phanu damakta bhagavan sunda leuna bagi damakta akoi myana magi damakta isoda thongni jaba akoina khuram jabai damakta chapane abako maram aduna kanagum bhakta singa pende dana kanaguma mi chawa su tile su chawhum ji tile suno marak to kanaguma nupi kangani pa khangde as nungaire ngasi noi karmase ngo matam lebitane na ektrane nungai jai phanu guru sewa pamangam jauko haidana pirama borase yu jumbu do le mangoye bako ma khamnuga maru so dama jaiba aiga nangane chap khom chami dama su jaiba ko ado mag ma chinde thokhibido madugi bora do lemna mangai dia ma to bestop namne sumaina launai aduna akoina migi amantroni mantron barton phangaga chatlaga akoina sei tadaba noktra khetna wari watai sunaba ise nungai riba na cha thabak changaba ko sum
wari ngangnabase mase papui aduna akoina isorgi posari khunba chappa kaise ngasi namada laune akoina chak sakhom chak kana su hairoi bako adu bo akoina ngasi baton toroga akoina isorgi posadi charuise asiki mahi jam chauri haibada ka amuk haininga li tabu kimiti mahi chauri ba aduna akoi myam chalise bor asis mongol piba chapani maram aduna adu ngasi namadana akoi laithom la aga nang chadan chakhi haibadi namadana haire ai di waru jati ko ai ngasi birthday henjei haina chakhibdo jumu sina mathomo soba ngasi asuma miwai suma laaga birthday henba aduga ai posari phangna chakhi base mana mathomo nungai hodo mang to jo mai phangdo asuma be songsibo ina seba phangjaga in toraga chadan chakhi base ai kari no in to jo sewa khano pokshaba madui da maktani namda khona ekada sida lai thabak tawdriba ama tawdise dui da maktani aduna Vaishnopi imana haimi ba chahi ma che tha train to chahi manung sida kana go bhakta mana ko ima Vaishnopi ekada si Vaishnopi che mukh pambom lising pale ko ma kin nam je sonjara brata phangabati namjarabati sarga lok yaure ye namada tado ma go ju khangde ojana hairamani ko oja aibu nga chang pa jagadro ana tema ai channel da chang pa mi puna mangti mangona welcome tawdaba su lejati ai pun puna welcome tawjari mayam nungsibina chang pa dagini aina mayam da share tawjari ba mayam da haita hitana video yang jari ba se ite no khwai kya khwai mayam gi mateng dagini changbira pa da kai ba kasu lete like tawbiramu thagachari changbira bagi da makta welcome like tawbiramu adu changpaga oja chale na haibiramu adu yang phari ite me changpaga pungkhai pung ama hen leibani ko tado ngasi ta khange ekada sida short sanadaba si matamse hoi sorat sondaba sigi matamse hoi aduni namada aisu khang hai ponte ko akhang hai brahman vaishnav mayam su lenyari lai lai chuiba pandit mayam ko aina sum tajo hobani maram madunani akoina ekadasi ga sora sondaba ekadasi da pon tawdiga phiro sondiga se sonba jai kai akai walite ko adu maina ngasi tado mongona haikido kana guma namada su orama jai tado mongon su orama jai ko adubu khanga chana aiga nanga luna tina nusinari se nanga chinde kai gumba jubudu khangaudaga thok haidokhido madugi mahidena me am tanari se ko ojadi maram marakta tanthorokpa duda ikaina hangbanida hoi yanungsi wahi wata gadi yanungsi ga ba prem popa kolbo la phoiga tola charasu punsida kawbang oromde ba wahi ni itemena thambidi base khoi te mari support to changa pung ama ni ba leibaduga aina itemena thabakan ba ko school gi duty chapanina matamduga ina dum chalo en tathok chabani nungsidana ga tathok bana chadeda itemena di changa paga support to pung ni ga leibibado aibu support to bibodo pemandana thabakan ba itemenina aduga thabak kai gidrana sum bai uri sen jum haijabani ko thodunga lana lawru ganuda khodi akhodi yamna simple da thamoi tinga chachabani ko kari haini ha hai no e hoi mi ba se achumba hayadi kapi mi alarm haga no I habni ko meya achumba hayadi me am kapi mi se alarm haga no I ko ai wai non la bani nai te men noksira pa nokir pai da makta su hani ngai tan thagat chari aduna maru mapang si jam lu he aduna ni ai se ko aina mi me ni ta phamna cha thaga ai yum da sum lak piak ta di chali be su no man ta no ri kai re ba sino me hojik ti ai live ta lei ri da hoi lei ti hai ban te lei ri hojik pu di ai lei ti na matam apum ru hai gi be su lei ti lei bi ri hojik mu su like macha ma tawbiro aduni narmada aina numiki namadai mangona phamna laktana hajira kana cha thaktana nungai rebe namada nango namada kamai tawrigene kaina hangba ai yumdana nongdu khongda birekta taragade tado mongon su ikai rakani na ko aina namada men numiki cha thaktana phamna ko cha leraga namada nong to lapita ai su chaloida haiba ma mi wakhana se aduni kolbot la phoi kolbo la phoi sidi yam hawidna narmada bhagavana pamba ko aduna mahadev puja tawsu narang khor masu kolbo la phoi mathok tai kolbo jawdrabati nopit semdrabati lai mahadev khorbata jai jadabante adubu ai phangwali kolbo asen nopit semga domni ko
ꯑꯗꯨꯅ ꯀꯣꯜꯕꯣꯠ ꯍꯥꯏꯕ ꯀꯣꯜꯕꯣꯠ ꯂꯐꯣꯏꯁꯤ ꯑꯊꯨꯝꯕ ꯑꯝꯕꯤꯇ꯭ꯔ ꯃꯁꯛ ꯑꯗꯨꯗ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯈꯨꯊꯨꯝꯅ ꯋꯥꯍꯩꯗꯨꯒ ꯆꯥꯃꯤꯟꯅ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯨꯝꯕ ꯍꯦꯜꯂꯤꯗꯅ ꯅꯔꯃꯗꯥ ꯑꯗꯨꯅꯤ ꯇꯥꯗꯣ ꯃꯪꯒꯣꯜꯅ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯅꯨꯡꯁꯤꯔꯕ ꯑꯩꯈꯣꯏ ꯇꯦꯃꯅꯥꯅꯤ ꯋꯥꯔꯧꯕꯤꯅꯨꯗ ꯁꯨꯝ ꯅꯨꯡꯁꯤꯅ ꯅꯅꯥꯎꯅ ꯀꯣ ꯇꯦꯃꯅꯥꯅ ꯁꯨꯝ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯅꯀꯣ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯍꯥꯏꯅ ꯄꯨꯡꯍꯥꯏ ꯍꯥꯏꯖꯕ ꯅꯠꯇꯦꯀꯣ ꯑꯩꯗꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯍꯦꯛꯇ ꯍꯥꯏꯗꯣꯛꯆꯕꯖꯥꯠꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇꯅꯦ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯅꯕꯒꯤꯗꯃꯛꯇ ꯏꯊꯧ ꯄꯤꯕꯤꯕ ꯅꯠꯇꯦꯀꯣ ꯀꯣꯜꯕꯣꯠꯀ ꯆꯥꯅꯤꯡꯈ꯭ꯔꯦ ꯇꯥꯗꯣ ꯅꯃꯗꯥ ꯅꯪꯕ ꯌꯨꯝꯊꯪꯅꯒ ꯂꯩꯔꯕꯅꯦ ꯆꯥꯛ ꯆꯥꯗꯁꯨ ꯄꯦꯟꯗꯣꯏꯖꯥꯅꯤꯕ ꯁꯦꯠꯇꯕꯣ ꯀꯩꯔꯣꯜ ꯂꯩꯀꯥꯏ ꯍꯧ ꯂꯥꯛꯀꯅꯤ ꯀꯔꯤꯅꯣꯅꯦ ꯃꯣꯏ ꯂꯩꯀꯥꯏ ꯇꯧꯔꯤꯁꯤꯕꯣ ꯅꯔꯃꯗꯥꯏ ꯃꯌꯨꯝꯒ ꯃꯪꯒꯣꯜ ꯃꯌꯨꯝꯒꯁꯨ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅꯣ ꯃꯤꯀꯤ ꯃꯣꯏꯗꯤ ꯀꯥꯔꯣꯠ ꯀꯥ ꯂꯩꯔꯦ ꯀꯩꯗꯧꯔꯤꯅꯣ ꯁꯤꯕꯨ ꯂꯥꯛꯀꯅꯤꯗ ꯏꯆꯦꯃꯟꯒ ꯂꯣꯏꯅ ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯋꯥꯔꯤ ꯅꯠꯇꯦꯗ ꯅꯔꯃꯗꯥ ꯇꯥꯗꯣ ꯃꯪꯒꯣꯜꯅ ꯍꯥꯏꯁꯤꯅ ꯄꯔꯃꯥꯟꯅꯤ ꯄꯔꯃꯥꯟ ꯀꯣ ꯉꯁꯤ ꯇꯥꯗꯣ ꯃꯪꯒꯣꯜꯒ ꯅꯪꯒ ꯌꯨꯝꯊꯪꯅꯔꯦꯅ ꯈꯜꯂꯁꯦꯕ ꯇꯥꯗꯣ ꯃꯪꯒꯣꯜꯅ ꯅꯨꯃꯤꯠꯀꯤ ꯅꯔꯃꯗꯥ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯅꯦ ꯆꯥ ꯊꯛꯑꯕꯣ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯅ ꯇꯥꯃꯣ ꯊꯛꯑꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯐꯝ ꯆꯥ ꯆꯨꯞꯄ ꯄꯤꯊꯛꯄ ꯑꯩꯅ ꯁꯨꯝ ꯊꯛꯆꯜꯂꯛꯄ ꯁꯨꯝ ꯍꯪꯖꯜꯂꯛꯄ ꯅꯣꯡꯃꯇꯁꯨ ꯅꯪꯅ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯇꯥꯃꯣꯁꯦ ꯅꯨꯡꯉꯥꯏꯔꯛꯀꯗ꯭ꯔꯅ ꯋꯥꯈꯜꯗ ꯑꯁ ꯑꯩꯅꯁꯨ ꯌꯥꯝꯅ ꯅꯔꯃꯗꯥꯅꯤꯒ ꯅꯔꯃꯗꯥ ꯅꯣꯡꯃꯇꯁꯨ ꯆꯥ ꯊꯛꯑꯕ ꯇꯥꯗꯣꯝꯒꯣ ꯇꯥꯗꯣꯝꯒꯣ ꯆꯥꯛ ꯆꯥꯔꯕꯅꯦ ꯍꯥꯏꯅ ꯑꯩ ꯆꯥ ꯆꯥꯛꯈꯨꯝ ꯊꯝꯕ ꯇꯥꯔꯗꯤ ꯅꯔꯃꯗꯥ ꯂꯥꯛꯅꯤꯡꯒꯗ꯭ꯔꯅꯦ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤꯗ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝꯒꯤ ꯋꯥꯔꯤꯅꯤꯅꯦ ꯍꯥꯏꯖꯔꯤꯁꯤꯀꯣ ꯅꯪ ꯂꯥꯛꯑꯣꯏ ꯍꯥꯏꯕꯩ ꯅꯠꯇꯕ ꯅꯪꯕꯨꯗꯤ ꯀꯩꯅꯣ ꯂꯥꯛꯀꯅ ꯂꯩꯔꯛꯄꯅꯤ ꯕꯔꯤꯁꯥ ꯂꯣꯏꯔꯒ ꯕꯔꯤꯁꯥ ꯂꯣꯏꯔꯒ ꯁꯣꯏꯗꯅ ꯂꯥꯛꯀꯅ ꯂꯩꯔꯛꯄꯅꯤ ꯀꯔꯤꯅꯣ ꯑꯗꯨꯕꯨꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯇꯩꯃ ꯋꯥꯔꯧꯕꯤꯅꯨꯀꯣ ꯇꯦꯃꯔꯥꯅꯤ ꯑꯩꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯏꯇꯩꯃꯅ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃꯅꯤ ꯋꯥꯔꯧꯔꯕ ꯀꯔꯤꯅꯣ ꯀꯣꯃꯦꯟ ꯂꯥꯛꯇ꯭ꯔꯦ ꯋꯥꯔꯧꯕꯤꯅꯨꯗ ꯁꯨꯝ ꯅꯨꯡꯁꯤꯅ ꯏꯇꯩꯃ ꯑꯩꯈꯣꯏ ꯃꯁꯦꯟꯅꯅ ꯁꯨꯝ ꯍꯥꯏꯅꯕꯅꯤꯀꯣ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯟꯅꯕꯒꯤ ꯑꯗꯨꯝ ꯍꯥꯏꯅꯕꯅꯤ ꯅꯔꯃꯗꯥ ꯑꯁ ꯍꯟꯗꯛꯇꯤ ꯂꯣꯏꯔꯦꯍꯦ ꯕꯦꯇꯣꯟꯁꯨ ꯐꯪꯗꯕ ꯕꯦꯇꯣꯟꯁꯨ ꯆꯪꯉꯛꯇꯕ ꯋꯥꯕꯅ ꯋꯥꯔꯤꯕ ꯍꯥꯏꯕꯝꯒ ꯈꯪꯗ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯗ ꯇꯥꯗꯣ ꯑꯗꯨꯅ ꯅꯔꯃꯗꯥ ꯑꯩ ꯔꯦꯕꯤꯗꯥ ꯂꯥꯛꯇꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯕꯣ ꯕꯕꯥ ꯚꯥꯞ ꯇꯥꯖꯔꯦ ꯀꯅꯥꯁꯤꯅ बेंजामिन हाय 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 बेंजामिन कैसे हो मेरे चैनल में आने के लिए स्वागत करते हूँ लाइक कर दीजिए अदुनिदा कोई तेमा यानी वारो खरमारे थोखरमारे चंबिरक्तरे वारो बिनुदा आई थमोय तिंगने सुम आई थमोय वा लोटपा हिजदबा ngang ब्रेक फाबा ngamdaba को गाइड दम थौजबा क्लास कावबसे खरा वाय आई ब्रेक का आई एम कुकी ओ थैंक यू कुकी ओरबसु येसाबो ओरबसु आइदि लोना नुंसीको इसिनो मयाम आइगोंदा मेरे को कोई कुकी है ये मुस्लिम है वही है वो मेरे को मतलब नहीं है सबको एक आदमी है हम लोग से एक ही साथ रहना है ठीक है नाउबी मरंगथेम याम्बा फोन नंबर अमुक्ता पिबिरोबा आई फोन से कोना पिजगे को एलबिदा नंबर पिबसी खितंग नुंगाइजद्रे को सिनो मयाम वारो बिनोरसी नोंग मता चावदा सुम पिजगे को थागतचरी मैंने बहुत धन्यवाद देना चाहता हूँ जमीन को आई एम कुकी ठीक है कुकी होने से भी कोई मतलब नहीं है कुकी मणिपुरी क्या है एक ही है मुस्लिम क्या है एक ही है आदमी सब आदमी हर आदमी खून एक ही है इसलिए हम लोग एक ही साथ मिलकर रहना है
उसका सा मारपीट करूँगा कि मेरे के साथ क्यों दुश्मन होना है, ठीक है। मेरे दिल तो अलग ही दूसरा टाइप नहीं है, मैं तो दूसरा टाइप का आदमी हूँ। मैं तो भाई भाई समझती हूँ, कोई किसी ने मेरे को गलत समझता है वो जानता है, ठीक है। मैं तो किसी को गलत नहीं समझता हूँ, मैं दिल में जो रहता हूँ वो बोलती हूँ, ठीक है। इसलिए मैं तो एक ही समझता हूँ, कोई कुछ भी मेरे चैनल में आता है बहुत बहुत गंदी गंदी बात बोलता है, मैं बुरा नहीं मानते हूँ, क्योंकि हर आदमी समान है, 5 अंगुली समान नहीं है ना, ठीक है ना। ये थोड़ा छोटा है, ये थोड़ा बड़ा है, ये थोड़ा हाइट है, ये थोड़ा कम है, सब छोटा है, ऐसे ही है। बिरेना अखोई कुकी लोना हटके तौरी असी करी वखल लई गुड थागतचरी अखोगी बिजामिन कुकी बुसु मंगोना थागतचरी मसी अना करी हाइनी इनाउदा मसीदी अइनसु हाइबा ngamteko स्टेट अमा कंट्री अमा को कंट्री अमगी प्रेसिडेंट कंट्री अमगी प्रेसिडेंट को कंट्री अमगी प्राइम मिनिस्टर स्टेट अमगी चीफ मिनिस्टर स्टेट अमगी चीफ मिनिस्टर स्टेट अमगी रूल रेगुलेशन स्टेट अमगी रूल अमता मानदेको अदुबु मसी पुनमसे मणिपुर पुरिबा स्टेट गवर्नमेंट खंगी को अखोइदी मसी अखोइनसु हाइबगी पावर लेते मरमदि कना अखोइदी पब्लिक नि को ताब्रा इनाउ नुसिबा इनाउ बिन्यामिन अइन हाइसे आगा मणिपुर दलेरिबा प्रजा पुनमको खितंग भाब ताबा म चंगे अदुगा मणिपुरदा मयौरोंदगी लेरपा कुकी चिनाउ सिंसु खितंग मोइसु हाइदि वारे अतोपा मिने चंगपदगे सीसी क्राइम थोनरपा को अदुना मसी पुनमसिदे मणिपुर गवर्नमेंट ना सॉप तौगदबनी हाइबा वाफम असे थमजरी अमना सावबा अमना हंथबा अमना फुबा अमना ngapa ani mose compromise तौनरगा मनुगा अमता लेगदबनी स्टेट अमदा लेमिनबा मिजाति पुनम सिनाउना ना खनन लेगदबनी को अखोजि ngasibaw ngangba सुबिदे थीबसु लेबुइदे को अदु आइना मरमक्ता हाइ मसिरि करिगिनादा अइना थांगचे वीडियो आइ वहाइसे इसिनाउ कनागुना लौसन बिदे लौसन दबदगी को थीना आइगोंदसु कमेंट ngang पचाए बहुत गलत गलत बहुत गंदी गंदी बात बोलता है और मैं बुरा नहीं मानता हूँ क्यों वो नहीं समझता है, इसलिए मेरे को गंदी गंदी बात बोल रहा है, ठीक है ना। अदुना इनाउ बिंगामिन आइना करी हाइगनी मसिदी आइना कईगुम्बा हाइबा ngamde सपोर्ट तौबा ngamde आइगी वखलमदी मणिपुर सरकारना लेरिबा मैतै एंड कुकी अनिगी क्राइम से मणिपुर सरकारना सॉप तौरगदी शांति लेगनी हाइबा थमजगे को मागी लाइक वीडियो कॉल अमल ले जेंबरा नंग है लाइक वीडियो कॉल अमल ले जेंबरा नंग है आई येंगुद्रे बिजामेन माकी वीडियो येंगुद्रे आई हौजिसु अनंबा न्यूज़ ताद्रे थोदुंगना को तल्ले न्यूज़ तानिंद्रे अदुना आइदि अमना हाइरसु होय अमना हाइरसु होय 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 तनी पुक्तदी लोइना खंगे उदे कुइरे तामंगोल है मंगलेम तखलंबम वाओ मंगलेम तखलंबम उदा कुइरे तामगोल होय होय आइसु उदा कुइरे नाबु थागचरी मंगलेम नायक तोक देखो आइगी चेनेल चबे तमगे थागचरी नाबुसु हानिंगाय तना वेलकम तौजरी रेबिता एलबी जिंगना लेब्रो ताना अदुनी नर्मदा मा ताना लेरिबनी अदुनी को अदुना चिनाव मयाम आइगोंदा नुसिरबा इनाव कुकिसिनसु थीना ngang जावरी अदुबु आइदी वरोबा लेजदे को खंगना ngang हैना आइखोइसु हिंगे केदुबे हिंगोइदनो बिलामिन मिउ बाहाइबसि थवाइ पानबा जीबमने लोन हिंगबम थोये को लोन हिंगबम थोये अदो मसिगी सोपसिदि वा मणिपुर गवर्नमेंट तो हम थोयेना हाइजेनिंग को मजिदि अखोसु कइदनो अखोसु कसार डिस्ट्रिक्ट स्टेट मा लेबनि अखोसु असम गी मंगल लेबनिना अखोनसु कइसु हाइबा ngamde मसिदि सरकारना तगम थोये इमोनु चिंचे 14 लाइक डन थैंक यू थागचरी मतम कुइरे चिनाउ उनतबा को तादो तामंगोल दी अनाये जाउते को ngasibaudi isori ki padagi naye jaude ibung मंगोल जय 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 कृष्णा इमोनु थागचरी मतम कुइरे चिनाउ अमता उनतबा को आइसु हंदा कुइरे वीडियो थांगतबा अदो आइसु हंदा अनाये खरा प्रॉब्लम थोकपदगी वीडियो सु येंबा वाले मयांग को नेट का प्रॉब्लम होबगा आइनो एलबी थाजरी सिसु आइगी युम संगाइ दना चदे अतोपदा इसै रिएक्शन तौ लागा nganga थाबनी इमोनु हाय मयाम हना खुरमजरी
ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ 16 ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯔꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩ ꯁ꯭ꯀꯨꯜ ꯁ꯭ꯇꯨꯗꯦꯟꯅꯤ ꯑꯁꯤ ꯏꯔꯥꯡꯅ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯍꯜꯂꯦ ꯕꯦꯟꯖꯥꯃꯤꯟ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯔꯤ ꯍꯥꯏꯅꯤ ꯅꯪꯅ ꯔꯣꯡ ꯂꯥꯟꯅ ꯄꯨꯒꯦꯗꯤ ꯍꯥꯏ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤ ꯑꯃ ꯍꯥꯏꯅꯤꯡꯉꯤ ꯑꯗꯣ ꯕꯦꯟꯖꯥꯃꯤꯟꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯩꯇꯩꯒ ꯅꯈꯣꯏꯒꯗꯤ ꯅꯨꯡꯁꯤꯅꯗ꯭ꯔꯦ ꯍꯥꯏꯅ ꯌꯦꯡꯊꯤꯅꯔꯤꯀꯣ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯔꯁꯣꯅꯦꯜ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯅꯥꯝꯇ ꯌꯦꯛꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩꯇꯦ ꯅꯪ ꯁ꯭ꯇꯨꯗꯦꯟꯅꯤ ꯍꯥꯏꯕꯁꯦ ꯚꯦꯔꯤ ꯒꯨꯗ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯏꯅꯥꯎꯕꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯖꯩ ꯑꯗꯨꯒ ꯅꯪꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯗꯤ ꯄꯥꯏꯍꯟꯅꯤꯡꯗꯦ ꯀꯣ ꯃꯤ ꯄꯥꯏꯕ ꯍꯩꯖꯁꯅꯨ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁ꯭ꯇꯨꯗꯦꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯔꯨꯜ ꯇꯧꯒꯗꯕꯅꯤ ꯀꯣ ꯇꯥꯗꯣ ꯃꯪꯒꯣꯜ ꯃꯊꯛꯇ ꯀꯣꯃꯦꯟ ꯄꯥꯎ ꯃꯊꯛ ꯀꯣꯃꯦꯟ ꯂꯩꯍꯧꯔꯕꯅꯦ 16 ꯂꯥꯏꯛ ꯗꯟ ꯍꯥꯏꯔꯦ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯔꯣꯅ ꯏꯃꯣꯏꯅꯨꯅ ꯍꯥꯏ ꯃꯌꯥꯝ ꯏꯕꯨꯡ ꯃꯪꯒꯣꯜ ꯖय ꯀ꯭ꯔꯤꯁꯅ ꯇꯥꯗꯣ ꯃꯪꯒꯣꯜꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦ ꯍꯥꯏꯔꯦ ꯏꯃꯣꯏꯅꯨ 14 ꯂꯥꯏꯛ ꯔꯦꯄꯤꯇꯥꯜ ꯑꯦꯜꯕꯤ ꯌꯦꯡꯅ ꯂꯩꯔꯕꯣ ꯇꯥꯅ ꯂꯩꯔꯕ ꯍꯥꯏ ꯑꯗꯨꯅꯤꯗꯅ ꯑꯗꯨꯅ ꯑꯩꯗꯤ ꯑꯃꯅ ꯍꯥꯏꯔꯁꯨ ꯍꯣꯏ ꯑꯃꯅ ꯍꯥꯏꯔꯁꯨ ꯍꯣꯏ 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 ꯄꯨꯛꯇꯗꯤ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯅꯤ ꯅꯃꯗꯥ ꯇꯥꯗꯣ ꯃꯪꯒꯣꯜ ꯍꯧꯖꯤꯛꯇ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯕ ꯌꯥꯗꯕꯅꯤ ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯗꯨꯅꯤꯅ ꯏꯃꯣꯏꯅꯨ ꯋꯦꯜꯀꯝ ꯍꯥꯏꯔꯦ ꯅꯃꯗꯥꯅ ꯋꯦꯜꯀꯝ ꯍꯥꯏꯔꯦ ꯏꯃꯣꯏꯅꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯦ ꯏꯃꯣꯏꯅꯨꯅ ꯍꯥꯏ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯩꯅ ꯏꯅꯥꯎ ꯀꯥꯏꯗꯦ ꯏꯁꯥ ꯏꯖꯥꯇꯤ ꯊꯋꯥꯏ ꯍꯤꯡꯕꯒꯤꯗꯃꯛꯇꯗꯤ ꯇꯧꯐꯝ ꯊꯣꯛꯏ ꯂꯥꯟꯐꯝꯅ ꯆꯪꯐꯝ ꯊꯣꯛꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯅꯃꯗꯥꯅ ꯊꯦꯡꯛ ꯌꯨ ꯅꯃꯗꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯔꯣꯅ ꯍꯪꯉꯦ ꯑꯗꯨꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯃꯥꯟꯅꯗꯦ ꯑꯗꯨꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯐꯨꯜ ꯁꯞꯄꯣꯔꯠ ꯀꯣ ꯃꯪꯒꯣꯜ ꯅꯠꯇꯅꯁꯨ ꯃꯌꯥꯝꯕꯨ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯁꯪꯕ ꯃꯇꯝꯗ ꯅꯃꯗꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯕ꯭ꯔꯣ ꯂꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯑꯗꯨꯅ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯈꯔ ꯂꯦꯞꯄꯦ ꯍꯟꯗꯛꯁꯦ ꯅꯦꯠꯀ ꯅꯨꯡꯉꯥꯏꯇꯕꯒ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯌꯥꯝ ꯇꯧꯖꯔꯨꯕꯅꯤꯀꯣ ꯖꯤꯑꯣ ꯐꯥꯏꯕꯔꯒ ꯂꯧꯔꯨꯅꯒ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯆꯦꯅꯦꯜꯁꯦ ꯄꯣꯊꯥꯔꯁꯤꯔ ꯍꯥꯏꯅ ꯁꯨꯝ ꯏꯁꯥꯅ ꯁꯨꯝ ꯈꯟꯖꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯩꯃ ꯔꯥꯅꯤ ꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯔꯨ ꯋꯥꯔꯧ ꯍꯧꯔꯕ ꯀꯔꯤꯅꯣ ꯑꯣꯖꯥ ꯊꯣꯡꯗ꯭ꯔꯤ ꯍꯥꯏ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯒꯅꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯔꯥꯅꯤ ꯑꯍꯩꯕꯝ ꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯋꯥꯍꯩ ꯑꯃꯅꯤ ꯍꯥꯏꯔꯨ ꯋꯥꯔꯧ ꯄꯨꯔꯨꯈ꯭ꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯀꯅꯥ ꯅꯠꯇꯦꯅ ꯁꯨꯝ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯕꯅꯤꯀꯣ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯗ ꯆꯪꯉꯛꯄꯒ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯗꯣ ꯆꯪꯉꯛꯄꯒ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯇꯧꯕꯤꯔꯝꯕ꯭ꯔꯥ ꯇꯧꯕꯤꯔꯝꯗꯕ꯭ꯔꯥ ꯑꯗꯨꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯅꯤ ꯍꯥꯏꯌꯦ ꯑꯣꯖꯥ ꯉꯥꯏꯍꯥꯛ ꯂꯩꯖꯈꯤꯒꯦ ꯅꯅꯥꯎꯗꯣ ꯍꯟꯗꯛ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯖꯈꯤꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯣꯖꯥꯗꯤ ꯀꯣꯂꯦꯖꯇ ꯂꯩꯔꯤ ꯃꯥꯜꯂꯦꯀꯣ ꯑꯣꯖꯥꯗꯤ ꯌꯨꯝꯗꯒꯤ ꯆꯥꯅ ꯂꯥꯛꯑꯕꯅꯤꯅ ꯁ꯭ꯀꯨꯜꯗ ꯆꯥꯔꯔꯣꯏ ꯑꯇꯣꯞꯄ ꯆꯥ ꯂꯥꯡꯊꯛ ꯁꯨꯝ ꯂꯦꯜꯂꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯅꯤ ꯅꯔꯃꯗꯥ ꯆꯥꯛ ꯊꯣꯡꯂꯕꯣ ꯑꯩ ꯖꯅꯕꯤꯇꯥ ꯅꯔꯃꯗꯥ ꯔꯦꯕꯤꯇꯥ ꯂꯥꯛꯑꯦ ꯏꯆꯟ ꯔꯦꯕꯤꯇꯥ ꯆꯥꯛ ꯊꯣꯡꯂꯨꯕ꯭ꯔꯣ ꯅꯪꯕꯣ ꯍꯤꯡꯒꯣꯜꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯜꯂꯨꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯤ ꯅꯪ ꯇꯥꯗꯦ ꯍꯥꯏꯕꯅꯤ ꯉꯔꯥꯡ ꯅꯪ ꯅꯝꯕꯔ ꯄꯤꯒꯦ ꯍꯥꯏꯗ ꯅꯝꯕꯔ ꯂꯥꯛꯁꯨ ꯂꯥꯛꯇ ꯅꯝꯕꯔ ꯄꯤꯁꯨ ꯄꯤꯔꯛꯇ ꯅꯝꯕꯔ ꯄꯤ ꯀꯥꯏꯅ ꯔꯦꯕꯤꯇꯥ ꯂꯥꯛꯑꯦ ꯇꯥꯗꯣ ꯇꯤꯡ ꯇꯤꯡ ꯅꯥꯗꯤꯡ ꯇꯒꯗꯤꯡ ꯅꯥꯗꯤꯡ ꯇꯒꯗꯤꯡ ꯅꯥꯗꯤꯡ ꯇꯒꯗꯤꯡ ꯇꯒꯗꯤꯡ ꯅꯥꯗꯤꯡ ꯇꯒꯗꯤꯡ 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 ꯙꯥ ꯇ ꯇ ꯇ ꯇ ꯙꯥ ꯙ ꯙ ꯙ ꯙ ꯙꯦ ꯔꯦꯕꯤꯇꯥ ꯅꯨꯡꯁꯤꯕꯤ ꯊꯣꯡꯗ꯭ꯔꯤ ꯔꯦꯕꯤꯇꯥ ꯎꯔꯦꯗꯅ ꯔꯦꯕꯤꯇꯥ ꯅꯪ ꯂꯥꯛꯄꯗ ꯃꯌꯥꯝꯁꯤꯅ ꯌꯦꯡꯉꯣ ꯀꯝ ꯇꯧꯔꯤꯁꯤ ꯋꯥꯎ ꯀꯌꯥ ꯅꯨꯡꯁꯤ ꯌꯦꯡꯉꯨ ꯔꯥꯏꯁ꯭ꯔꯝ ꯕ꯭ꯂꯣꯛꯅ ꯔꯦꯕꯤꯇꯥ ꯅꯨꯡꯁꯤꯕꯤ ꯅꯃꯗꯥꯅ ꯔꯦꯕꯤꯇꯥ ꯂꯥꯛꯑꯦ ꯇꯥꯗꯣ ꯇꯒꯗꯤꯡ ꯇꯒꯗꯤꯡ ꯀꯥꯏꯅ ꯇꯧꯔꯦ ꯔꯦꯕꯤꯇꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯉꯁꯤꯗꯤ ꯃꯦꯔꯥꯃꯦꯁꯅꯤ ꯔꯦꯕꯤꯇꯥ ꯅꯦꯔꯥꯃꯦꯁꯅꯤ ꯔꯦꯕꯤꯇꯥ ꯔꯦꯕꯤꯇꯥ ꯅꯪꯗꯤ ꯀꯔꯤꯅꯣ ꯅꯦꯔꯥꯃꯦꯁꯂꯥ ꯈꯥꯖꯤꯡ ꯊꯣꯡꯕꯂꯥ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤ ꯔꯦꯕꯤꯇꯥ ꯉꯁꯥꯏꯗꯩ ꯀꯧꯔꯤ ꯇꯥꯗꯕꯅꯦꯕ ꯄꯨꯡ 10 ꯍꯧꯔꯤꯁꯦ ꯀꯔꯤꯅꯣ ꯁꯤꯅ ꯃꯨꯛ ꯌꯥꯏꯐꯕ ꯋꯥꯎ ꯌꯥꯏꯐꯕꯥꯎ ꯊꯦꯡꯛ ꯌꯨ ꯃꯣꯡ ꯃꯅꯤ ꯁꯤꯗꯤ ꯕꯤꯖꯦꯁ ꯁꯤꯡꯉ
ꯃꯑꯣꯡ ꯃꯅꯤ ꯁꯤꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯕꯤꯖꯦꯁ ꯌꯦꯡꯉꯣ ꯊꯥꯒꯠꯆꯔꯤ ꯕꯤꯖꯦꯁ ꯂꯥꯏꯛ ꯇꯧꯔꯝꯃꯨ ꯊꯦꯡꯀ꯭ꯌꯨ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯀꯥꯏ ꯆꯦꯅꯦꯜ ꯆꯪꯕꯤꯕꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯈꯦꯆꯤ ꯑꯣꯏ ꯆꯥꯅꯤꯡꯉꯦ ꯉꯁꯤꯗꯤ ꯔꯦꯕꯤꯇꯥ ꯌꯥꯏ ꯈꯦꯆꯤ ꯆꯥꯕ ꯀꯥꯏꯗꯦ ꯋꯦꯗꯔꯁꯦ ꯁꯨꯝ ꯐꯕꯅꯦ ꯅꯝꯕꯔꯗ ꯈꯦꯆꯤ ꯑꯃ ꯊꯣꯡꯕꯀꯣ ꯆꯅꯥꯒ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤꯒ ꯇꯧꯔꯒ ꯉꯧꯔꯕ ꯑꯣꯖꯥ ꯔꯦꯕꯤꯇꯥ ꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯁꯤꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯥꯛꯏꯌꯦ ꯂꯥꯛꯄꯅꯤ ꯑꯩ ꯈꯪꯉꯤꯗ ꯑꯩ ꯆꯟꯗ꯭ꯔꯦꯕꯤꯇꯥ ꯁꯞꯄꯣꯔꯠ ꯇꯧ ꯆꯪꯕꯅꯤ ꯈꯪꯉꯤ ꯌꯥꯝ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩꯅ ꯆꯪꯉꯛꯄꯒ ꯑꯩꯅ ꯍꯥꯏꯅ ꯇꯧꯈꯤꯗꯣ ꯌꯥꯝ ꯐꯕꯅꯤ ꯄꯀꯧꯗ ꯀꯃꯥꯏ ꯊꯤꯡꯁꯤ ꯀꯥ ꯍꯥꯏ ꯌꯥꯏꯐꯕ ꯄꯀꯧꯗ ꯀꯃꯥꯏ ꯊꯣꯡꯒꯦ ꯄꯀꯧꯔꯥ ꯀꯃꯥꯏ ꯊꯣꯡꯒꯦ ꯍꯥꯏꯔꯣ ꯄꯀꯧꯔꯥ ꯀꯃꯥꯏ ꯊꯣꯡꯒꯦ ꯍꯥꯏꯁꯦ ꯄꯀꯧꯔꯥꯁꯨ ꯀꯃꯥꯏ ꯊꯣꯡꯒꯦ ꯔꯦꯕꯤꯇꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯌꯥꯏꯐꯕ ꯄꯀꯧꯔꯥ ꯍꯥꯏꯕꯁꯤ ꯕꯦꯁꯣꯟꯁꯦ ꯊꯤꯠꯂꯅꯤ ꯌꯦꯅꯝ ꯁꯣꯏꯖꯜꯂꯅꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯆꯥꯅ ꯁꯨꯗꯥ ꯈꯤꯇꯪ ꯍꯥꯞꯄꯒ ꯐꯖꯅ ꯊꯥꯎ ꯍꯥꯞꯄꯅ ꯊꯤꯠꯂ ꯊꯝꯃꯅꯤ ꯃꯔꯣꯏ ꯃꯄꯥꯡ ꯇꯣꯠꯂꯅꯤ ꯄꯀꯧꯔꯥꯁꯤ ꯀꯣ ꯃꯩꯇꯩꯗ ꯈꯪꯗꯦ ꯈꯥꯡꯗ ꯈꯪꯗꯦ ꯊꯥꯎ ꯍꯥꯞꯄꯣ ꯔꯤꯐꯥꯏꯟꯗ ꯄꯀꯧꯔꯥꯗꯣ ꯁꯨꯃꯥꯏꯅ ꯕꯦꯁꯣꯟ ꯀꯣꯠꯂꯣ ꯃꯇꯨꯝ ꯊꯥꯗꯔꯣ ꯃꯇꯨꯝ ꯃꯔꯤ ꯃꯉꯥ ꯀꯣ ꯃꯔꯤ ꯏꯁꯤꯡ ꯄꯥꯏꯒꯅꯦ ꯆꯞꯁꯤꯜꯂꯣꯕ ꯆꯧ ꯍꯥꯏꯅ ꯑꯗꯨꯅꯤ ꯄꯀꯧꯔꯥ ꯍꯧꯕ ꯔꯦꯕꯤꯇꯥ ꯑꯩ ꯅꯪꯒꯤ ꯅꯝꯕꯔ ꯄꯥꯝꯃꯦ ꯍꯥꯏ ꯕꯤꯖꯦꯁꯅ ꯏꯌꯥꯝꯕꯣ ꯀꯗꯥꯏꯒꯤꯅꯣ ꯕꯤꯖꯦꯁ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯕꯤꯖꯦꯁꯅ ꯀꯩ ꯂꯝꯒꯤꯅꯣ ꯕꯤꯖꯦꯁ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯇꯧꯗ꯭ꯔ ꯃꯥꯜꯂꯦ ꯌꯥꯏꯐꯕ ꯂꯥꯏꯛ ꯇꯧꯗ꯭ꯔꯤ ꯏꯌꯥꯝꯕ ꯀꯗꯥꯏꯒꯤꯅꯣ ꯕꯤꯖꯦꯁ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯔꯦꯕꯤꯇꯥꯅ ꯉꯔꯥꯡ ꯀꯀꯥ ꯅꯝꯕꯔ ꯄꯤꯒꯦ ꯌꯥꯏ ꯅꯝꯕꯔꯁꯨ ꯄꯤꯔꯒ ꯅꯝꯕꯔ ꯄꯤꯔ ꯑꯉꯥꯡꯕꯅ ꯁꯤ ꯑꯉꯥꯡꯁꯦ ꯌꯥꯏꯐꯕ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯀꯣ ꯕꯤꯖꯦꯁ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯏꯌꯥꯝꯕꯒꯤ ꯀꯣ ꯏꯌꯥꯝꯕ ꯀꯁꯥꯔꯒꯤꯅꯤ ꯕꯤꯖꯦꯁꯅ ꯀꯩ ꯂꯝꯒꯤꯅꯣ ꯏꯃꯣꯏꯅꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦ ꯂꯥꯏꯛ ꯇꯧꯔꯝꯃꯒ ꯏꯃꯣꯏꯅꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ꯭ꯔꯥ ꯏꯃꯣꯏꯅꯨ ꯊꯣꯛꯈ꯭ꯔꯦ ꯏꯌꯥꯝꯕ ꯀꯗꯥꯏꯒꯤꯅꯣ ꯕꯤꯖꯦꯁ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯕꯤꯖꯦꯁꯅ ꯀꯩ ꯂꯝꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯔꯦꯕꯤꯇꯥꯅ ꯍꯥꯏꯕ ꯅꯔꯃꯗꯥ ꯉꯔꯥꯡ ꯀꯀꯥꯗ ꯅꯝꯕꯔ ꯄꯤꯔꯝꯃꯦ ꯅꯝꯕꯔꯁꯨ ꯄꯤꯁꯨ ꯄꯤꯔꯒ ꯅꯝꯕꯔ ꯄꯤꯔꯦ ꯃꯥꯅ ꯈꯪꯉꯕ ꯔꯦꯕꯤꯇꯥ ꯃꯥ ꯀꯧꯔ ꯁꯠ ꯈꯨꯝꯗꯕꯅꯤ ꯃꯁꯤꯒꯤꯅꯦ ꯑꯩꯒꯤ ꯄ꯭ꯔꯥꯟ ꯄ꯭ꯔꯣꯛ ꯆꯥꯏꯁꯦ ꯀꯀꯥꯗꯣ ꯃꯈꯥꯗ ꯐꯝꯅ ꯂꯩꯕꯅꯦ ꯋꯥꯔꯤ ꯄꯦꯟꯗꯅ ꯁꯔꯒꯗ ꯀꯥꯔꯒ ꯂꯩꯊꯔꯦ ꯀꯩ ꯍꯥꯏꯕ ꯀꯀꯥꯗꯣ ꯃꯈꯥꯗ ꯐꯝꯅ ꯂꯩꯕꯗ ꯋꯥꯔꯤ ꯄꯦꯟꯗꯅ ꯁꯔꯒꯗ ꯀꯥꯔꯒꯦ ꯂꯩꯊꯔꯦ ꯀꯥꯈꯤꯅꯨ ꯏꯕꯦꯝꯃ ꯅꯣꯛꯁꯟꯅꯔꯒ ꯀꯥꯁꯟꯅꯅꯨ ꯅꯪ ꯀꯀꯥ ꯅꯝꯕꯔ ꯀꯗꯥꯏ ꯄꯤꯔꯒꯦ ꯅꯪ ꯍꯥꯏꯁꯟꯅꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯗꯤ ꯀꯁꯥꯔ ꯀꯗꯥꯏꯒꯤꯅꯣ ꯑꯩ ꯀꯁꯥꯔ ꯈꯥꯛꯃꯔꯥꯒꯤꯅꯤ ꯌꯥꯏꯐꯕꯅ ꯀꯁꯥꯔ ꯀꯥꯏꯒꯤꯅꯣ ꯀꯀꯥꯕꯨ ꯂꯤꯂꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯂꯤꯂꯤꯁꯦ ꯀꯗꯥꯏꯒꯤꯅꯣ ꯀꯔꯤꯅꯣ ꯃꯥꯅ ꯏꯕ ꯋꯥꯍꯩꯁꯦ ꯅꯨꯡꯁꯤꯈ꯭ꯔꯦ ꯕꯤꯖꯦꯁ ꯁꯤꯡꯍꯅ ꯁꯣꯏꯗꯅ ꯇꯧꯒꯦ ꯊꯦꯡꯀ꯭ꯌꯨ ꯂꯤꯂꯤꯁꯤ ꯀꯗꯥꯏꯒꯤꯅꯣ ꯂꯤꯂꯤ ꯋꯥꯍꯩ ꯐꯖꯕ ꯀꯣꯃꯦꯟ ꯏꯕꯤꯔꯛꯎ ꯑꯁꯤ ꯂꯥꯏꯐ ꯇꯦꯂꯤꯀꯥꯁꯅꯤ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤ ꯃꯥꯜꯂꯤ ꯏꯆꯟꯗꯤ ꯀꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯔꯦꯕꯤꯇꯥ ꯅꯪꯒꯤ ꯅꯨꯄꯥ ꯁꯦꯝꯒꯅꯤ ꯑꯗꯨꯅ ꯅꯨꯄꯥꯗꯨꯅ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯄꯤꯒꯗꯕ ꯑꯗꯨꯅ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯌꯨ ꯍꯥꯏꯕꯅꯦ ꯀꯦ ꯇꯔꯨꯅꯤꯅ ꯍꯥꯏ ꯇꯔꯨꯅꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯇꯔꯨꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯇꯔꯨꯅꯤ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯇꯔꯨꯅꯤ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯕ꯭ꯔꯣ ꯇꯔꯨꯅꯤ ꯋꯦꯜꯀꯝ ꯍꯥꯏ ꯂꯥꯏꯁꯝ ꯕ꯭ꯂꯣꯛꯅ ꯇꯥꯗꯣ ꯃꯪꯒꯣꯜ ꯐꯖꯅ ꯄꯀꯧꯔꯥ ꯊꯣꯡꯕ ꯍꯩꯕ ꯖꯥꯠꯅꯤ
Karuni welcome hai Narmadan ha nu kare Rebita number piu hai Ini dah ya. Baru dah. ngalida Baru. kayong khalu ngali LB kamaina pigani ngai khone da charabo chadriye laisram na makanta chadri lai machama tobiramu ya pabana khoidi uti thongdori weather sigi matung ina jumi ngasi weather matung ina chagadami comment number piro u hai Narmada Rebita sina mai kakara kyam oidaba ngangi hai nganang aigon number pi ge ko adugo number suleram daba si thajaba jabra laisam makanta da charba chadri laisam di chakcharabo laisam LB kamai pigani ngai khone Rebita ngana nang kakada number piga number pirabo nang bo Rebita mungna tau aigi YouTube channel da video da comment tau bado duga number do hapau ne ibi ma hai Rebita lao uti thong kike kaka YouTube che ningsing lamu naisalamu hoi naisalam ga thank you jai phaba uti thong ro Rebita comment iro oi Kita kan sao cái xong rồi. jai phaba namada ngana ne Rebita na ne ai gonna comment ai gonna mai number pi ga number ju pi number pi na oi de ngang ma Upaya di tibu macam deh, foto buka. Rebita comment iro ha yamba nang Brahmon lo Bijes aise Brahmon mamra kari male sis jare he kai ku male wow Marshall wow thagachari aigi channel changbai tamakta ado like machama topiramo jare he kai ku male oh my god ai bu kai ku male hanu male bai su male yamba nate ai maitai ni ko ai bhamon nate ai maitai ni ko khadang khara inakta phamba khadang khara inakta phamba okay hai business na thank you ado Rebita na na kaka number pi ga pi ta number pi ga na uno oi do ngang kai no ta do mangol Rebita hoida koi chone number pro
ꯏꯃꯥ ꯏꯕꯦ ꯍꯧꯖꯤꯛ ꯆꯠꯄ ꯌꯥꯏꯗ ꯑꯗꯨꯒ ꯑꯩꯅ ꯇꯟꯅ ꯆꯠꯇꯕ ꯁꯤ ꯉꯥꯡꯁꯤ ꯍꯣꯏ ꯃꯌꯨꯝ ꯆꯠꯂꯒ ꯑꯩꯅ ꯔꯦꯕꯤꯇꯥ ꯂꯩꯕ ꯀꯅꯥꯅꯣ ꯁꯤ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯍꯥꯠꯀꯦꯔꯣ ꯃꯥꯏ ꯃꯈꯨꯟꯗꯨꯒ ꯁꯨꯃꯥꯡ ꯃꯌꯥꯏꯗꯨꯒ ꯑꯩꯅ ꯔꯦꯕꯤꯇꯥ ꯍꯥꯏꯅ ꯀꯧ ꯀꯅꯥꯅꯣ ꯁꯤꯕꯨ ꯃꯃꯥꯏ ꯃꯁꯛ ꯈꯪꯗꯦꯅꯦ ꯑꯩꯉꯣꯟꯗ ꯀꯧꯔꯛꯏꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯀꯅꯥꯅꯣꯒ ꯍꯪꯉꯗꯤ ꯑꯩ ꯁꯤꯔꯦ ꯁꯨꯝ ꯅꯔꯃꯗꯥ ꯃꯥ ꯍꯧꯖꯤꯛ ꯈꯨꯝꯃꯛꯄ꯭ꯔ ꯌꯦꯡꯉꯨꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯩꯉꯣꯟꯗ ꯃꯥ ꯍꯥꯏꯕ ꯑꯩ ꯃꯥꯏ ꯂꯝꯕꯔ ꯄꯤꯈ꯭ꯔꯃꯤ ꯀꯀꯥꯗꯥꯌꯦ ꯑꯗ ꯂꯝꯕꯔ ꯄꯤꯁꯨ ꯄꯤꯔꯛꯇꯕꯗ ꯂꯝꯕꯔ ꯄꯤꯈ꯭ꯔꯦꯅ ꯍꯥꯏꯅꯤ ꯃꯥꯅ ꯈꯪꯉꯕꯅꯦ ꯑꯁꯤꯕꯨ ꯑꯩꯅ ꯃꯥꯕꯨ ꯊꯥꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯅꯔꯃꯗꯥ 너는 성공도가 있고. Ilo 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 kamata love all you Tado chummi Mamon male karigino Kangbro Hairo Nako rebita dang nang kaka lambar pisu pirak tan number piki and hari kay uido ngangi ba kakada Oi rebita Ngasai ko itadra dang Kapoy sangami he Mayam sinaw kay kuno ka tsagi siko Sinaw mayam kaga chamina siko kapoy popoy topoy Komen Ngasam bro nga thank you Rebita se Rebita nung sibi kapoy kitang ilakine Nga lambar sungit pi lambar pi kaya ma uy do ngang mo singang kay gonda Namada hayo ne Tarot sumi bamon male Chào ấy Thôi Chage tụi chage Mẹ thấy này thì Miki maya kapoy jada ka hay mo ko Kapoy ki jada maya ka Khoi kapoy maya mandar ne khoi Khoi nga chau gi maya malam ne Rebita ma aina kawi sukung khumdami singang se mana ya thatat pabu singang se bo Namada lady bo Kangbro hairo ai da hairo ne ta ge ne nang hai bu dang chungudom ni Rebita Nangang kaka lambar pi ka lambar pisu pi lambar pi ki hari ke nang bo Ha Lambar pisu pi to lambar pi ke nang hai do nga Kay gina ba Ha ne
mai macet to rasi jam lai duna bangol mali oke sum dure beta ain hai oi ma namada thank you kanam tana tana habik ta ko ngasi ai isan namada na harak ba tamgon am thaga thamo jam pili ba namada oi oi dam pili bo saita adu da mak dai kai no lu pija tare bo थागतसरी नमदान थागत पिबि दमकता मैमना इबुने तामगोनसे हनुबा माले मैमना हाइनरेबको अदु ngasi नमदाना तामगोन थागत पिबि दमकता थागतसरी को थैंक यू रेबिता के दोरे कमेंट इरक्ता दिया हां nga nanga number pi ge kaka da number kai pi reina ba namang duga ire piro namang da namadana pungtha thaga pi ibo thaga chari ko chao मैम ममांगदा जेंगलगा चाबगे नबुक नखि काजनी तादो है ओ मी दि खंगदे आई चन्न मदाना येंगमदि नोजोर कारोय अरे बिताना येंगमदि हाय ngamjadre आई न मदाना येंगमदि ममि लाउथोंग येंगसु नोजोर चंगो इयाम्बा नुपि थिरबो अस बीजे से मो हंगलई को मीना हनुबा मालेगा नुपी थीरबा हाय आइबो आई पाखंगलीबा नुपी थीदबा 81 hौरगा 86 लोबदो काकागे नंबर है हेरे ngangbagadi Bima Gian lay bi nang na haido amta jadre ne bima nahan nang bu ai lambar du nang khang hore dai ne phagina de ta do ngo rasi le seng ben hoi da achum babu ore masu asim bu thaga pi de masu ai loi ja re namadana hai di loi tha ja re du gi ni thaki ba krai thaki ba laksu laktana ai lambar da 81 lo 86 lo bajau de bema aduna phara banai ina mana hai do rasi laika haina single life muk nungai ba laitra bane nang single life lo mina sabada jengba mi na chade narmada ai lambar kra degi 81 ho 86 lo gane nang ngang do nahan aina bibida lambar pi matam nang lambar la hore hairaga hojina mu kari nang ngang do phari ang tu oi dabda oi sara ngang singang je thằng này da thằng này ai ti wana ho bro 81 ho bro Revita hai no ya bijes na man brai hangi mi da sum Revita takatina ding ding try number 81 ho bro chưa cái anh giàu kìa cái cầm thằng này được Monoramatu oh 81 82 cuma dulu jieng cái hồi chăng Làm của mình là tiền là à cái đối tượng
Wow, ay ijan bilay. Cakcara putu, tatou chadri, like toro mo putu, nang duty draw. Putu cakcara bo. Tatou chadri ye. Narmada rebita lamba lay re. Narmada. Chadri thuong eh. Tu ko putu di. Zoom din yan. Oh. Chadri thuong ye. Thani WhatsApp jabra. Jam ni mai kurang. Ana pa rin eh. Apa ni mai jam. Narmada tari bo, rebita number ay amtang jengi ya. Kapoy na sang. Yeah. Rebita nung sibi, kaya rebita number kakak. Rebita, lay rebo number kakak, amtang jengi ke sana. Haurage hoji rebita jo ot pa. Koi nan WhatsApp jati ne. Tu. Kau ada yang cuba. Mobile ni hot jadri ne. Jam ni kuni tu. Dari tadi ni pan aja le. Jam di kot tu, jam ni met tu. Sakadi sa chada sujar jara jara ai rebita number phangam ne rama dai chak chada su pi le bo. Tiri bo nung mobile si bo. Kai mobile na si bo. Machin do chaba su lepti ngang ba su lepti. Tadamang ko ay jam haraw re rebita ilambar lay re haidwar mobile jati ni namada nang bo maso ilambar thajarak tara mana kakak number sandok ko nu sandok ke jati mobile na tiri em sai number mobile item ne phone to nem to moi khang Kai ki. chilje item me de Kai number mai. chilje item me do Mai number ai. sinja Mai number ai. thu pa mang ye ai du ja de ba ta chin sel ngi ya nang ji ja de ba tới mobile này đối là cùng với là này vừa rebita nang ha 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 Email number di 600. rebita nang nahan WhatsApp ta tharak pa do rebita tabla kakana se adugo nang miss call to ro se asigi mobile nang thari mobile se jadre ba khara khanga ba WhatsApp ta changa ga ne lo ho bu jadre do nang amtang miss call to je hoji kaka gi nang nahan gi nang thagi number si ja rebita nang ID mithai madi chaninge
ꯔꯦꯕꯤꯇꯥꯒꯤ ꯂꯝꯕꯔ ꯂꯩꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯤꯊꯥꯏ ꯆꯥꯅꯤꯡꯉꯦ ꯆꯥꯈꯤꯒꯦ ꯍꯥꯏꯕ ꯃꯥꯗꯤ ꯆꯥꯈꯤꯒꯦ ꯑꯩꯗꯤ ꯃꯤꯊꯥꯏ ꯔꯦꯕꯤꯇꯥ ꯃꯤꯁ ꯀꯣꯜ ꯑꯃ ꯇꯧꯔꯛꯎꯁꯤ ꯍꯧꯖꯤꯛ ꯑꯝꯇꯪ ꯌꯥꯗ꯭ꯔꯦꯕ ꯁꯤ ꯃꯣꯕꯥꯏꯜꯁꯦ ꯀꯩ ꯃꯣꯕꯥꯏꯜꯅꯣ ꯇꯨꯠ ꯃꯥꯅꯦꯅ ꯆꯤꯟꯍꯟꯒꯦ ꯍꯥꯏꯕ ꯍꯦꯛꯇ ꯌꯥꯗꯦꯕ ꯁꯤꯕꯨ ꯀꯔꯤ ꯃꯣꯕꯥꯏꯜꯅꯣ ꯈꯪꯗꯦꯗ ꯊꯨꯒꯥꯏꯅꯤꯡꯉꯤ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯣ ꯑꯝꯇꯪ ꯃꯤꯁ ꯀꯣꯜ ꯇꯧꯔꯛꯎ ꯅꯍꯥꯟꯒꯤ ꯅꯝꯕꯔꯁꯤꯗ ꯅꯪ ꯋꯥꯆꯞ ꯊꯥꯈꯤꯕꯗꯣ ꯑꯗꯨꯒ ꯑꯝꯇꯪ ꯃꯤꯁ ꯀꯣꯜ ꯇꯧꯔꯛꯎ ꯋꯥꯆꯞꯇ ꯄꯨꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯔꯦꯕꯤꯇꯥ ꯑꯝꯇꯪ ꯃꯤꯁ ꯀꯣꯜ ꯇꯧꯔꯛꯎꯁꯦ ꯅꯃꯥꯅ ꯅꯝꯕꯔ ꯄꯤꯔꯒ ꯔꯦꯕꯤꯇꯥꯒꯤ ꯅꯤꯄꯥ ꯁꯦꯝꯃꯨꯈꯤꯅꯨꯀꯣ ꯔꯦꯕꯤꯇꯥ ꯅꯤꯄꯥ ꯅꯪ ꯉꯥꯡꯅꯒꯦ ꯇꯧꯔꯤꯗꯣ ꯃꯉꯣꯟꯗ ꯅꯝꯕꯔ ꯄꯤꯔꯨꯒꯅꯨ ꯀꯀꯥ ꯃꯒꯣꯡ ꯈꯔ ꯇꯥꯇꯣ ꯃꯒꯣꯡ ꯈꯔ ꯔꯦꯕꯤꯇꯥꯒ ꯁꯨꯅꯈꯤꯒꯦ ꯑꯗꯨꯒ ꯅꯪ ꯄꯤꯈꯣ ꯇꯥꯕ ꯅꯔꯃꯗꯥ ꯑꯦꯜꯕꯤ ꯖꯧ ꯖꯧꯅ ꯈꯦꯆꯤ ꯊꯣꯡꯕ ꯂꯣꯏꯗꯣꯔꯦ ꯑꯩꯗꯤ ꯏꯃꯥ ꯑꯦꯜꯕꯤ ꯖꯧ ꯖꯧ ꯑꯣ ꯑꯁ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯄ꯭ꯔꯥ ꯈꯦꯆꯤꯗꯣ ꯀꯀꯥ ꯅꯝꯕꯔ ꯐꯪꯗ꯭ꯔꯤ ꯌꯥꯔꯦ ꯐꯪꯗ꯭ꯔꯗꯤ ꯌꯥꯔꯦ ꯔꯦꯕꯤꯌꯥ ꯇꯧꯅꯨꯀꯣ ꯅꯪ ꯁꯣꯏꯖꯅꯤ ꯔꯦꯕꯤꯌꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯝꯇꯪ ꯃꯤꯁ ꯀꯣꯜ ꯇꯧꯔꯛꯑꯣꯕ ꯅꯍꯥꯟꯒꯤ ꯅꯝꯕꯔꯗꯨꯗ ꯀꯩꯅꯣ ꯔꯦꯕꯤꯇꯥ ꯃꯤꯁ ꯀꯣꯜ ꯑꯃ ꯇꯧꯔꯛꯑꯣꯕ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯗꯨꯒ ꯅꯝꯃꯗꯥ ꯑꯩꯗꯤ ꯃꯤꯉꯣꯟꯗ ꯀꯩꯕ ꯃꯤꯊꯥꯏꯕ ꯄꯤꯖꯅꯤꯡꯗꯦꯗ ꯃꯤꯊꯥꯏꯒ ꯄꯤꯖꯅꯤꯡꯗ꯭ꯔꯦꯗ ꯔꯦꯕꯤꯇꯥ ꯍꯦ ꯀꯀꯥ ꯍꯥꯏꯔꯣ ꯋꯥꯆꯞꯇ ꯑꯩ ꯄꯤꯊꯣꯛ ꯌꯥꯕ ꯅꯝꯕꯔꯗꯣ ꯅꯪꯕꯨ ꯐꯥꯒꯤ ꯇꯧꯕꯅꯦ ꯃꯤ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔ ꯅꯪꯅ ꯊꯥꯈꯤꯕ ꯑꯗꯨ ꯅꯝꯕꯔ ꯃꯤꯁ ꯀꯣꯜ ꯑꯃ ꯈꯤꯛꯆꯤꯜꯂꯛꯑꯣꯕ ꯍꯥꯏꯗꯤ ꯏꯌꯥ ꯆꯥꯗ꯭ꯔꯁꯨ ꯃꯤꯉꯣꯟꯗ ꯄꯤꯖꯩ ꯍꯥꯟꯅ ꯑꯣꯀꯦ ꯔꯦꯕꯤꯇꯥ ꯒꯨꯗ ꯑꯩꯈꯣꯏ ꯔꯦꯕꯤꯇꯥ ꯃꯤꯉꯣꯟꯗ ꯈꯥꯏꯗꯣꯛꯄ ꯍꯩꯇꯕꯅꯤ ꯔꯦꯕꯤꯇꯥꯅ ꯀꯥꯞꯁꯜꯂꯣ ꯃꯤꯁ ꯀꯣꯜ ꯇꯧꯔꯛꯑꯕ ꯅꯪꯕꯣ ꯁꯤ ꯉꯥꯡꯁꯤꯗꯤꯕꯣ ꯔꯦꯕꯤꯇꯥ ꯃꯤꯁ ꯀꯣꯜ ꯑꯃ ꯇꯧꯁꯜꯂꯣꯕ ꯀꯀꯥꯗ ꯍꯧꯖꯤꯛ ꯉꯥꯛꯇꯪ
ꯔꯦꯕꯤꯇꯥ ꯃꯤꯁ ꯀꯣꯜ ꯑꯃ ꯈꯤꯛꯆꯤꯜꯂꯧꯁꯦ ꯉꯥꯡꯅ ꯋꯥꯔꯦꯕ ꯁꯤ ꯉꯥꯡꯁꯦ oi mà chia được một con tôm này chia hai cái chia không được có giật thì Mai qua sắp tập ra tâm nhiều cái đó mình lắm mà thì thôi vậy lâu cái nằng hút được được nằng hút rồi vậy nó ra mũi nào mà haribob phadikom phakpai loina thae as namada lakningi saitabo rebita tabra nang bo amtang miss call torwa hai pani nang bo nang number sida as nang na wa rebo rebita amtang miss call torwa si bani se namada lakningi bo saita nang ikhechi ko khechi to ham si ka ma jai ba monorama ka yang jawi nó mà không chơi ra cái nó monorama silcha rebita amtang miss call to che ta do monggo icheman khareda ko icheman khare ko chamu unjeni ai tawna ha ha hello kano gi than magi mobile whatsapp yeng at sikai gino tu thrang gi ne kamai to ge tu ne khai do age to do Play Store jang ga line de le du din play Ado monggo saman khare da ko samu unjani ai to nang tong to kem kai dia ba namada elbi yeng ne chak nu do ya namada na oho ai ga hoji acha pu khai elbi le lo chale ne Nga ko ni pila so sa ngai ro Nga ko je pila so ka jabe mai jo la wa he ne la ki ro ko ki ra wa tu mo wa na pa wa ngang ni pila store do ka de ka google le changi na Bangun ga hinglaru he kesido helaru Lesu ga jawi mobile phone jauh le itu jauh Play Store je kai ne chabu kan ne ila ke Prime Messenger jauh le music jauh le phone photo jauh le WhatsApp jauh le Play Store sang mai biết đó nó con giò mình tới đi hai đôi xe hầu ra đi hả yes iba siya
ต้องไงก็นั่นมาดาชาวน์ก็ไอเรบิตาลัมเบอร์เชียร์ล็อกคุกเกมากแกนั่นเฮเกมากแกนั่นก็วิ่งกันไปยังไงก็มามงก็เฮโลเฮคิดดูเรบิตากามันนักจะพัมบะไอ้กันนะฮังดรนั่นมาได้เรบิตามานะปังเออัสตเท้าฮับซีนั่นมาได้กากาโดจ้าตบะมาจินโดเล็บตบนี่กันเรบิตนั่นมาได้ไงก็ไอเรบิตาลัมเบอร์คุกกันตั้งแต่กูไลน์ด่านะขอจังไงminutes F and device itu sayaจังไงเลยนะขอนั่งเลยjadi mẹ này đây mày chứ WhatsApp jauh deh WhatsApp update terus ya năm mi update continue sih update terus ya Mali heavy kan. oh dari update terus ya oh Narmada Revita lambar phang do re ma ya ja na ken to yeng ge ma harau re ba in jawa sab jat re tu kan ya ma harau re phare phang de ma ji lambar phang do re ji khang ba sala nang ot ke ho yi ngai kho Narmada ngai kho ma si ot ke kakara cha ba da ma chin do lep ta ba ne hoi Revita chumi ne chumle chumi ya oi ma kari no hayak ke ya hayo qua đi luôn đang hứa áp tu tiên xin tra WhatsApp ông cái tên là cùi rồi đã update đâu vậy mà kari no hay là cái yamba kari nupi thi đi bên nó ô nupi xe anh là Ali bên nông thi và khôi cái chỉ yang cái số bây giờ đó ở đó phăng được bên này đó này ở đó cái speaker thay nó là giờ elbit thare ne tawri se thade tafal le rebita lambar phang do harau mangi tormi cheng hawai do dalana ga hana tote ising na to lai mai khechi do mon ba ge mai ma khechi da dalan to mon da mi ising na to la mon ba ni ado hojik kari khalige leibro nongonda business ara thamage to kawo phang na roi lambar ha ibe ma yung nang hoji kai chiên cái giường xem biểu hai bữa yam ba xem biểu mà sang một tô phật ba mami trao ba mami koirang na ba mamai rashi lei ba mamai koirang na ba jada kapho maya manbi samdana thoibi manbi wang chaubi maramupi bebar phajabi chak likna chabi cha likna thakbi ko paisa likna sijanabi khong thang ba ma sing thi re chatpi adu mai jeng o sembiu hai bro ai ta đây là mà đã ai đam một mi cam lại yung ai mà tiếng tôi với đam một ta ai ni pi thì hai với đam chẳng biết đi chung nên mà đã một xí dress à Narmada Kesi thiri bo Kesi thiri vai ba
ꯇꯥꯕ꯭ꯔꯥ ꯕꯤꯖꯦꯁ ꯑꯩꯅ ꯍꯥꯏꯈꯤꯗꯣ ꯅꯃꯗꯥ ꯈꯦꯆꯤ ꯆꯥꯗ꯭ꯔꯣꯕꯣ ꯗꯦꯕꯤꯗ ꯆꯥꯛ ꯊꯣꯡꯉꯕꯣ ꯅꯝꯕꯔ ꯀꯀꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤꯅ ꯀꯛꯊꯠꯈ꯭ꯔꯦ ꯇꯧꯅꯨ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯩꯒꯤꯅꯤ ꯀꯥꯔꯟ ꯇꯧꯅꯨꯀꯣ ꯃꯁꯤ ꯑꯉꯥꯡ ꯌꯥꯝ ꯀꯥꯔꯟ ꯇꯧꯏꯕꯣ ꯀꯀꯥꯒꯤ ꯅꯠꯇꯦ ꯍꯥꯏꯕꯅꯤꯅ ꯀꯛꯊꯠꯈ꯭ꯔꯦ ꯍꯣꯏ ꯃꯁꯤ ꯑꯉꯥꯡ ꯀꯥꯔꯟ ꯌꯥꯝ ꯇꯧꯏ ꯀ꯭ꯋꯥꯆꯞꯁꯟ ꯊꯥꯅꯤ ꯅꯪ ꯐꯥꯒꯤ ꯃꯤ ꯀꯩꯅꯣ ꯇꯧꯔꯒ ꯃꯤꯁꯀꯣꯜ ꯇꯧꯔꯛꯑꯣ ꯍꯥꯏꯕꯅꯤ ꯁꯤ ꯅꯝꯕꯔꯁꯤꯗ ꯑꯁ ꯁꯤ ꯑꯉꯥꯡꯁꯤ ꯌꯥꯝ ꯉꯥꯡꯅꯔꯦꯕ ꯑꯩ ꯇꯜꯂꯦꯕ ꯔꯦꯕꯤꯇꯥꯁꯤꯕꯨ ꯔꯦꯕꯤꯇꯥ ꯅꯃꯗꯥ ꯅꯪꯒꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯣꯏꯌꯨꯀꯣ ꯔꯦꯕꯤꯇꯥ ꯃꯤꯁꯀꯣꯜ ꯇꯧꯔꯛꯎꯁꯦ ꯅꯃꯗꯥ ꯈꯦꯆꯤ ꯊꯤꯕ ꯂꯣꯏꯔꯕꯣ ꯑꯥꯔꯇꯤ ꯀꯠꯂꯁꯤꯅꯦ ꯅꯔꯃꯗꯥ ꯑꯥꯔꯇꯤ ꯀꯠꯂꯁꯤ ꯅꯪ ꯈꯦꯆꯤꯗꯣ ꯃꯤ ꯀꯠꯊꯔꯒ ꯃꯥ ꯕꯀꯣꯜ ꯄꯤꯗꯣꯏꯅꯦ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯦꯡ ꯑꯣꯏꯅꯤ ꯔꯦꯕꯤꯇꯥ ꯑꯩ ꯅꯃꯗꯥ ꯅꯪ ꯅꯣꯛꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩ ꯅꯪꯕꯣ ꯅꯃꯗꯥ ꯋꯥꯆꯞꯇ ꯅꯝꯕꯔ ꯊꯥꯒ ꯃꯥ ꯀꯠꯊꯠꯈ꯭ꯔꯦ ꯑꯩ ꯌꯦꯡꯉꯨ ꯁꯤ ꯑꯉꯥꯡ ꯀꯌꯥ ꯕꯦꯕꯥꯔ ꯂꯨꯔꯤꯅꯣ ꯁꯤ ꯑꯉꯥꯡꯁꯦ ꯅꯃꯗꯥ ꯋꯥꯆꯞ ꯅꯝꯕꯔ ꯊꯥ ꯀꯠꯊꯠꯈ꯭ꯔꯦ ꯌꯦꯡꯉꯨ ꯀꯌꯥ ꯕꯦꯕꯥꯔ ꯂꯨꯔꯤꯅꯣ ꯁꯤ ꯑꯉꯥꯡꯁꯤꯕꯨ ꯕꯤꯖꯦꯁ ꯊꯣꯛꯈ꯭ꯔꯕꯣ ꯕꯤꯖꯦꯁ ꯕꯤꯖꯦꯁ ꯊꯣꯛꯈ꯭ꯔꯕꯣ ꯅꯃꯗꯥ ꯈꯦꯆꯤ ꯊꯤꯕ ꯂꯣꯏꯔꯕ ꯍꯥꯏꯕ ꯅꯪꯕꯣ ꯅꯃꯗꯥ ꯈꯦꯆꯤ ꯊꯤꯕ ꯂꯣꯏꯔꯕꯣ ꯑꯩꯒꯤꯗꯃꯛ ꯅꯔꯃꯗꯥ ꯅꯪꯅ ꯂꯤꯄꯤꯒꯅꯤ ꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯖꯔꯦ ꯈꯪꯉꯦ ꯆꯥꯛ ꯂꯣꯏꯔꯦ ꯀꯀꯥ ꯑꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯔꯣ ꯃꯪꯒꯣꯜ ꯅꯨꯄꯤ ꯐꯤꯗꯤ ꯄꯥꯈꯪꯅꯤ ꯇꯥꯔꯣꯒꯤ ꯅꯨꯄꯤ ꯌꯦꯡꯕꯤꯔꯣ ꯅꯃꯗꯥ
ธรรมดางูไปฉีดตัวเลยเคซีทีมาเลยหรอบ่เคซีทีมาเลยหรอบ่โอ้ยไม่เดี๋ยวผมเชื่อได้พิตาแกอาชาตินวาบีไหนกี่แต่มันก็เจียงวันนี้นั่งดูมันนะตัวบีบราบันธรรมดาสมัยนะเดี๋ยวธรรมดานะไอ้กี่แต่มันก็แกวาบีองอาทิชักโลgana dinta haido kakak chaklo ai number plate tingai chawa Hello Mongo how are you fine Saddam Hussein ni yang phajai ado like to biramo Saddam Hussein ado nangbo thini hai radi học gì ấy cứ nằm ở cái bà gì hả khoan gì là mâu diêm gì nó là cha anh chặt thô khi chỉ anh chặt thô không hả bà khi chặt thô cô này khné gì phải cho nó in này tập nó mi ta đây bây giờ nhé phải cho nó phải mà tán nó gì cái máy tàu xe rồi cô học gì tí nó khi chỉ chặt thô 자, 자토 파전에 버타로. 아래가 호래네. 밥먹어 파전나 딴나시. 사담 후센 짝짜라보. like macam tu biramu Saddam Hussein. Agi LP dah cang bai demar Saddam Hussein thagat jadi. Saddam Hussein kada lagi no. Ura pengikan mereka kemai tu hong dia. Đó thì này hai là đi học việc mà ấy thằng bác nó mắc than được cả mình chỉ cái khoảng gì là cái gì vậy Impal oh my god thằng cái Saddam Hussein Impal lagi lagi LB để trang bị để đâm Saddam Hussein welcome anh em thằng cái chơi ado like macam tu biar Saddam Hussein na chenen paibra chenen paibra batar cái dia aku ichini nau support dominasi aduga ai chenen busu support view support biramu haiบอกคำเสียเนี่ยSaddam Husseinเนี่ยทำดีแกทำจากSaddam Hussein Impalก็ได้กินเนาะกากากินปีนามาดานะที่ดีบ่ใจไม่ได้เอาหุ่นดูนะไม่ได้เอาหุ่นดูนะกันนาทักตัวเนาะนามาดานะทักเจออะไรนี่ไม่ได้โจนลิกปนีนะไม่ได้โจนมีลิกปนีนะมาถึงทักเจออะไรนี่เรื่องแบบบ่Ada Saddam Hussein Impal kada kai lam gino Impal kada gino tang habiyo Saddam Hussein hoji kari kai tau biri bage tang habiyo lilong oh lilong Saddam si lilong dagi ai Saddam Hussein chang bira pa chinau mayam Saddam Hussein si Impal lilong dagi ni mak ai LB chang bira ye yam nung si yam harau ye khoi Saddam Hussein aku mesti panghan ni ko aku mesti panghan ko sino mesti ni mesti ga panghan ga siti sino ni maki wari jam lei hai tado gi tau di to ke tau ye ke chi do o to ke tau le ke chi do to lo hao ni nang to ke chi do hao ni ado Saddam Hussein channel pa bi bra Jinin pai raga di aku isnau lo na support to mi si hajan ni Saddam Hussein da ado Saddam Hussein like macam kapiu ai gi jang bira ban na ko like macam support to bira mo ado ga ai channel du su support to bi na haja ge Saddam Hussein pham da Saddam Hussein na kari manu si bira ma taraga di ado hoi Saddam Hussein hoji kari to biri bage Rebita chắc thongบ่Hoi namada kakak do ing tap na ing ne bani
ngarangshu amamada elbi urana hariduni namada loki stone job jam phai thagachari sadamuchenbu sadamuchen hui chahi kya sure isagi amtang haibiu sadamuchen chahi kya surege Saddam Hussein ki chahi kya sure Anda Saddam Hussein kena to bio like masama to bio 27 years wow thagachari Saddam Hussein di jum palabra nipi angang leirabra Saddam Hussein 27 years thagachari Saddam Hussein bu aduga Saddam Hussein gi mama baba leibra nipi angang thirabra single wali matam wali job to ko matam wali job to ko hoi re beta ha job to ko phajana paisa sen tan kho ko nupi di ko na su thi ba jai hana job to ko paisa tan ko namada isai sakpa mi se mami lang bani namadana semgani haido jagani kakado hai thank you Saddam Hussein thagachari maramu patamu sen tanba jate sen tanba lepa jate hojiti matam mangham jate ko matam leingada paisa tal hoba ko tung lambi ki damakta noma nata noma di Saddam Hussein su yum palakani ko angang nubi lerakani ko paisa lu sagi mathau tarakani aduna Saddam Hussein su paisa tambiu Saddam Hussein na duty leilena yambagi channel da changbirabai damakta Saddam Hussein bu haningai dan thagachari aduga Saddam Hussein su amtong khumbiu channel paibra paidabra paiba targadi akhoi sinau support tawminasi Saddam Hussein ko aduga Saddam Hussein na like macha ma tawbiyo sub tawbiyo ko tamgona paijerba channel sidi sinau mayamda miyeng tahanba ko yenghanjage haidana warso na semjabani ado sam managa isai sapado jengu mamit ko leina jengmane sam wow ai inaw nusiba Abhishek like tawro thank you Abhishek nang exam loiraba hoi re beta haya khuramjari oja Jai Krishna Abhishek Jai Krishna like tawro do Abhishek nang kano exam loirabro thagachari akhoi Saddam Hussein busu Saddam Hussein support to biramo ko chenen paibra paidabra tumtang haibiramo Saddam Hussein Abhishek thagachari nang exam loirabra ngasaina chak thongle haido kaka ngangbada tadrabo hoida kaka di isai sakpana mit lawne mit khatpani na duna kaung to ko loidri oja subject kya wali ge subject kya wali Abhishek haji yumdra Abhishek baba lo re bro wali wow ado atai subject tharambadudi pharambro Abhishek atai exam tharambado phabrai ba pharambrai ba lo re oja ado nangi subject atai tharambadudi exam pharambro pharami oja good phajana thauko maramu mi oina honaga damiko exam lo rega oja ide lauko tabra Abhishek exam lo rega lauko hoi oja lake thank you chiche di phone to pra chiche la bro jumda rebetai gi ningon jawde aduna aina loina Lakshmi ahumdo purakani agi support lai
ahumdo purakani ye thank you Narmada thank you ꯂꯥꯛꯇ꯭ꯔꯤ ꯑꯣꯖꯥ ꯐꯣꯟ ꯇꯧꯔꯛꯏ ꯑꯣ ꯍꯣꯏ ꯍꯣꯏ ꯃꯔꯛ ꯃꯔꯛꯇ ꯐꯣꯟ ꯇꯧ ꯆꯤꯆꯦꯗꯁꯨ ꯑꯗꯣ ꯅꯪ ꯑꯦꯛꯖꯥꯝ ꯑꯍꯨꯝꯁꯦ ꯗꯦꯠ ꯀꯌꯥꯗ ꯂꯣꯏꯗꯣꯏꯅꯤ ꯑꯕꯤꯁꯦꯛ ꯑꯦꯛꯖꯥꯝ ꯁꯕꯖꯦꯛ ꯑꯍꯨꯝ ꯋꯥꯠꯂꯤꯗꯣ ꯗꯦꯠ ꯀꯌꯥꯗ ꯂꯣꯏꯒꯅꯤ ꯑꯕꯤꯁꯦꯛ ꯗꯦꯠ 5ꯗ ꯂꯣꯏꯅꯦ ꯑꯣ ꯗꯦꯠ 5 ꯍꯥꯏꯗꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯍꯧꯖꯤꯛꯇꯤ ꯑꯥꯒꯁꯅꯤꯅ ꯗꯦꯠ 5ꯇ ꯑꯕꯤꯁꯦꯛ ꯍꯣꯏ ꯑꯣꯖꯥ ꯅꯪ ꯀꯨꯏꯅ ꯆꯪꯉꯤꯗ ꯁꯕꯖꯦꯛ ꯑꯍꯨꯝꯗꯕꯨ ꯁꯦꯞꯇꯦꯝꯕꯔ 5ꯇ ꯑꯣꯀꯦ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯂꯥꯛꯎꯀꯣ ꯍꯣꯏ ꯑꯣꯖꯥ ꯅꯨꯡꯁꯤꯌꯦ ꯔꯦꯕꯦꯇꯥ ꯑꯩꯒꯤ ꯅꯤꯡꯉꯣꯜ ꯌꯥꯎꯗꯦ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯂꯛꯁꯃꯤ ꯑꯍꯨꯝꯗꯣ ꯄꯨꯔꯛꯀꯅꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯔꯦꯕꯤꯇꯥ ꯎꯔꯦꯗꯅ ꯀꯀꯥꯒꯤ ꯃꯇꯦꯡ ꯃꯌꯥꯝꯁꯦ ꯎꯔꯕ ꯔꯦꯕꯤꯇꯥ ꯑꯗꯣ ꯑꯕꯤꯁꯦꯛ ꯆꯥꯛ ꯆꯥꯔꯕ ꯆꯥꯔꯦ ꯑꯣꯖꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯏ ꯑꯣꯖꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔꯦ ꯕꯤꯕꯦꯛ ꯁꯔꯃ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯕꯤꯕꯦꯛ ꯁꯔꯃ ꯑꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯕꯤꯕꯦꯛ ꯁꯔꯃꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯕꯤꯕꯦꯛ ꯁꯔꯃ ꯀꯩ ꯂꯝꯒꯤꯅꯣ ꯉꯥ ꯊꯣꯡꯉꯦ ꯉꯁꯤꯗꯤ ꯋꯥꯎ ꯑꯣꯖꯥꯅ ꯄꯥꯝꯕ ꯍꯤꯟꯖꯥꯡꯅꯤꯀꯣ ꯉꯥ ꯊꯣꯡꯕꯁꯤ ꯑꯣꯖꯥ ꯌꯥꯝ ꯄꯥꯝꯃꯦ ꯕꯤꯕꯦꯛ ꯁꯔꯃ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯀꯣ ꯑꯗꯣꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯕꯤꯕꯦꯛ ꯁꯔꯃꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯪꯒꯣꯜ ꯅꯠꯇꯅ ꯑꯗꯣ ꯍꯟꯗꯛꯇꯤ ꯏꯁꯩ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯄ꯭ꯔꯥ ꯑꯕꯤꯁꯦꯛ ꯂꯧ ꯎꯕ ꯀꯥꯟꯅꯕꯅꯤ ꯂꯧꯃꯤ ꯃꯃꯜ ꯆꯥꯝꯕꯤ ꯑꯣꯏꯔꯕꯅꯦ ꯇꯠ ꯂꯧ ꯁꯨꯗꯕ ꯆꯥꯝꯕꯤ ꯑꯣꯏꯔꯕꯅꯤ ꯀꯥꯏꯅ ꯍꯧꯖꯤꯛ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯂꯧ ꯂꯤꯡꯕꯗ ꯀꯌꯥꯔ ꯑꯃꯗ ꯂꯨꯄꯥ 4,000 ꯏꯕꯦꯝꯃ ꯈꯪꯉꯕꯣ ꯆꯥꯝꯕ꯭ꯔꯤ ꯑꯣꯏꯔꯤꯕꯅꯤ ꯀꯥꯏꯅ ꯑꯣ ꯏꯃꯥ ꯈ꯭ꯋꯥꯡꯒ ꯅꯥꯔꯦꯗꯤ ꯅꯔꯃꯗꯥ ꯑꯁꯦꯡꯕ ꯐꯝꯕꯁꯤꯁꯨ ꯅꯔꯃꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯈꯦꯆꯤ ꯊꯤꯕ ꯂꯣꯏꯔꯕꯅꯤꯅ ꯆꯥꯔꯝꯅꯤꯅꯦ ꯆꯥꯔꯤꯕꯣ ꯆꯥꯗ꯭ꯔꯤꯕꯣ ꯑꯕꯤꯁꯦꯛ ꯍꯟꯗꯛ ꯏꯁꯩ ꯆꯠꯄ꯭ꯔꯣ ꯅꯪꯕꯣ ꯅꯔꯃꯗꯥ ꯑꯣꯟꯅ ꯇꯩꯅꯕꯒꯤ ꯃꯇꯦꯡ ꯀꯥꯟꯅꯗꯕ ꯑꯣꯟꯅ ꯇꯩꯅꯕꯒꯤ ꯃꯇꯦꯡ ꯀꯥꯟꯅꯗꯕꯅꯤꯀꯣ ꯍꯥꯏꯅ ꯏꯃꯥꯏ ꯏꯄꯦꯝꯃ ꯔꯦꯕꯤꯇꯥ ꯅꯪ ꯋꯥ ꯇꯥꯗꯣ ꯍꯦꯟꯖꯟꯃꯜꯂꯦꯀꯣ ꯔꯦꯕꯤꯇꯥ ꯑꯩꯒꯤ ꯅꯤꯄꯥ ꯉꯛꯀ ꯑꯩ ꯂꯩꯅ ꯅꯨꯄꯤꯒ ꯄꯨꯔꯗꯤ ꯃꯣꯏ ꯑꯅꯤꯃꯛ ꯃꯁꯥ ꯂꯣꯏꯅ ꯐꯣꯏꯗꯣꯛꯀꯅꯤ ꯐꯨꯗꯠꯀꯅꯤ ꯅꯔꯃꯗꯥ ꯌꯥꯔꯦ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯅꯔꯃꯗꯥ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯅꯔꯃꯗꯥ ꯑꯣꯟꯅ ꯇꯩꯅꯕꯒꯤ ꯃꯇꯦꯡ ꯀꯥꯟꯅꯗꯕꯅꯤꯀꯣ ꯍꯥ ꯅꯔꯃꯗꯥ ꯅꯔꯃꯗꯥ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯅꯔꯃꯗꯥ ꯅꯪꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ ꯄꯥꯝꯖꯗ꯭ꯔꯦ ꯅꯔꯃꯗꯥ ꯑꯣꯂꯦꯟꯒ
Sadanandaga ohelas yae Phu ini bo ai namadagi madosia tado chadri ghi tat tei de saninge chaita namada oiba nang ghi tolai chi oiba Rebita koiru siran khinda namada oida Rebita koiru siro Kesi chaba ma freeze thamjirang guni maraina Oh, ai ben thau lai Masidi LB mapusya khala jam nungare maliko aina somda sidore anaba namaro nama ising chawbone kai wana ben thau ai ising kai chawge ne ben thau ta to mango kari haige ai pamjadre nang sai matiang to ge dum to Kaino bendo ising chaw su chaw de bendo LB mapuna nungai si bendo sum nungai thopani bendo kaka aikhoi siga kya lingdine nomagi siambi oina o nomai rujining ba chinandi ha namada bendo nandi yang wai chawri ne ising ngai kuri wanu ne Kuchiga ching chau de ne bento ai kum lage tauri ne tat lawa welcome hai thank you ai ga Rebita lawana lap ani kapire namada jagoi ka sanu ko hoida bendo khara nungai thoksi bendo nasuna LB de nungai thoise nungai thokani bendo ko bendo sing chau bani oh Bendo sing chau bani ai acha Bendo sing chau bani hai Bendo chak unar mada ngai khone ta do mongi na ton po mo bai dak se kamai to ko kan yam nungai tere ko namada se to ta mongi na ton ju ra ba cha si dak ta ren ham po mo do ai khoi gi pukri ga loina thumme kari wanu ne Bendo lalabani aigi matiang leire hai bendo wakhan nungai te Rebita bendo wakhan nungai te bendo ko siga di sing chau di bendo turen de sum sing khaga sum lai abane ko bori sagine bendo chakchara bo hai bendo chakchara bo Rebita na hangi Rebita chalu sira namada la ola waina welcome to garmi saina nang u hodra ba Rebita namada khangre tang hayone ta do mongi sina tonde dak se kamai ko ko do ai khogi khunse chakhot tabada haisini kaka koiru ai thaba khara kalli nangli na buchida oida khida ngang sum leram thaba sungei de thaba kalli gana e kaka chaning de lo thaba kalli ka gana adumana waro ko thara ngang taning de kaka chunma chaning de ha lo ra chunma chaning de ha lo ra thaba kalli ga kholi ga adumana ngang char gang ta jang de sing Heline kaka o khang de ne khosi ke turen de ga sing di hen hen de dum sing di le ba ko bori sa ge ne hoi helang mani turen na chok chok ba akut pam pham de di sing chawrong na khali borak le ba mi gi di ko borak ture le mi gi di sing chawrong na khali
ꯍꯔꯥ ꯍꯔꯥꯎ ꯆꯧꯁꯤ ꯍꯥꯏꯔꯒ ꯆꯧꯁꯤ ꯀꯀꯥꯒ ꯍꯥꯏꯔꯛꯇꯦ ꯊꯕꯛ ꯈꯔ ꯀꯜꯂꯤ ꯀꯥꯏꯅ ꯅꯁꯛꯇꯨꯒ ꯅꯆꯤꯟ ꯉꯥꯡꯊꯣꯏꯗꯨꯒ ꯅꯅꯥꯔ ꯊꯗꯠꯅꯤ ꯕꯣꯔꯥ ꯒꯨꯂꯥ ꯍꯧꯔꯤ ꯌꯥꯏ ꯑꯣ ꯍꯣꯏ ꯕꯦꯟꯙꯧ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏ ꯁꯣꯝꯗꯗꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯏꯁꯤꯡ ꯏꯆꯥꯎ ꯂꯩꯇ꯭ꯔꯤ ꯕꯦꯟꯙꯧ ꯑꯇꯣꯞꯄ ꯏꯁꯇꯦꯠꯇꯗꯤ ꯏꯁꯤꯡ ꯌꯥꯝ ꯆꯥꯎꯋꯤ ꯌꯥꯏ ꯍꯧꯖꯤꯛꯁꯨ ꯅꯔꯃꯗꯥ ꯈꯦꯆꯤ ꯆꯥꯔꯕꯣ ꯌꯥꯝ ꯀꯨꯏꯅ ꯇꯣꯛꯀꯅꯨꯗ ꯑꯃꯨꯛ ꯃꯁꯥ ꯅꯥꯊꯔꯛꯀꯅꯤ ꯃꯗꯨꯒ ꯅꯔꯃꯗꯥꯗꯤ ꯍꯨꯃꯥꯡꯒ ꯈꯔ ꯇꯥꯔꯗꯤ ꯂꯣꯏꯔꯦꯗꯅ ꯈꯦꯆꯤ ꯃꯍꯥꯎ ꯍꯥ ꯅꯔꯃꯗꯥ ꯅꯪ ꯈꯨꯆꯥꯎꯗꯨꯅ ꯘꯤꯗꯣ ꯇꯣꯠꯂꯗꯤꯕ ꯁꯤꯒꯩ ꯆꯦꯟꯊꯔꯛꯄ ꯍꯨꯃꯥꯡꯗꯣ ꯁꯤꯒꯩ ꯆꯦꯟꯊꯔꯛꯄ ꯍꯨꯃꯥꯡꯗꯣ ꯅꯔꯃꯗꯥ ꯃꯍꯥꯎ ꯑꯃ ꯌꯥꯎꯔꯅꯤꯕꯣ ꯅꯪ ꯈꯦꯆꯤꯗꯣ ꯅꯔꯃꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯕꯦꯟꯙꯧ ꯘꯤꯅ ꯈꯦꯆꯤ ꯇꯣꯠꯂꯤ ꯅꯔꯃꯗꯥꯗꯣ ꯃꯈꯨꯠꯇꯒꯤꯅꯦ ꯁꯤ ꯍꯨꯃꯥꯡ ꯇꯥꯔꯛꯄꯗꯣ ꯃꯍꯥꯎ ꯌꯥꯎꯅꯕ ꯍꯥꯏꯅ ꯑꯩ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯒꯦ ꯏꯁꯤꯡ ꯀꯔꯤ ꯑꯣꯏꯗꯣꯏꯕ ꯈꯪꯗꯦ ꯍꯣꯏ ꯍꯣꯏ ꯕꯦꯟꯙꯧ ꯄꯨꯈ꯭ꯔꯤ ꯊꯨꯝꯃꯕꯅꯤꯅ ꯁꯨꯝ ꯈꯔ ꯈꯔ ꯁꯨꯝ ꯇꯥꯟꯅꯕꯤ ꯂꯣꯏꯁꯜꯂꯨ ꯀꯣ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯅ ꯇꯧꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅꯀꯣ ꯕꯦꯟꯙꯧ ꯑꯜꯃꯥꯔꯤꯒꯨꯝꯕ ꯎꯄꯨ ꯄꯥꯂꯣꯡꯒꯨꯝꯕ ꯑꯗꯩꯗꯤ ꯄꯣꯠ ꯆꯩ ꯌꯥꯝ ꯍꯥꯞꯀꯠꯂꯤꯗꯅꯀꯣ ꯐꯤꯔꯣꯟꯁꯦ ꯃꯗꯨꯇ ꯍꯥꯟꯅ ꯇꯂꯥꯕꯤ ꯇꯧꯁꯜꯂꯨ ꯕꯦꯟꯙꯧ ꯑꯇꯩ ꯅꯪ ꯄꯣꯠ ꯆꯩꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯦꯟ ꯍꯥꯏꯕꯨ ꯎꯄꯨ ꯄꯥꯂꯣꯡꯗ ꯌꯥꯎꯔꯤꯕ ꯑꯩꯅ ꯕꯦꯟꯙꯧ ꯍꯥꯀꯨꯝ ꯏꯁꯤꯡ ꯆꯥꯎꯕꯗ ꯕꯦꯟꯙꯧ ꯅꯁꯨꯗꯤꯅꯦ ꯍꯥꯏꯅ ꯀꯥꯟꯗꯦ ꯀꯣ ꯑꯜꯃꯥꯔꯤ ꯑꯅꯤ ꯐꯤꯔꯣꯟ ꯃꯗꯨꯒꯩꯗꯤ ꯑꯩꯒꯤ ꯁꯣꯞ ꯕꯣꯛꯁ ꯐꯤꯔꯣꯟ ꯊꯝꯕꯒꯤ ꯎꯄꯨ ꯑꯃ ꯃꯗꯨ ꯎꯄꯨ ꯄꯥꯂꯣꯡꯒꯤ ꯐꯤꯔꯣꯟ ꯏꯃꯥꯏꯄꯦꯝ ꯕꯦꯟꯙꯧ ꯍꯥꯏꯅ ꯀꯥꯟꯗꯦꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦꯁꯦ ꯍꯥꯏ ꯀꯅꯥꯁꯤꯅ ꯃꯩꯇꯩ ꯀꯨꯀꯤ ꯃꯥꯁꯇꯔ ꯃꯩꯇꯩ ꯀꯨꯀꯤ ꯃꯥꯁꯇꯔ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦꯁꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯃꯩꯇꯩꯕꯨ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯃꯩꯇꯩ ꯊꯥꯒꯠꯆꯔꯤ ꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯔꯤ ꯂꯝꯒꯤꯅꯣ ꯀꯔꯤ ꯂꯝꯗꯒꯤ ꯂꯥꯛꯄꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤꯗꯤ ꯐꯤꯒ ꯑꯃꯠꯇ ꯂꯩꯇꯦꯗ ꯕꯦꯟꯙꯧ ꯄꯨꯡꯉꯥꯏ ꯍꯥꯏꯅꯨꯗ ꯑꯩꯒꯤꯗꯤ ꯐꯤꯒ ꯑꯃꯠꯇ ꯂꯩꯇꯦꯗ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯦꯁꯦ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯃꯩꯇꯩ ꯀꯩ ꯂꯝꯗꯒꯤꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯨꯀꯣ ꯃꯩꯇꯩ ꯑꯗꯨꯒ ꯃꯩꯇꯩ ꯆꯦꯅꯦꯜ ꯄꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯋꯥꯈꯜꯂꯣꯟꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯒ ꯃꯩꯇꯩꯅ ꯆꯦꯅꯦꯜ ꯄꯥꯏꯔꯝꯕꯗꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯑꯩꯒꯤ ꯂꯩꯕ ꯍꯥꯏꯕꯨ ꯑꯅꯥꯕꯇꯅꯤ ꯍꯥꯏ ꯑꯁ ꯕꯦꯟꯙꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣꯕ ꯅꯪꯕꯨ ꯅꯪ ꯅꯁꯥꯗꯣ ꯂꯣꯏ ꯁꯣꯜꯂꯅꯤ ꯕꯦꯟꯙꯧ ꯅꯪ ꯌꯥꯔꯔꯣꯏꯀꯣ ꯕꯦꯟꯙꯧ ꯅꯪ ꯅꯁꯥ ꯁꯣꯜꯂꯅꯤ ꯌꯥꯔꯔꯣꯏ ꯌꯥꯝ ꯋꯥꯏꯕꯣ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯋꯥꯕꯅꯤ ꯅꯔꯃꯗꯥ ꯅꯔꯃꯗꯥ ꯈꯦꯆꯤ ꯇꯣꯠꯄ ꯂꯣꯏꯔꯕꯣ ꯅꯔꯃꯗꯥ ꯈꯦꯆꯤ ꯇꯣꯠꯄ ꯂꯣꯏꯔꯕ ꯍꯥꯏꯕ ꯈꯦꯆꯤ ꯇꯣꯠꯄ ꯂꯣꯏꯔꯕꯣ ꯊꯠ ꯁꯤ ꯃꯣꯕꯥꯏꯜꯁꯨ ꯊꯨꯒꯥꯏꯅꯤꯡꯉꯤ ꯂꯥꯛꯇꯅ ꯌꯥꯝ ꯋꯥꯏꯕꯣ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯋꯥꯕꯅꯦ ꯅꯔꯃꯗꯥ ꯇꯥꯗꯣꯟ ꯃꯉꯣꯟꯗ ꯋꯥꯈꯤꯕ ꯈꯨꯋꯥꯁꯤ ꯅꯪ ꯍꯥꯏꯅ ꯀꯥꯟꯅꯔꯣꯏꯗ ꯎꯄꯨ ꯄꯥꯂꯣꯡ ꯑꯆꯧꯕ ꯑꯃꯒꯤ ꯐꯤꯔꯣꯜ ꯑꯗꯩ ꯄꯥꯂꯣꯡ ꯐꯃꯨꯡ ꯃꯔꯤꯒꯤ ꯃꯣꯝꯄꯥꯛ ꯑꯁ ꯆꯥꯛꯁꯪꯁꯤꯗ ꯑꯩꯅ ꯁꯒꯥꯏ ꯁꯥꯔ ꯂꯣꯏꯅ ꯍꯨꯒꯠꯄꯅꯤ ꯁꯒꯥꯏ ꯃꯊꯛꯇ ꯃꯇꯨꯝ ꯃꯇꯨꯝ ꯌꯣꯝꯃꯒ ꯂꯣꯏ ꯍꯨꯒꯠꯄꯅꯤꯀꯣ ꯐꯤꯔꯣꯜ ꯃꯌꯥꯝꯁꯦ ꯁꯥꯜ ꯃꯌꯥꯝꯁꯦ ꯁꯥꯎꯅꯤꯡꯃꯟꯗꯅ ꯑꯩꯅ ꯕꯣꯔꯥꯒ ꯊꯥꯗꯒ꯭ꯔꯦ ꯀꯥꯏꯅ ꯇꯧꯕꯀꯣ ꯂꯥꯁꯇ ꯑꯁ ꯅꯨꯡꯉꯥꯏꯇꯅꯀꯣ ꯋꯥꯅ ꯁꯔ ꯐꯪꯉꯛꯄꯅꯤꯀꯣ ꯍꯥꯏꯅ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯒ ꯁꯒꯥꯏ ꯊꯥꯡꯒꯠꯂꯤꯅꯤ ꯅꯔꯃꯗꯥ ꯅꯔꯃꯗꯥ ꯈꯦꯆꯤ ꯇꯣꯠꯄ ꯂꯣꯏꯔꯕꯣ
ꯅꯪ ꯂꯥꯛꯑꯣ ꯇꯥꯃꯣ ꯋꯦꯜꯀꯝ ꯍꯥꯏꯕꯗꯣ ꯑꯩꯅ ꯔꯦꯕꯤꯇꯥ ꯆꯧꯁꯦꯅ ꯍꯥꯏꯕꯅꯦ ꯊꯕꯛ ꯀꯜꯂꯤꯗ ꯀꯀꯥ ꯑꯣꯏꯅ ꯆꯠꯂꯨꯔꯣꯏ ꯍꯔꯥꯎ ꯅꯣꯡꯃꯗ ꯋꯥꯍꯩ ꯁꯨꯝ ꯈꯨꯝꯈꯤꯗꯕ ꯑꯗꯨꯅ ꯁꯥꯎꯅꯤꯡꯉꯤ ꯌꯥꯝ ꯋꯥꯏꯕꯣ ꯏꯁꯤꯡ ꯆꯥꯎꯕꯁꯦ ꯍꯥꯏ ꯋꯥꯏ ꯐꯔꯦ ꯕꯦꯟꯙꯧ ꯊꯕꯛ ꯂꯣꯏꯁꯟꯒꯅꯤ ꯍꯥꯏ ꯕꯦꯟꯙꯧ ꯊꯕꯛ ꯂꯣꯏꯁꯟꯕꯤꯔꯣ ꯑꯗꯣ ꯕꯦꯟꯙꯧ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯤꯅꯨꯀꯣ ꯏꯁꯤꯡꯗꯅ ꯁꯨꯅ ꯕꯦꯟꯙꯧꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯕꯦꯟꯙꯧ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕꯤꯅꯨꯀꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯦ ꯊꯃꯣꯏ ꯆꯥꯎꯊꯣꯛꯒꯦꯗꯤ ꯕꯦꯟꯙꯧ ꯅꯨꯡꯉꯥꯏꯕ ꯇꯝꯃꯨꯀꯣ ꯇꯥꯗꯣ ꯆꯥꯒꯦ ꯇꯧꯔꯦ ꯑꯗꯣ ꯈꯦꯆꯤ ꯍꯥꯏ ꯘꯤ ꯇꯣꯠꯄꯗꯣ ꯁꯤꯒꯩ ꯍꯨꯃꯥꯡ ꯇꯥꯔꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯒꯩ ꯍꯨꯃꯥꯡ ꯇꯥꯔꯝꯒꯅꯦꯕ ꯈꯦꯆꯤꯗꯣ ꯍꯥꯎꯕ ꯍꯦꯜꯂꯅꯤ ꯀꯀꯥ ꯑꯩꯗꯤ ꯇꯥꯛꯄꯤꯅꯕ ꯂꯩꯇꯕꯅꯤꯅ ꯂꯧ ꯂꯤꯡꯂꯒ ꯄꯩꯁꯥ ꯈꯔ ꯇꯥꯜꯂꯨꯒꯦ ꯀꯀꯥ ꯇꯥꯜꯂꯨꯔꯣ ꯆꯣ ꯇꯥꯜꯂꯨꯔꯣ ꯆꯣ ꯅꯪ ꯇꯥꯗꯣ ꯆꯥꯒꯦ ꯇꯧꯔꯦ ꯃꯗꯥ ꯆꯥꯔꯣ ꯋꯤꯔꯣꯅ ꯀꯀꯥꯒꯤ ꯋꯥꯉꯥꯡꯗꯣ ꯇꯥꯕꯗ ꯀꯩꯕ ꯆꯥꯕꯒ ꯇꯜꯂꯦ ꯍꯥꯏ ꯋꯥꯉꯥꯡ ꯇꯥꯕꯗ ꯈꯦꯆꯤꯒ ꯆꯥꯕ ꯇꯜꯂꯦ ꯍꯥꯏ ꯅꯃꯗꯥ ꯆꯥꯊꯣꯛꯑꯣ ꯈꯦꯆꯤ ꯆꯥꯊꯣꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯑꯩꯁꯨ ꯀꯨꯏꯔꯔꯣꯏꯗ ꯅꯔꯃꯗꯥ ꯂꯣꯏꯁꯤꯜꯂꯅꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯀꯣ ꯑꯗꯨ ꯌꯨꯝꯗ ꯆꯠꯂꯅꯤ ꯅꯔꯃꯗꯥ ꯆꯥꯛꯇꯣ ꯍꯥꯎꯅ ꯆꯥꯔꯣ ꯈꯦꯆꯤꯗꯣ ꯍꯥꯎꯔꯅꯤ ꯁꯣꯏꯗꯅ ꯍꯥꯎꯒꯅꯤ ꯉꯁꯥꯏ ꯐꯗꯤꯒꯣꯝꯅꯦ ꯐꯛꯄꯥꯏꯅꯦ ꯇꯣꯅꯤꯡꯈꯣꯛꯅꯦ ꯃꯌꯥꯝ ꯍꯥꯞꯄꯅꯤꯅ ꯑꯁ ꯈꯨꯍꯥꯎ ꯑꯃ ꯂꯣꯏꯔꯝꯃꯅꯤ ꯅꯔꯃꯗꯥꯕꯣ ꯆꯥꯕꯨ ꯆꯥꯅꯤꯡꯉꯤ ꯁꯩꯇ ꯅꯪ ꯈꯦꯆꯤꯗꯣ ꯍꯥꯎꯅꯤ ꯁꯩꯇ ꯔꯦꯕꯤꯗꯥ ꯅꯪ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯀꯥꯒꯤ ꯋꯥ ꯇꯥꯕꯗ ꯅꯔꯃꯗꯥ ꯈꯦꯆꯤ ꯆꯥꯅꯤꯡꯂꯤꯕꯣ ꯍꯥꯏ ꯑꯗꯨ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯊꯧꯑꯣꯏꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯝ ꯆꯥꯈꯤꯗꯣꯏꯅꯤ ꯍꯨꯃꯥꯡ ꯇꯥꯔꯝꯅꯤꯅ ꯍꯥꯎꯕ ꯍꯦꯟꯅ ꯍꯥꯎ ꯘꯤꯒꯤ ꯃꯍꯥꯎꯅꯤ ꯍꯨꯃꯥꯡꯒꯤ ꯃꯍꯥꯎꯅꯤ ꯌꯥꯜꯂꯤ ꯋꯥꯎ ꯈꯨꯍꯥꯎ ꯑꯃ ꯃꯌꯥꯝ ꯂꯣꯏꯔꯝꯗꯥꯏꯁꯤ ꯁꯞꯄꯣꯔꯠ ꯔꯦꯕꯤꯇꯥ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯦꯀꯣ ꯔꯦꯕꯤꯇꯥ ꯂꯥꯛꯑꯣ ꯍꯥꯏ ꯔꯦꯕꯤꯇꯥ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯦꯀꯣ ꯍꯥꯏ ꯔꯦꯕꯤꯇꯥ ꯂꯥꯛꯑꯣ ꯍꯥꯏ ꯂꯩꯇꯦ ꯂꯥꯏꯛ 22 ꯁꯨꯔꯝꯃꯤ ꯀꯅꯥꯅꯣꯝꯃ ꯂꯥꯏꯛ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯃꯌꯥꯝ ꯇꯧꯕꯤꯅꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯨ ꯄꯨꯔꯥ ꯇꯧꯕꯤꯔꯝꯃꯨꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯐꯖꯅ ꯇꯧꯕꯤꯌꯨ ꯑꯃꯨꯛ ꯕꯦꯛ ꯇꯧꯕꯤꯅꯨ ꯂꯥꯏꯛꯇꯣ ꯃꯌꯥꯝꯁꯤꯅ ꯀꯣ ꯐꯔꯦ ꯅꯔꯃꯗꯥ ꯆꯥꯊꯣꯛꯑꯣ ꯅꯪ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ ꯏꯆꯦꯃꯪꯒ ꯐꯝꯃꯤꯟꯅꯔꯒꯅꯦ ꯚꯤꯗꯤꯑꯣ ꯂꯧꯔꯣ ꯔꯦꯕꯤꯇꯥ ꯅꯪꯗꯤ ꯆꯥꯈꯤꯔꯣꯏꯗ꯭ꯔꯥ ꯍꯣꯏ ꯇꯥꯗꯣ ꯃꯪꯒꯣꯜ ꯔꯦꯕꯤꯇꯥ ꯏꯁꯩ ꯇꯥꯔꯒ ꯆꯥꯈꯤꯒꯦꯀꯣ ꯍꯣꯏ ꯆꯥꯔꯣ ꯍꯥꯎꯅ ꯆꯥꯊꯔꯣꯀꯣ ꯇꯝ ꯆꯥꯎ ꯐꯨꯟꯒꯅꯤ ꯅꯪ ꯈꯦꯆꯤꯗꯣ ꯇꯥꯗꯣ ꯃꯪꯒꯣꯜ ꯅꯣꯖꯣꯔ ꯆꯪꯗꯦꯀꯣ ꯊꯃꯣꯏ ꯇꯤꯡꯅ ꯆꯥꯎ ꯇꯥꯗꯣ ꯊꯝꯃꯒꯦꯀꯣ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯕꯥꯏ ꯅꯔꯃꯗꯥ ꯋꯦꯜꯀꯝ ꯕꯥꯏ ꯐꯅ ꯀꯨꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯕꯒꯤꯗꯃꯛꯇ ꯅꯔꯃꯗꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯤꯁ ꯀꯣꯜ ꯇꯧꯈ꯭ꯔꯕꯅꯤ ꯀꯀꯥ ꯇꯧꯔꯛꯇꯦ ꯔꯦꯕꯤꯇꯥ ꯇꯧꯔꯛꯇꯦ ꯔꯦꯕꯤꯇꯥ ꯊꯝꯃꯒꯦꯀꯣ ꯍꯥꯏ ꯑꯣꯀꯦ ꯇꯧꯔꯛꯇꯦ ꯔꯦꯕꯤꯇꯥ ꯇꯧꯔꯛꯇꯦ ꯀꯥꯏꯗꯤ ꯇꯧꯔꯛꯇꯦ ꯔꯦꯕꯤꯇꯥ ꯊꯝꯃꯒꯦꯀꯣ ꯍꯣꯏ ꯔꯦꯕꯤꯇꯥ ꯅꯔꯃꯗꯥ ꯊꯝꯈ꯭ꯔꯦ ꯔꯦꯕꯤꯇꯥ ꯅꯪꯒꯤ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯔꯃꯗꯥ ꯇꯨꯝꯗꯣꯔꯕꯣ ꯅꯠꯇꯦꯗ ꯃꯥ ꯆꯥꯈꯤꯒꯦ ꯍꯥꯏꯕꯅꯤꯗ ꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯈꯤꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ
ꯅꯨꯡꯁꯤꯗ꯭ꯔꯥ ꯌꯦꯡꯉꯨ ꯃꯤꯗꯤ ꯕꯥꯏ ꯇꯧꯁꯨ ꯌꯦꯡꯉꯨ ꯐꯖ ꯐꯖꯕ ꯒꯨꯂꯥꯞꯀ ꯄꯤꯔꯝꯃꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯔꯦꯕꯤꯇꯥ ꯔꯦꯕꯤꯇꯥ ꯅꯪ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ ꯉꯁꯥꯏ ꯑꯌꯨꯛꯇ ꯈꯔ ꯊꯦꯡ ꯆꯔꯥ ꯋꯥꯜꯂ ꯖꯥꯠꯂꯥ ꯃꯌꯥꯝ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯐꯖꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯏꯛ 22ꯗꯒꯤ 21ꯗ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯃ ꯀꯅꯥꯅꯣ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯃꯌꯥꯝ ꯇꯧꯕꯤꯅꯨꯀꯣ ꯄꯨꯔꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯔꯦꯕꯤꯇꯥ ꯂꯥꯛꯇꯦ ꯅꯪ ꯃꯤꯁ ꯀꯣꯜ ꯇꯧꯈ꯭ꯔꯕꯅꯤ ꯀꯀꯥ ꯇꯧꯔꯛꯇꯦ ꯀꯥꯏꯗꯩꯅꯣ ꯇꯧꯔꯛꯇꯦ ꯔꯦꯕꯤꯇꯥ ꯅꯪ ꯀꯀꯥꯒꯤ ꯅꯝꯕꯔ ꯆꯤꯟꯐꯥ ꯄꯨꯔꯤꯕ꯭ꯔꯣ ꯔꯦꯕꯤꯇꯥ ꯅꯪ ꯆꯥꯛ ꯂꯣꯏꯔꯕꯣ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯔꯦꯕꯤꯇꯥ ꯅꯪ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯍꯥꯏꯕ ꯅꯪ ꯃꯤꯁ ꯀꯣꯜ ꯂꯥꯛꯇꯤꯌꯦ ꯀꯀꯥꯗ ꯔꯦꯕꯤꯇꯥ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯉꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯩ ꯂꯣꯏꯗꯣꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯡ 12:30 ꯇꯥꯔꯦ ꯅꯃꯗꯥ ꯆꯥꯈꯤꯔꯣꯏꯗ꯭ꯔꯥ ꯀꯦ ꯇꯔꯨꯅꯤ ꯍꯥꯏ ꯑꯃꯨꯛꯀ ꯆꯪꯉꯦ ꯀꯦ ꯇꯔꯨꯅꯤ ꯊꯥꯒꯠꯆꯔꯤ ꯀꯦ ꯇꯔꯨꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯦ ꯇꯔꯨꯅꯤ ꯑꯃꯨꯛꯀ ꯂꯥꯛꯑꯦ ꯀꯦ ꯇꯔꯨꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯀꯦ ꯇꯔꯨꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯔꯦꯕꯤꯇꯥ ꯅꯪ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯣ ꯀꯀꯥꯅ ꯀꯧꯕꯁꯦ ꯅꯪ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯦ ꯇꯔꯨꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯂꯥꯛꯑꯁꯨ ꯍꯪꯉꯁꯨ ꯈꯨꯝꯗꯦ ꯀꯦ ꯇꯔꯨꯅꯤꯁꯤꯃ ꯅꯃꯗꯥ ꯆꯥꯛ ꯆꯥꯕ ꯆꯪꯈ꯭ꯔꯦ ꯔꯦꯕꯤꯇꯥ ꯅꯪ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯣ 이벤자 당점 다귿자리 이벤자 당점 ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ 이벤자 다귿자리 ꯑꯩꯒꯤ LB ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ 이벤자리 ꯆꯥꯛ 이ꯁꯤꯡ ꯆꯥꯔꯕꯣ ꯆꯥ ꯆꯥꯅ ꯊꯥꯅ ꯂꯣꯏꯗꯣꯔꯦ ꯀꯀꯥ ꯆꯥ ꯆꯥꯅ ꯇꯥꯅ ꯂꯣꯏꯗꯣꯔꯦ ꯀꯀꯥ ꯍꯥꯏ ꯅꯪ ꯃꯤꯁꯀꯣꯜ ꯂꯥꯛꯇꯤꯌꯦ ꯆꯥꯔꯦ ꯌꯥꯏ 이범ꯆꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ 이범ꯆꯥ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨꯀꯣ ꯆꯪꯉꯛꯄꯅꯤꯅ ꯇꯧꯈ꯭ꯔꯕꯅꯤ ꯀꯀꯥ ꯍꯥꯏ ꯂꯥꯛꯇꯦ ꯔꯦꯕꯤꯇꯥ ꯀꯩꯅꯣ ꯀꯀꯥꯅ ꯁꯨꯝ ꯅꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯩ ꯋꯥꯅꯤ ꯅꯣꯛꯃꯤꯟꯅꯁꯦꯅ ꯀꯀꯥ ꯂꯥꯛꯇꯦ ꯃꯤꯁꯀꯣꯜ ꯂꯥꯛꯇꯦ ꯂꯥꯛꯑꯗꯤ ꯀꯩꯗꯧꯕꯩ ꯈꯪꯉꯣꯏꯅꯣ ꯃꯣꯕꯥꯏꯜ ꯁꯤꯒꯠꯂꯛꯏꯁꯤꯗꯅ ꯂꯥꯛꯇꯦ ꯔꯦꯕꯤꯇꯥ ꯂꯥꯛꯇꯦ ꯑꯁꯦꯡꯕꯩꯅꯤ ꯂꯥꯛꯇꯦ ꯀꯀꯥꯔ ꯃꯤꯁꯀꯣꯜ ꯂꯥꯛꯇꯦ ꯂꯥꯛꯑꯗꯤ ꯀꯀꯥ ꯀꯩꯗꯧꯕꯩ ꯑꯣꯏꯗꯕ ꯉꯥꯡꯉꯨꯗꯣꯏꯅꯣꯅꯦ 이범ꯆꯥ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ
like macam tu biram mungkin macam oh ayuta cak dia kakak sana oh dah baru makai tan cak jam tam jauh ni kok nang kolak tidak ada beta kakak nan sini cuma pagi tu bunyi cau nore ciko beta kakak naik tabla nang lajan ngai kakak nang support tu bunyi kakak pun sida kau bunga mo ko kakak nan sini pagi tu kai tu bunyi ko sini sen nai ko hoi tu yaram ge jang di kamen asinba haiga phongba oh hao bani du so kakak oh nang gi lisa pam bani na cha nei kham hoi cho ngarang le ko lisa di pang ga thong hao ina ko tabare bita lisa bida kakak nu si nei chana nu phagi jogai to bon sau nu ko kakak ri kitang nu ko ke ba harau ba pam me dona sum chen nei na sum kakak na nu sena phagi to boni kakak na ja soi gre su lana lu nu ko ilisa nang thong ro kana thong yang adi kakak pung ani ahumda lusan dai hoi ado matam sam na wasale na kakak ju chakcharo ni hautida manipur gi injang na hena hawe injang bu manipur injang haiba lebra kasar injang haiba lebra thong babu phatna thong adi kadebi hawi dona sum hawbani da thong ba phatna mari mun thong ba tai ko aduwa mari mun thong adi kadebi hawi dona dum hawbani chumdi chumme ba ko manipur ngan thong hawdi hawe ngasi di ngan na lo sinje tawri do da chana ngang bi bro ngang de to sa ka su ngang de kakak to ma ke ngang de sai kakak na pung trai thari mina ko sum phanjara su waye re beta sum phanjara su na kakak su khwang nai wasale ba elbi thaba jang waye re ta mina khangwa nang phami du waram du minang su du mana elbi thaba jang waye ba re beta adunin kakak na khara nok na khe na ngang se ni inde kadi khalang do khangde kakak na nok ko khe ko to bosiga jamna harau nungai re kana khalang da khangde nungai pote da kakak se sum mayam wari sana ga no khe ga ne sum matam len ba wari utai sana ba nungai tra do ko atang awana ka wi da ko aduna ni kakak na do sa kakak na phagi jogai to do saung wa ne kakak na haise khoi sanda ju thani ne ja di ne nong ching lak tri ngarang du mana ne ngak thane ba kakak ndo sang ngang de da kakak na to bu da kai su ngang de ngasi bo ndo tanai bu to ru nu ke ga ne thaw mang na ba wa na ba dum hai ba ko kai gi no aji bo chak cha dre di ha oh ibam cha ai chak se ko sei chatre di ne kitang theng chai hai di ai ku breakfast se di pung apam kai tara da chai ba ko ko gi ata do tan hau la ga ne tan ahum mari chai aduna chak se kitang theng sa bai tare ai bam cha thinggi pung makai ani dai de ga chai chak se ai di nungwa do su pung ma cha ba nungwa su pung ahum ga cha ba jaw ye aduna ni ai chak kitang theng chai bam cha khoi bem cha di hoji kari kai to bi ba ge am tang hai biu oh hoi ai di nung sine thamoi tinga sum hai ba ni go bem cha hoji bem cha kai kai to bi ba ge bem cha se kari kaung ga dom no ai na di chum bem cha na kaure kanana han ba kanana kan to ri ba hai ngam dre
LBꯅꯤꯅ ꯁꯨꯝ ꯃꯤꯡ ꯍꯥꯏꯅ ꯁꯨꯝ ꯀꯧꯔꯦꯀꯣ ꯑꯩꯅ ꯍꯜꯂꯝꯃꯁꯨ ꯅꯪꯅ ꯍꯜꯂꯝꯃꯁꯨ ꯋꯥꯔꯧ ꯄꯨꯔꯧ ꯇꯧꯅꯔꯣꯏꯁꯤ ꯏꯕꯦꯝꯆꯥ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕꯒꯦ ইবেমচা কই লঙ্গিনো অন্তং হাইবিও কিতা খবর নেনা খবর তো ভালো আমার প্রত্যেক দিন আমার খবর ভালো আপনার খবর কি ভালো না নাকি ইবেমচা কই লঙ্গিনো অন্তং হাইবিও aduga hoji hoji kari hona biri ano habiba jagadra 이뱀자 나 ꯑꯩ ꯀꯝꯄꯅꯤꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯤꯌꯦ ꯑꯩ ꯆꯍꯤ 43 ꯁꯨꯔꯦ ꯑꯩꯗꯤ ꯋꯥꯎ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥ ꯀꯣ ꯗꯤꯜꯂꯤꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯖꯔꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ 43 ꯁꯨꯔꯗꯤ ꯑꯩꯒ ꯅꯪꯒ ꯂꯦꯡꯒꯥ ꯑꯃꯇꯪ ꯑꯣꯏꯔꯦ ꯑꯩꯁꯨ 43 ꯂꯣꯏꯅ 44 ꯆꯪꯉꯛꯏ ꯀꯣ ꯀꯥꯏꯗꯦ ꯏꯁꯨꯡ 이만하ꯕꯅꯤ ꯀꯩꯝ ꯀꯥꯏꯗꯦ ꯗꯤꯜꯂꯤꯗ ꯂꯩꯌꯦ 이뱀ꯆꯥꯗꯤ ꯗꯤꯜꯂꯤꯗ ꯀꯅꯥꯒ ꯂꯩꯕ 이뱀ꯆꯥ 좀 ꯀꯩ ꯄꯥꯝꯕꯤꯔꯕ꯭ꯔꯣ ꯁꯨꯝ ꯍꯥꯏꯔꯛꯄ ꯖꯥꯠꯅꯤꯀꯣ ꯈꯪꯕ ꯖꯥꯠꯅꯤꯅꯀꯣ ꯑꯗꯨꯗꯤ 이뱀ꯆꯥ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤ ꯃꯐꯝꯗ ꯂꯩꯀꯣ 이뱀ꯆꯥ ꯊꯥꯡꯖꯝ ꯍꯧꯖꯤꯛꯁꯨ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯤꯔꯤꯀꯣ ꯑꯩꯅ ꯂꯩꯕ ꯅꯠꯇꯦ ꯀꯀꯥ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯗꯣꯆꯥ ꯑꯃꯅ ꯏꯃꯥꯒ ꯑꯩꯒꯇꯅꯤ ꯍꯥꯏꯅ ꯉꯥ ꯈꯔ ꯄꯤꯔꯛꯄꯅꯤ ꯀꯀꯥ ꯑꯩꯅ ꯊꯣꯡꯕꯅꯤ ꯑꯣ ꯌꯥꯏꯌꯦ ꯑꯩ ꯑꯉꯥꯡꯁꯤꯡꯒ ꯂꯩꯌꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯂꯩꯌꯦ ꯑꯩ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯒꯤ ꯅꯪꯒꯤ ꯑꯗꯨꯗꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦ ꯅꯪꯒꯤ ꯍꯁꯕꯦꯟꯒ ꯂꯩꯃꯤꯟꯅꯩꯔꯣ ꯑꯩꯒꯤꯁꯤꯗꯤ ꯁꯨꯇꯤ ꯂꯩꯌꯦ ꯑꯩ ꯉꯁꯤꯗꯤ ꯁꯨꯇꯤ ꯂꯩꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯍꯪꯉꯤꯗꯨꯅꯀꯣ ꯊꯕꯛ ꯃꯐꯝꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯄꯣꯊꯥꯔꯁꯤ ꯍꯥꯏꯒꯦ ꯇꯧꯕ ꯀꯣ ꯊꯕꯛ ꯃꯐꯝꯗ ꯂꯩꯕ ꯗ꯭ꯌꯨꯇꯤꯗ ꯂꯩꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯄꯣꯊꯥꯔꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯏꯕꯦꯝꯆꯥꯗ ꯑꯗꯣ ꯑꯗꯨꯝ ꯃꯤꯡ ꯑꯣꯏꯅ ꯀꯧꯅꯔꯁꯤꯀꯣ ꯑꯩꯈꯣꯏꯅ ꯂꯦꯡꯒꯥ ꯑꯝꯇ ꯑꯣꯏ ꯅꯪꯁꯨ 43 years ꯁꯨꯔꯦ ꯑꯩꯁꯨ 43 ꯂꯣꯏꯗꯅ 44 ꯆꯪꯉꯛꯄꯅꯦ ꯑꯗꯨꯕꯨ ꯀꯩꯝ ꯀꯥꯏꯗꯦ 이만하ꯕꯅꯤꯀꯣ ꯑꯗꯨꯗꯤ 이뱀ꯆꯥꯒꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯂꯩꯁꯤ ꯅꯪꯒꯤ ꯍꯁꯕꯦꯟꯒ ꯂꯩꯃꯤꯟꯅꯔꯤꯕ꯭ꯔꯥ ꯑꯩ ꯉꯁꯤꯗꯤ ꯁꯨꯇꯤ ꯂꯩꯌꯦ ꯑꯗꯨꯅꯦꯕ ꯑꯩꯅ ꯍꯪꯉꯤꯗ ꯁꯨꯇꯤ ꯑꯣꯏꯔꯝꯗꯕ ꯇꯥꯔꯒꯗꯤ ꯗ꯭ꯌꯨꯇꯤꯗ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯊꯝꯃꯁꯤ ꯍꯥꯏꯒꯦ ꯇꯧꯕꯀꯣ ꯑꯗꯨꯒꯤꯅꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ 이뱀ꯆꯥꯅ ꯊꯕꯛ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯒꯤ LBꯗ ꯆꯪꯕꯤꯔꯛꯇꯅ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏꯗ ꯊꯥꯒꯠꯆꯔꯤꯀꯣ 이뱀ꯆꯥꯕꯨ ꯏꯟꯈꯥꯡꯗꯤ ꯆꯥꯛ ꯆꯥꯗꯕ ꯇꯧꯔꯤꯌꯦ ꯈꯪꯗꯦ ꯉꯔꯥꯡ ꯆꯥꯒꯦ ꯇꯧꯕ ꯆꯥꯕ ꯌꯥꯗꯦ ꯀꯔꯤꯒꯤ ꯅꯨꯡꯗꯥꯡ ꯆꯔꯥ ꯍꯦꯟꯕ ꯍꯧꯅꯗꯦ ꯅꯨꯡꯗꯥꯡꯗꯤꯀꯣ ꯆꯥꯛ ꯆꯥꯛꯈꯣꯝꯇꯁꯨ ꯆꯥꯒꯗꯕꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯍꯛꯆꯥꯡꯗ ꯁꯣꯛꯄꯅꯦ ꯔꯦꯕꯤꯇꯥ 이뱀ꯆꯥꯒꯤ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯤꯜꯂꯤꯗ ꯍꯁꯕꯦꯟꯒ ꯄꯨꯂꯞ ꯂꯩꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯅꯤ ꯅꯨꯄꯤ ꯑꯃ ꯅꯨꯄꯥꯅꯤ ꯑꯩꯒꯤ ꯅꯨꯄꯥꯗ ꯀꯥꯏꯅꯔꯦ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯨꯗꯤ 이뱀ꯆꯥꯒꯤ ꯌꯨꯝꯅ ꯀꯩ ꯂꯝꯗ ꯑꯣꯏꯕ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ
angang ahum nupi ama nupa ani ibemchadi laibak phaina nupa ani su yaure nupi mcha su leire kaim kaide hoi ibemcha kayani miyobagi laibak haise ko hoi kaigumba ampek amdi leinaramni jaragadi sum hanjanau angang pi ko banina ko ibemcha aije nusina haibani ko thamoida nungaitaba kayam su leinaramgani ibemcha na huji asengba nangi jum lebhamna kai lamdano imphal gira kasagera ibemcha cha Delhi da huji company surisina adongi khana chanaba ibung upa mayam su leibra angang ahum di Delhi da lai tamibra nupa do nupi thigre ha kai wanu na karigina dudi mak phatena lakhama sauna khanarasu jarnaba compromise tawnaba honagadamni angang ahum lehoba kobanina angang di kya chaure class kya kare ibemcha na huji ai manipur dagini manipur di haduga Delhi da leiba ko Delhi da lei sidi ji dinang ni palai tramina ibung ipa mayam ate su leibra angang ahum di kai mai kya chaure lai tamibra ibemcha ai de nungsina sum hangbani ko ibemcha lan di logonu ko nungai tana sum nungsina hangbani akoi sinau ne na ko Marpi cai kya sure ni pi thigi ba lakhama sauna su khanarasu jaringadi losina idum lemina idum ko nungai te ibemcha yo hai tawda sumba crime se thoi ka sa do thoju ka sa na khara wale ko manipuri se khara thokan mare sumaina nungai te ibemcha ge punsi angang ahum le hore haji angang ahum lai tamibra oja leijari oja pungkui kuiroi da minute tari tangare oja lo sanjarani ko jana haji phole ni oja leiri sum chanu pidi sa nupadi nupi loina thire nupi di college tamni kaino ne ben jana 43 years sanupadi nupi loina thire nupi di college tamni thawna bu phana phaiye oja ithau litabagi sum tawbani oja nong suoidar phatadugga phironju suba jadraba ko dugadi dum elbi thabani oja wars wana ngatang leige oja chanupadi nupi loina thire nupi di class college tamle kai wano high school bam chai wari subu kaino 43 years sure duga jam ngan yum pali na dudi ichani pa yum pali ngau thi ji loina imphal de leibra Delhi de leibra oja di pung ama tadrome ojagi chabadi kamai toba te mana khwang na dri boja hoi nai haigadra na de haigadra mayam mari sana bini sum manungai ma sum nungai nei re na budi kaw kaw sum nai dona onthon jin tawna amu chep thok amu phamjan tong leiri ko khoi bemcha jamngana yum palame cha upagi chanupagi chahi kuntaru manipurda lehawe bidi khogi bemcha si jamngana yum pale chani pani mau thirami ko lugu thagachari isa isu mau phangamina jam nungai re tabada jam nungai re ko hoji mari dai besu nungai pham nungai tabak lebam thoktre ko ichani pani mau thire imau cha phange ko jam nungai jari thagachari ichani pido lai kan tamalo pakhang oribanina
ꯅꯥꯕ ꯋꯥꯠꯂꯝꯒꯅꯤ ꯍꯣꯏ 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 ꯏꯕꯦꯝꯆꯥꯁꯦ ꯀꯥꯏꯒꯤꯅꯣ ꯑꯔꯦꯕꯤꯇꯥ ꯏꯝꯐꯥꯜꯒꯤꯅꯤ ꯍꯣꯏ ꯑꯩ ꯆꯍꯤ 35ꯗ ꯌꯨꯝ ꯄꯥꯜꯂꯦ ꯑꯣ ꯌꯨꯝ ꯄꯥꯜꯂꯦ ꯑꯗꯨꯅꯅꯤ ꯏꯆꯥ ꯑꯅꯤ ꯃꯧ ꯐꯪꯉꯦ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥꯕꯨ ꯏꯃꯧꯁꯨ ꯐꯪꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯥꯅꯨꯄꯤ ꯀꯣꯂꯦꯖ ꯀꯥꯔꯤ ꯍꯥꯏꯔꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯍꯟꯕꯤꯔꯣ ꯏꯕꯦꯝꯆꯥꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯊꯧꯅꯥ ꯂꯩꯌꯨ ꯊꯧꯅꯥ ꯐꯕ ꯇꯥꯏ ꯍꯤꯝꯃꯠ ꯐꯕ ꯇꯥꯏ ꯍꯤꯝꯃꯠ ꯐꯔꯕꯗꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏ ꯁꯛꯁꯦꯁ ꯑꯣꯏꯕꯅꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥ ꯃꯇꯝꯗ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯏꯃꯧꯁꯨ ꯐꯪꯉꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯥꯎ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅꯨꯄꯤꯁꯨ ꯗꯤꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯃꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯑꯗꯣꯝꯁꯨ ꯀꯝꯄꯦꯅꯤ ꯊꯕꯛ ꯍꯣꯠꯅꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥꯕꯨ ꯃꯇꯝ ꯂꯩꯕꯗ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥ ꯉꯁꯤꯗꯤ ꯗ꯭ꯌꯨꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯦꯀꯣ ꯑꯩꯗꯤ ꯉꯁꯥꯏ ꯗ꯭ꯌꯨꯇꯤꯗ ꯂꯩ ꯃꯥꯜꯂꯦꯅ ꯊꯝꯃꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯔꯦꯕꯤꯇꯥ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯕꯣ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏꯗꯅ ꯊꯥꯒꯠꯆꯔꯤꯀꯣ ꯏꯁꯥ ꯏꯁꯥꯒꯤ ꯏꯊꯧ ꯀꯥꯏꯊꯣꯛꯄꯤꯔꯒ ꯀꯣ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯆꯪꯕꯤꯔꯛꯇꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯏꯕꯦꯝꯆꯥꯗꯁꯨ ꯑꯩꯅ ꯁꯤꯝꯇꯪ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯅ ꯁꯨꯝ ꯍꯥꯏꯖꯕꯅꯤꯀꯣ ꯏꯆꯟꯅꯤ ꯏꯆꯥꯅꯦꯅꯀꯣ ꯏꯃꯥꯟꯅꯕꯅꯦ ꯏꯃꯥꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯪꯅ 43 years ꯁꯨꯔꯕꯅꯤꯅ ꯑꯩꯅ 44 ꯆꯪꯉꯛꯄꯅꯤ ꯏꯃꯥꯟꯅꯕ ꯏꯃꯨꯡ ꯏꯃꯥꯟꯅꯕꯅꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨ ꯏꯕꯦꯝꯆꯥꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯀꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯩ ꯊꯝꯖꯒꯦꯀꯣ ꯍꯛꯆꯥꯡ ꯈꯔ ꯆꯥꯎꯊꯣꯛꯄꯗꯨꯒ ꯍꯦꯟꯕꯅꯦ ꯍꯣꯏ 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 ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯋꯦꯜꯀꯝ ꯏꯕꯦꯝꯆꯥ ꯃꯇꯝ ꯂꯩꯕꯗ ꯃꯪꯒꯣꯜ ꯑꯣꯏꯌꯨ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯏꯕꯦꯝꯆꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯊꯝꯖꯒꯦꯀꯣ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯍꯟꯕꯤꯌꯨ ꯏꯃꯧ ꯐꯪꯉꯃꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄꯨꯟꯁꯤꯗꯨ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯂꯣꯏꯅ ꯀꯥꯎꯔꯝꯃꯅꯤ ꯏꯃꯧ ꯏꯆꯥ ꯐꯪꯉꯃꯤꯅꯀꯣ ꯑꯗꯨꯒ ꯏꯕꯦꯝꯆꯥꯒꯤ ꯏꯆꯥꯅꯤꯄꯥ ꯑꯅꯤꯗꯤ ꯀꯔꯤ ꯖꯣꯕ ꯇꯧꯔꯤ ꯑꯝꯇꯪ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯈꯣꯏꯔꯝꯕ ꯌꯥꯕ ꯃꯤꯅꯤ ꯍꯣꯏ ꯇꯧꯖꯒꯦ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯏꯕꯦꯝꯆꯥ ꯃꯇꯝ ꯂꯩꯕꯗ ꯀꯥꯎꯕꯤꯒꯅꯨ ꯁꯪꯕ ꯃꯇꯝꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯃ ꯆꯪꯕꯤꯔꯛꯎꯀꯣ ꯁꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯅꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯩꯅꯦ ꯑꯩꯅ ꯋꯥꯔꯁꯨ ꯋꯥꯅ ꯈ꯭ꯋꯥꯡ ꯅꯥꯔꯁꯨ ꯅꯥꯟꯅ ꯁꯨꯝ ꯑꯦꯜꯕꯤ ꯊꯥꯔꯒ ꯅꯈꯣꯏ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯁꯦ ꯑꯗꯨꯅ ꯍꯣꯏ ꯏꯕꯦꯝꯆꯥꯅ ꯗ꯭ꯌꯨꯇꯤ ꯂꯩꯇꯕ ꯃꯇꯝꯗ ꯁꯨꯝ ꯆꯪꯕꯤꯔꯛꯎꯀꯣ ꯑꯩ ꯁꯨꯝ ꯋꯦꯜꯀꯝ ꯇꯧꯖꯒꯦ ꯑꯗꯣ ꯗ꯭ꯌꯨꯇꯤ ꯂꯩꯔꯒꯗꯤ ꯁꯨꯝ ꯄꯣꯊꯥꯕꯤꯌꯨ ꯀꯣ ꯗ꯭ꯌꯨꯇꯤ ꯍꯥꯏꯁꯤ ꯗ꯭ꯌꯨꯇꯤꯅꯤꯀꯣ ꯀꯝꯄꯦꯅꯤ ꯉꯁꯥꯏ ꯑꯦꯅꯤ ꯊꯕꯛ ꯖꯣꯕ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯃꯈꯥꯗ ꯁꯨꯕ ꯀꯧꯕꯅꯤꯅ ꯀꯣ ꯁꯨꯃꯥꯏꯅ ꯃꯇꯝ ꯂꯦꯟꯕꯁꯤꯁꯨ ꯃꯣꯏꯅꯁꯨ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯁꯪꯕ ꯃꯇꯝꯗꯗꯤ ꯏꯕꯦꯝꯆꯥꯅ ꯁꯨꯝ ꯄꯤꯔꯛꯎ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯊꯥꯕꯁꯤꯗꯤꯀꯣ ꯑꯅꯝꯕ ꯅꯨꯡꯗꯥꯡ 9:30 10 ꯁꯤꯒ ꯍꯧꯋꯤ ꯑꯗꯨꯒ ꯑꯌꯨꯛꯁꯤꯅ ꯑꯩ ꯄ꯭ꯔꯣꯒꯥꯝ ꯆꯠꯇ꯭ꯔꯒꯅ ꯑꯩ 9:30 10 ꯁꯤꯒ ꯁꯨꯝ ꯍꯧꯔꯦ ꯅꯨꯡꯊꯤꯟꯅ ꯄꯨꯡ 2 3ꯗꯩ ꯁꯨꯝ ꯍꯧꯕ ꯌꯥꯎꯏꯀꯣ ꯑꯍꯟꯗꯤ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯔꯤ ꯑꯇꯣꯝꯕꯗꯨꯅ ꯗ꯭ꯔꯥꯏꯚꯔꯅꯤ ꯑꯣ ꯀꯥꯏꯗꯦ ꯏꯕꯦꯝꯆꯥ ꯇꯥꯏꯕꯪꯄꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯏꯁꯣꯔꯅ ꯁꯦꯝꯃꯛꯄꯅꯤ ꯏꯃꯥ ꯏꯄꯥꯅ ꯄꯣꯛꯄꯤꯔꯝꯕꯅꯤꯀꯣ ꯀꯣ ꯑꯣꯖꯥ ꯀꯣ ꯍꯥꯏ ꯑꯗꯨꯅꯤ ꯏꯕꯦꯝꯆꯥ ꯇꯥꯏꯕꯪꯄꯥꯟ ꯃꯤꯑꯣꯏꯕ ꯑꯁꯤ ꯏꯃꯥ ꯏꯄꯥꯅ ꯑꯩꯈꯣꯏ ꯄꯣꯛꯄꯤꯔꯝꯕꯅꯤ ꯏꯃꯥ ꯏꯄꯥꯅ ꯊꯝꯕꯤꯔꯝꯕꯅꯤꯅ ꯃꯤ ꯈꯣꯡ ꯅꯥꯇꯣꯟ ꯖꯥ ꯈꯣꯡ ꯈꯨꯠ ꯁꯣꯏꯗꯕ ꯀꯧꯕꯅꯤꯅ ꯄꯨꯛꯆꯥꯛꯀꯤ ꯂꯥꯟꯊꯦꯡꯅꯕꯗ ꯀꯩꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯒꯣꯔꯃꯦꯟꯒꯤ ꯖꯣꯕꯇꯅ ꯒꯣꯔꯃꯦꯟ ꯖꯣꯕ ꯅꯠꯇꯦ ꯀꯣ ꯀꯩꯁꯨ ꯅꯠꯇꯕ ꯃꯤꯁꯇ꯭ꯔꯤ ꯑꯃꯅ ꯃꯌꯨꯝ RCC ꯍꯧꯗꯅ ꯂꯝ ꯂꯥꯛ ꯂꯧꯗꯅ ꯀꯔꯣꯔꯄꯇꯤ ꯑꯣꯏꯕ ꯌꯥꯎꯔꯤꯀꯣ ꯗ꯭ꯔꯥꯏꯚꯔ ꯑꯃꯃꯝꯅ ꯗ꯭ꯔꯥꯏꯚꯔ ꯑꯃ ꯑꯣꯏꯔꯛꯄꯗꯒꯤ ꯒꯥꯔꯤ ꯂꯤꯁꯤꯡꯒꯤ ꯃꯄꯨ ꯑꯣꯏꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯎꯕ ꯐꯪꯉꯦ ꯃꯤ ꯍꯥꯏꯁꯦ ꯃꯔꯝ ꯃꯣꯛꯄ ꯑꯃ ꯆꯪꯉꯤꯀꯣ ꯃꯔꯝ ꯃꯣꯛꯄꯗꯤ ꯂꯣꯏꯅ ꯃꯤ ꯑꯣꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥꯕꯨ ꯃꯪꯒꯣꯜ ꯅꯠꯇꯅ ꯊꯥꯒꯠꯆꯔꯤ ꯆꯥꯟꯗꯝ ꯑꯗꯣ ꯏꯕꯦꯝꯆꯥꯅ ꯁꯪꯕ ꯃꯇꯝꯗ ꯁꯨꯝ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯊꯝꯖꯒꯦ ꯀꯣ ꯆꯥꯛ ꯆꯥꯔꯒꯦ ꯑꯗ ꯏꯕꯦꯝꯆꯥꯗꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯏ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨꯁꯦ ꯉꯁꯤ ꯀꯔꯤ ꯍꯦꯟꯖꯥꯡ ꯆꯥꯏ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯗꯤꯜꯂꯤꯗꯤ ꯅꯨꯡꯁꯥ ꯁꯥꯔꯝꯒꯅꯤꯀꯣ ꯁꯥꯕ ꯈꯔ ꯀꯟ ꯃꯥꯜꯂꯦ ꯗꯤꯜꯂꯤꯁꯦ ꯈꯔ ꯁꯥ ꯃꯥꯜꯂꯦ ꯇ꯭ꯔꯤꯅ ꯕꯟꯁꯥ ꯇ꯭ꯔꯤꯅ ꯄꯔꯚꯨ ꯑꯗꯨ ꯆꯥꯗ꯭ꯔꯣ ꯋꯥꯅꯕ ꯑꯍꯨꯝ ꯊꯣꯛꯏ ꯍꯣꯏ ꯇꯧꯔꯛꯀꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯕꯦꯝꯆꯥ ꯊꯥꯒꯠꯆꯔꯤꯀꯣ ꯑꯩ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯏꯕꯦꯝꯆꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯋꯥꯔꯤ ꯇꯥꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯀꯌꯥꯗꯣ ꯀꯥꯎꯊꯣꯛꯄꯤꯔꯒ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯁꯨ ꯂꯣꯏ ꯂꯩꯔꯝꯃꯤꯅ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄꯤꯔꯒ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜꯗ ꯂꯩꯕꯤꯌꯣ
ꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯕꯗꯤ ꯍꯛꯆꯥꯡ ꯐꯕꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯍꯛꯆꯥꯡ ꯁꯣꯛꯄꯅꯤ ꯃꯥꯏꯊꯣꯡꯁꯨ ꯆꯨꯝꯗꯕꯅꯤꯀꯣ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯃꯣ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥ ꯋꯦꯜꯀꯝ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯀꯣ 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 ꯑꯣꯖꯥ ꯀꯣ ꯍꯥꯏ ꯀꯩꯕ ꯈꯥꯃꯦꯟ ꯑꯍꯤꯡꯕ ꯍꯩꯒꯔꯦ ꯑꯣ ꯌꯣ 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 ꯀꯣ 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 ꯑꯗꯨꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯨꯝ ꯉꯥꯡꯉꯤꯉꯩꯗ ꯂꯣꯏꯁꯤꯜꯂꯣꯏꯗ ꯃꯇꯝ ꯂꯥꯡꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯂꯥꯡꯊꯣꯛꯈ꯭ꯔꯦ ꯅꯪꯍꯧꯗꯔꯦ ꯅꯪꯍꯧꯗꯔꯦ ꯑꯩ ꯅꯪꯍꯧꯗꯔꯦ ꯀꯩ ꯍꯥꯏꯕ ꯌꯥꯏꯌꯦ ꯃꯥꯜꯂꯦ ꯍꯣꯏ 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 ꯃꯥꯟꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯁꯣꯝꯗꯤ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯒꯦ ꯑꯣ ꯏꯕꯦꯝꯆꯥ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯍꯪꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯗꯤ ꯏꯀꯥꯏꯀꯣ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯆꯔꯒꯦ ꯑꯩꯁꯦ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯖꯔꯤꯌꯦ ꯀꯣ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯖꯍꯧꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯏꯁꯩ ꯁꯛꯄ ꯑꯣꯏꯅ ꯁꯨꯝ ꯀꯁꯥꯗ ꯂꯩꯖꯔꯤꯌꯦ ꯏꯕꯦꯝꯆꯥ ꯇꯥꯏꯀꯣ ꯏꯕꯦꯝꯆꯥ ꯑꯩ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯇꯧꯖꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯨꯝ ꯅꯠ ꯁꯪꯀꯤꯔꯇꯟꯒꯤ ꯏꯁꯩ ꯁꯛꯄ ꯑꯣꯏꯅ ꯁꯨꯝ ꯆꯠꯆꯔꯤꯌꯦ ꯀꯁꯥ ꯀꯣ ꯌꯥꯝꯅ ꯐꯩ ꯋꯥ ꯊꯥꯒꯠꯆꯔꯤ ꯅꯣꯛꯅꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯏꯁꯥꯅ ꯄꯥꯝꯖꯔꯨꯕ ꯃꯔꯝꯅ ꯁꯨꯝ ꯅꯠ ꯁꯪꯀꯤꯔꯇꯟꯗ ꯑꯣꯏꯅ ꯈꯣꯡꯗꯥꯖꯔꯦ ꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯏꯁꯣꯔꯅ ꯅꯠ ꯁꯪꯀꯤꯔꯇꯟꯗ ꯀꯨꯝꯃꯒ ꯆꯥꯎ ꯑꯣꯏꯅ ꯇꯝꯃꯝꯃꯦ ꯑꯗꯨꯅ ꯅꯠ ꯁꯪꯀꯤꯔꯇꯟꯗ ꯁꯨꯝ ꯍꯣꯠꯅꯖꯔꯦ ꯏꯕꯦꯝꯆꯥ ꯏꯕꯦꯝꯆꯥꯅ ꯁꯨꯕ ꯀꯝꯄꯦꯅꯤꯗꯨꯗꯤ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒꯩꯅ ꯀꯌꯥꯃꯨꯛꯇꯤ ꯊꯥꯛꯄꯤ ꯆꯠꯂꯤꯗꯣ ꯁꯨꯝ ꯏꯕꯦꯝꯆꯥꯅ ꯁꯪꯕ ꯃꯇꯝꯗ ꯑꯩ ꯆꯦꯅꯦꯜꯗ ꯁꯨꯝ ꯆꯪꯉꯒ ꯑꯩ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯀꯥꯕꯣ ꯀꯥꯕꯣ ꯃꯤ ꯑꯗꯨꯃꯥꯏꯅꯗꯤ ꯌꯧꯗꯕꯅꯦ ꯑꯩ ꯚꯤꯗꯤꯑꯣꯗꯣꯀꯣ ꯑꯩꯅ ꯁꯨꯝ ꯍꯩꯇ ꯍꯩꯇꯅ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯍꯧꯅꯕ ꯍꯥꯏꯅ ꯁꯨꯝ ꯊꯝꯖꯕꯅꯦ ꯁꯨꯝ ꯆꯪꯉ ꯁꯨꯝ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯀꯣ ꯑꯩꯁꯨ ꯊꯥꯡ ꯇꯥ ꯖꯒꯣꯏꯗ ꯂꯩꯔꯝꯃꯤ ꯈꯔ ꯊꯥꯞꯄꯦ ꯑꯣ ꯑꯣ ꯑꯁ ꯌꯥꯝ ꯐꯩꯅ ꯑꯩ ꯊꯥꯡ ꯇꯥ ꯖꯒꯣꯏ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯥꯝꯅ ꯇꯧꯗ꯭ꯔ ꯌꯥꯗ꯭ꯔꯕ ꯀꯩꯅꯣꯅꯤ ꯍꯣꯏ ꯌꯦꯡꯖꯒꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯕꯦꯝꯆꯥ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨ ꯁꯪꯕ ꯃꯇꯝꯗ ꯍꯥꯏꯔꯤꯃꯤꯀꯣ ꯗ꯭ꯌꯨꯇꯤ ꯃꯇꯝꯗ ꯇꯧꯕꯤꯔꯅꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯆꯪꯉ ꯁꯨꯝ ꯌꯦꯡꯕꯤꯌꯣꯅ ꯍꯥꯏꯖꯔꯤꯀꯣ ꯊꯥꯡ ꯇꯥ ꯑꯁꯤꯗꯤ ꯌꯥꯝ ꯐꯩ ꯏꯁꯥꯒꯤ ꯂꯣꯏꯅꯅ ꯆꯠꯀꯗꯧꯕ ꯕꯤꯗ꯭ꯌꯥꯅꯤ ꯀꯣ ꯈꯨꯖꯤꯟ ꯈꯨꯅꯥ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯀꯔꯤꯒꯨꯝꯕ ꯖꯍꯥꯠ ꯇꯧꯕꯗꯁꯨ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯕ ꯏꯁꯥꯒꯤ ꯁꯦꯐꯇꯤꯅꯤ ꯊꯥꯡ ꯇꯥ ꯍꯥꯏꯕꯁꯤꯀꯣ ꯑꯩ ꯊꯥꯡ ꯇꯥꯁꯦ ꯇꯝꯍꯧꯗ꯭ꯔꯦ ꯈ꯭ꯋꯥꯡ ꯅꯥꯔꯦ ꯆꯥꯛ ꯍꯥꯞꯄꯅꯣ ꯍꯥꯏꯔꯣ ꯑꯗꯨꯃꯥꯏꯅ ꯍꯤꯟꯖꯥꯡ ꯂꯣꯏ ꯂꯥꯡꯗꯣꯏꯔꯕ ꯀꯣꯜꯂꯤꯅ ꯈꯪꯉꯤꯅ ꯍꯤꯟꯖꯥꯡꯗꯣ ꯈꯤꯇꯪ ꯈꯤꯇꯪ ꯊꯝꯃꯣ ꯍꯣꯔꯦꯟ ꯑꯗꯨꯃꯥꯏꯅ ꯃꯌꯨꯝꯗꯒ ꯊꯦꯡꯉꯗꯤ ꯆꯥꯛ ꯍꯥꯞꯄꯝꯗꯣꯏꯗꯤ ꯍꯥꯏꯔꯝꯃꯦ ꯈꯤꯇꯪ ꯈꯤꯇꯪ ꯊꯝꯕꯤꯒꯦ ꯍꯥꯞꯄꯝꯃꯣ ꯍꯥꯏꯕ ꯑꯇꯩ ꯍꯤꯟꯖꯥꯡꯗꯤ ꯂꯩꯇꯦ ꯀꯩ ꯍꯤꯟꯖꯥꯡ ꯄꯤꯖꯗꯣꯏꯕ ꯆꯥꯔꯣꯏ ꯃꯤ ꯆꯥꯔꯣꯏ ꯑꯗꯨꯗꯤ ꯃꯤ ꯆꯥꯔꯣꯏ ꯍꯤꯟꯖꯥꯡ ꯁꯤ ꯈꯛꯇꯔꯣ ꯃꯊꯟꯇꯅꯤ ꯊꯣꯡꯉꯤꯁꯦ ꯍꯤꯟꯖꯥꯡ ꯆꯥꯅꯤꯡꯗꯦ ꯏꯟꯖꯥꯡ ꯊꯣꯡꯗ꯭ꯔꯤ ꯆꯥꯛ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣ ꯍꯣꯏ ꯌꯦꯡꯕꯤꯒꯦ ꯑꯩ ꯑꯣꯖꯥ ꯀꯨꯏꯅ ꯑꯣꯏꯔꯝꯃꯦ ꯋꯥꯎ ꯑꯗꯣ ꯀꯩ ꯊꯥꯗꯣꯛꯏꯃꯗꯨꯒ ꯑꯣꯖꯥ ꯍꯥꯏꯁꯦ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯔꯥ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅ ꯑꯣꯏꯕꯤꯔꯝꯕ꯭ꯔꯥ ꯏꯕꯦꯝꯆꯥ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯅ ꯑꯣꯏꯔꯝꯃꯤꯕ꯭ꯔꯥ ꯃꯈꯨꯠꯀ ꯇꯠꯈ꯭ꯔꯕꯣ ꯃꯈꯨꯠꯀ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯅ ꯀꯩꯗꯧꯔꯦ ꯏꯁ
ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯒ ꯑꯣꯏꯕꯤꯔꯝꯃꯤꯕ꯭ꯔꯥ? ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯑꯩ ꯏꯕꯦꯝꯆꯥ ꯆꯪꯉꯛꯄ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ, ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥꯕꯨ꯫ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯣꯏꯕꯤꯔꯝꯃꯤꯕ꯭ꯔꯥ? ꯃꯤ ꯑꯃ ꯇꯥꯏ꯫ ꯄꯥꯎ ꯂꯥꯂꯨꯝ ꯖꯧꯜ ꯍꯥꯏ꯫ ꯊꯦꯡꯛ ꯌꯨ ꯄꯥꯎ ꯊꯥꯒꯠꯆꯔꯤ, ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯕꯒꯤꯗꯃꯛꯇ ꯋꯦꯜꯀꯝ ꯇꯧꯖꯔꯤ, ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯥꯂꯨꯝ ꯖꯃꯨꯜ, ꯂꯥꯂꯨꯝ ꯖꯧꯜ ꯊꯥꯒꯠꯆꯔꯤ, ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯕꯒꯤꯗꯃꯛꯇ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯥꯗꯕꯗꯒꯤ ꯇꯣꯛꯂꯤꯅꯦ, ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯅꯤ꯫ ꯋꯥꯎ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯥꯗꯅ ꯇꯣꯛꯈꯤꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯆꯠꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ? ꯍꯥꯏꯗꯤ ꯑꯗꯣꯝꯒꯤ ꯂꯩꯕꯤꯔꯝꯕ ꯅꯨꯄꯥꯗꯨꯅꯦꯕꯀꯣ꯫ ꯃꯥꯛꯇꯤ ꯀꯩ ꯊꯕꯛ ꯇꯧꯔꯝꯃꯤ ꯏꯕꯦꯝꯆꯥ? ꯅꯪ ꯅꯨꯄꯥꯗꯣ ꯀꯩ ꯊꯕꯛ ꯇꯧꯔꯝꯃꯤ? ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯅꯪꯅ ꯇꯣꯛꯊꯣꯛꯑꯗꯨ ꯅꯨꯡꯁꯤ ꯂꯩꯔꯒ ꯃꯥꯅ ꯀꯔꯤꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯑꯝꯃꯤꯅꯣ? ꯑꯗ ꯃꯥꯛꯇꯤ ꯀꯩ ꯊꯕꯛ ꯇꯧꯔꯤ? ꯂꯥꯂꯨꯝꯖꯥꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ, ꯅꯪꯅ ꯏꯔꯩ ꯀꯣꯃꯦꯟꯗꯨ ꯌꯥꯝ ꯅꯨꯡꯁꯤ, ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ ꯀꯣ꯫ ꯊꯥꯡ ꯇꯥꯒꯤ ꯑꯣꯏꯕꯅꯤ ꯍꯥꯏ꯫ ꯃꯥꯛꯇꯤ ꯀꯩ ꯊꯕꯛ ꯇꯧꯔꯝꯃꯤ? ꯃꯥꯛꯇꯤ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯅꯪ ꯅꯨꯄꯥꯗꯣ? ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯄꯥꯝꯗꯦ ꯅ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏ꯫ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯄꯥꯝꯗꯦꯅ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯥ ꯌꯥꯗꯕꯀꯣ꯫ ꯀꯩꯗꯧ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯑꯣꯏꯗꯕ ꯂꯩꯕ꯭ꯔꯣ? ꯄꯩꯁꯥ ꯇꯥꯟꯕꯗꯕꯨ, ꯖꯣꯕ ꯊꯤꯕꯗꯕꯨ, ꯖꯣꯕ ꯇꯧꯕꯗꯕꯨ ꯃꯄꯥꯟ ꯊꯣꯛꯑꯣꯏꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣꯅꯦ? ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯊꯥꯗꯣꯛꯀꯅꯤ, ꯍꯧꯖꯤꯛ ꯊꯕꯛꯗꯤ ꯇꯧꯔꯤꯅꯦꯀꯣ, ꯀꯔꯤꯝ ꯀꯥꯏꯗꯦ ꯑꯗꯨ ꯊꯕꯛꯇꯣ ꯐꯖꯅ ꯁꯨꯕꯤꯔꯣ, ꯐꯖꯅ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯔꯣ, ꯁꯦꯟ ꯇꯥꯟꯕꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯣ꯫ ꯑꯗꯣ ꯃꯥꯅ ꯄꯥꯝꯗꯕ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯗꯨꯗꯤ ꯃꯥꯅ ꯄꯥꯝꯗꯕꯗꯤ ꯅꯪ ꯇꯧꯕꯤꯗꯦꯗꯅꯀꯣ꯫ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯄꯥꯝꯗꯦꯅꯦ, ꯄꯥꯝꯗꯦꯅ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏ꯫ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯃꯥꯅ ꯄꯥꯝꯖꯗꯕ꯫ ꯍꯣꯏ ꯍꯣꯏ, ꯃꯤ ꯍꯥꯏꯁꯦ ꯑꯝꯇ ꯃꯥꯟꯅꯗꯦꯀꯣ, ꯈꯨꯠ ꯃꯁꯥ ꯃꯉꯥ ꯃꯥꯟꯅꯗꯦ, ꯅꯨꯄꯥꯗꯁꯨ ꯅꯨꯄꯥ ꯃꯈꯜ ꯌꯥꯝꯃꯦ꯫ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯕꯨ ꯏꯕꯦꯝꯆꯥꯒꯤ ꯄꯨꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ꯫ ꯏꯆꯥꯅꯨꯄꯥ ꯑꯅꯤꯃ, ꯅꯨꯄꯤ ꯑꯃ, ꯃꯣꯏꯁꯨ ꯃꯥ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯄꯨꯕ ꯉꯝꯃꯦ꯫ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯅ ꯂꯥꯏꯔꯤꯛ ꯇꯝꯃꯦ, ꯏꯆꯥꯅꯨꯄꯤꯗꯣ ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯤꯔꯣ, ꯕꯁ ꯂꯣꯏꯔꯦ꯫ ꯁꯨꯝ ꯅꯨꯡꯉꯥꯏꯖꯔꯒꯅꯤ, ꯃꯄꯨꯅ ꯁꯨꯝ ꯊꯧꯖꯥꯟꯕꯤꯔꯛꯀꯅꯤꯀꯣ꯫ ꯃꯇꯝ ꯂꯥꯟꯊꯣꯛꯈ꯭ꯔꯦ, ꯂꯣꯏꯁꯤꯜꯍꯧꯗ꯭ꯔꯦ ꯑꯩꯁꯨ꯫ ꯑꯩꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯃꯤꯁꯤ
ꯂꯩꯔꯝꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯍꯧꯅꯗꯦ ꯃꯤꯑꯣꯏꯕ ꯍꯥꯏꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛ ꯍꯥꯏꯁꯤ ꯂꯣꯏꯅ ꯏꯁꯣꯔꯅ ꯇꯝꯕꯅꯤꯀꯣ ꯑꯗꯨꯅ ꯑꯍꯟꯁꯤꯡ ꯍꯥꯏꯗꯨꯗꯤ ꯀꯞꯄꯒ ꯅꯣꯛꯄꯒ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯩ ꯂꯥꯏꯕꯛ ꯊꯤꯔꯨꯅꯤ ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯂꯩꯔꯦ ꯏꯆꯥ ꯅꯨꯄꯤ ꯑꯃ ꯂꯩꯔꯦ ꯏꯆꯥꯁꯨ ꯕꯤꯗ꯭ꯌꯥ ꯑꯃ ꯁꯨꯝ ꯍꯣꯠꯅꯔꯤ ꯃꯗꯨꯒ ꯀꯩꯁꯨ ꯂꯥꯏꯕꯛ ꯊꯤꯉꯥꯏꯇꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯁꯦ ꯀꯅꯥ ꯀꯧꯔꯤ ꯍꯥꯏꯕꯗ ꯃꯆꯥ ꯃꯁꯨ ꯀꯅꯥꯝ ꯂꯩꯖꯗ꯭ꯔꯕ ꯃꯔꯝ ꯃꯊꯨꯝ ꯂꯩꯖꯗ꯭ꯔꯕ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯕ ꯀꯣ ꯅꯣꯡꯃꯒꯤ ꯈꯥꯅꯤꯔ ꯆꯥꯕꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯀꯧꯔꯦꯀꯣ ꯑꯩꯈꯣꯏ ꯅꯣꯏ ꯂꯥꯏꯕꯛ ꯊꯤꯕ ꯀꯧꯗꯦ ꯈꯨꯠ ꯄꯥꯜꯂꯤ ꯃꯤꯠ ꯄꯥꯜꯂꯤ ꯍꯧꯖꯤꯛ ꯅꯪ ꯗꯦꯜꯂꯤꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯤ ꯏꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯀꯥꯏ ꯀꯣꯠꯇꯣꯏꯅꯣ ꯂꯥꯏꯕꯛ ꯊꯤꯕ ꯀꯧꯗꯦ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯍꯟꯊꯅ ꯈꯜꯂꯗꯤ ꯀꯗꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯅꯤ ꯃꯤ ꯑꯣꯏ ꯉꯝꯒꯅꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯀꯗꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤ ꯁꯣꯔꯣꯛꯇ ꯂꯝꯖꯥꯎꯗ ꯐꯨꯠꯄꯥꯠꯇ ꯇꯥꯎꯟꯗ ꯕꯤꯈꯥꯅꯤꯔ ꯆꯥꯕ ꯎꯈꯥꯗ ꯇꯨꯝꯕ ꯃꯣꯏꯗꯣ ꯃꯔꯥꯏꯕꯛ ꯊꯤꯕ ꯀꯧꯔꯦꯀꯣ ꯅꯣꯏ ꯑꯩꯈꯣꯏꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯀꯧꯗꯦ ꯌꯨꯝ ꯆꯠꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯀꯧꯗꯦ ꯌꯥꯝ ꯐꯕ ꯅꯨꯡꯉꯥꯏ ꯍꯣꯏ ꯃꯥꯡꯕ ꯂꯩꯇꯦ ꯑꯗꯨꯒꯤ ꯋꯥꯔꯤꯇꯅꯤꯀꯣ ꯑꯗꯣ ꯃꯥꯅ ꯅꯪꯕꯨ ꯈꯟꯕꯤꯗ꯭ꯔꯒꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯇꯦ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ Bây giờ tôi chắc là anh muốn nhận ra mà apa mau bapak ada cái ăn học con cái xin được tôi thà rồi cho học là xin xin một cấp được mà là mình xin được cái ăn nó mà thấy thằng nào biết là làm sao vậy kalau mahi mana tu dah kasih ni tu mahi mana tu dah kasih mấy cái nó lạnh nó cắn cái ꯑꯗꯨꯃꯥꯏꯅ ꯑꯩ ꯂꯥꯏꯕꯛ ꯊꯤꯕꯤꯅꯤ ꯍꯥꯏꯅ ꯈꯟꯕꯗꯤ ꯌꯥꯗꯦꯀꯣ ꯏꯆꯥꯒꯤꯗꯤ ꯑꯉꯥꯡ ꯀꯌꯥꯅꯣ ꯑꯩꯒꯤꯁꯨ ꯅꯪꯒ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯁꯨ ꯑꯍꯨꯝꯅꯤ ꯅꯪꯒꯤꯅ ꯅꯨꯄꯥ ꯑꯅꯤ ꯌꯥꯎꯕ ꯀꯣ ꯑꯩꯒꯤꯅ ꯅꯨꯄꯤ ꯃꯇ ꯑꯍꯨꯝꯅꯤ ꯏꯕꯦꯝꯆꯥ không có một cái tuần nào nên ăn được không có tuần là không có cái tuần ở trong này ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯅꯨꯄꯤꯅꯕꯨ ꯍꯦꯟꯅ ꯀꯥꯟꯅꯕꯅꯤ ꯅꯤꯡꯊꯦꯝ ꯃꯐꯝ ꯂꯥꯛꯑꯦ ꯇꯥꯃꯣ ꯀꯔꯤ ꯆꯥꯔꯤꯅꯣ ꯊꯦꯡꯀ꯭ꯌꯨ ꯅꯤꯡꯊꯦꯝ ꯁꯪꯒꯣꯝ ꯈꯦꯔ ꯆꯥꯕꯅꯦ ꯁꯪꯒꯣꯝ ꯈꯦꯔ ꯆꯥꯕꯅꯦ ꯂꯥꯏꯔ ꯀꯠꯄ ꯀꯣ ꯅꯤꯡꯊꯦꯝ ꯆꯥꯛ ꯆꯥꯔꯕꯣ ꯅꯤꯡꯊꯦꯝ ꯊꯥꯒꯠꯆꯔꯤ ꯀꯣ ꯇꯥꯃꯣ ꯆꯦꯅꯦꯜ ꯆꯪꯉꯛꯄꯩꯗꯃꯛꯇ ꯅꯤꯡꯊꯦꯝ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯅꯤ ꯏꯕꯦꯝꯆꯥ ꯂꯥꯏꯕꯛꯀ ꯇꯝꯕꯅꯤ ꯀꯅꯥꯗ ꯇꯦꯡꯊꯥꯎꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯎꯔꯧ ꯑꯃ ꯂꯩꯕꯅꯤꯀꯣ ꯊꯣꯛꯎꯔꯕ ꯂꯥꯏꯕꯛꯀꯤ ꯇꯥꯔꯨꯕ ꯗꯣꯁꯥꯅꯤ ꯀꯅꯥꯗ ꯇꯦꯡꯊꯥꯔꯨꯗꯒꯦ ꯍꯥꯏꯗꯣ ꯇꯥꯕ꯭ꯔꯥ ꯏꯕꯦꯝꯆꯥ ꯊꯣꯛꯎꯔꯕ ꯂꯥꯏꯕꯛꯀꯤ ꯇꯥꯔꯨꯕ ꯗꯁꯥꯅꯤ ꯀꯅꯥꯗ ꯇꯦꯡꯊꯥꯔꯨꯗꯒꯦ ꯁꯣꯔꯥꯏꯅ ꯇꯤꯟ ꯇꯤꯜꯂ ꯏꯃꯥꯏ ꯇꯥꯏꯒ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯌꯦ ꯔꯦꯕꯤꯗꯥ ꯆꯥꯗ꯭ꯔꯤ ꯀꯀꯥ ꯆꯥꯗ꯭ꯔꯤ ꯀꯀꯥ ꯂꯣꯏꯁꯤꯜꯂꯒ ꯆꯥꯔꯨꯔꯒꯦ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯆꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯅꯨꯡꯉꯥꯏꯊꯣꯛꯎ ꯀꯣ ꯅꯤꯡꯊꯦꯝ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯣ ꯇꯥꯃꯣ ꯆꯦꯅꯦꯜꯗ ꯅꯤꯡꯊꯦꯝ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯁꯤꯠꯄꯤꯌꯨ ꯍꯥꯏꯗꯣ ꯑꯃꯗꯨꯅ ꯆꯠꯂꯨ ꯐꯪꯗꯦ ꯇꯧꯕꯤꯗꯨꯃꯤꯗꯣ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯤ ꯂꯩꯗꯅ ꯂꯨꯄꯥ ꯆꯟꯗꯣꯏꯅꯦꯕ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯇꯅꯦ
หลวงด้วยนะ กลายเป็นหลงด้วยนะเบดาจ้าดีหนึ่งเทียมกันยังใจคุมโมดูกันหลายมันจังตัวโมเบี่ยมจ่าเลยดีบ่เบี่ยมจ่าเกี่ยวจีดีเลยใช้จานพี่กันนั่งก็ตะเลยกว่าตาไปเบี่ยมจ่าจีดีเลยเด้อจ่าเลยกังช่วยใจเย่หลายสู้ตัวแบบนี้ไอ้กิสู้ไอ้น่ะไอ้ประตูตัวบิลมตัวโมตัวแบบนี้acumbani taye ho adune acumbani aduna idi khara nu chei harau ba kha no khop pa sira awana ka wa hatare ka anna hoji dilida chani piga nanga tani college sa yam sa ge si chani pa ri man pule na ka lo ji na chani piga dili re ba ka chani pi lai tam ba ge thêm cha này cứ đi mà cứ đi lấy ấy năng cứ đi lấy ô sao Sana pidi mana puja le ye ai sana puja le nang pi le o nang pi jumpa la ba ta mo che san ma ro thêm ai sama na te Ini semua kita ya seperti ya, dari formal ya ini juga. Keren. Pale, oh, mai masa masudi dili dia sumai di bra. Thêm LB Luidri bên thấu lùi rồi ní kita ngay đây bên thấu jadi bim chana jadi dili se nang piga punan leba no ini terlei sia con này nhưng thiên cái trên này chỉ vô cái này pothap pham cái ấy ba pothap pham channel Manipur hai ba nhưng thêm ô để nong piga phải thôi che cưới lấy che Manipur chắc gì bỏ nhưng thêm cái channel sẽ cái gì lấy cái gì bên đâu chắc chắn là bỏ bên đâu thắp lối xe là bỏ bên đâu
ꯕꯦꯝ ꯆꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯟꯒꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯗ꯭ꯔꯥ ꯕꯦꯝ ꯆꯥ ꯁꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯪꯉꯨꯀꯣ ꯖꯦꯂꯤꯕꯤꯗ ꯕꯦꯝꯆꯥꯒꯤ ꯏꯆꯥꯅꯤꯄꯥ ꯑꯅꯤꯒ ꯂꯩꯃꯤꯟꯅꯩꯕ ꯌꯨꯝꯗꯀꯣ ꯇꯥꯃꯣ ꯑꯩꯗꯤ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯑꯩꯒꯤꯗꯤ ꯕ꯭ꯂꯨ ꯄꯥꯝꯃꯦ ꯍꯥꯏꯖꯕꯅꯤ ꯆꯦꯅꯦꯜ ꯄꯥꯏꯗ꯭ꯔꯒ ꯕ꯭ꯂꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯆꯠꯂꯔꯣꯏ ꯃꯅꯤꯄꯨꯔꯗ ꯍꯟꯅꯤꯡꯗ꯭ꯔꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯀꯔꯤꯒꯤꯅꯣꯅꯦ ꯀꯩꯒꯤꯅꯣ ꯕꯦꯝꯆꯥ ꯏꯆꯥꯅꯨꯄꯤ ꯂꯩꯔꯤ ꯏꯆꯥꯅꯨꯄꯥ ꯂꯩꯔꯤ ꯀꯩꯗꯧꯕꯒꯤ ꯍꯜꯂꯣꯏꯗꯣꯏꯅꯣ ꯅꯣꯡꯃꯇ ꯍꯟꯅꯤꯡꯗ꯭ꯔꯦ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯣꯏ ꯀꯔꯤꯒꯤꯅꯣꯅꯦ ꯐꯠꯇꯦꯗ ꯌꯨꯝꯗ ꯍꯜꯂꯣ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯩꯒꯤꯅꯣ ꯕꯦꯝꯆꯥꯅ ꯃꯅꯤꯄꯨꯔꯗ ꯍꯜꯂꯔꯣꯏ ꯍꯥꯏꯁꯦ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯥꯗ ꯂꯩꯔꯤꯗꯤ Six double zero six double zero 23 08623 60023 Hello কানা অবিরবা আপনার এখন কল করছে যে হ্যাঁ হ্যাঁ সঙ্গীতা যে হাসবেন হ্যাঁ কোন স্যার কোন ইন্স্যুরেন্স মানে হ্যাঁ আজকে দিছো না নি বললেন দিদি তো নাই আমি তো ভাইয়েরতে আছি এখন অন্য ফোনটাই করছি আমি আচ্ছা আমি ঘরে যাওয়ার পর আমি আপনার স্যার কাছে আমি রিটার্ন ফোন করি হ্যাঁ আমি আমি আধা ঘন্টা পরে যাইব ঠিক আছে স্যার ঠিক আছে আচ্ছা হ্যাঁ বন্ধঙ্গি ইন্স্যুরেন্স হামনাবে 야 물론 그 이네 들어네 오늘 운동다 câu rộng 아 cái sao câu 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 là gì nhỉ chúng ta đối chàng thì câu là gì là cái gì câu là cái gì cái tôi mới sang tôi ai mỗi tập phẩm thuộc bài đi ở đúng tông ní mình thấy như rồi đấy là ai mà cũng xin lấy này thôi chúng mi đừng trái đó ai mỗi tập phẩm thuộc bài đi ở đúng tông ní ai mà cũng xin lấy đi đây là số chúng ta giao tới thì cầm hành tàu của những ngang sinh đó năng lấy thôi năng lấy cái này năng ta nào còn tàu cái này ngang sinh được cái làm bị lỗi nó xem cái đấy đó năng tàu thuộc cái tàu cái số năng đủ cái này là cái đi cầm hành nó già ní còn cha sinh được cái này mình là cái năng lấy nó sinh cái đồ mình na năng lấy tàu thuộc cái chúng tàu là cái ngang sinh được cái này tàu mình chúng ta
थारी पिसारी पिलो गंदे ये तो ना पे जाओ ꯀꯅꯥꯒꯤ सो इसिंग वादी ꯄꯤꯗ꯭ꯔꯤꯕ ये ने वा ꯃꯕꯨꯡꯁꯤꯡꯅꯁꯨ ꯏꯕꯦꯝꯆꯥꯒꯤꯁꯨ ꯃꯊꯧ ꯇꯥꯏꯅ ꯅꯪꯅ ꯁꯨꯝ ꯍꯟꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯄꯥꯒ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯆꯨꯝꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯍꯨꯝꯁꯦ ꯃꯄꯥꯒ ꯂꯩꯃꯤꯟꯅꯩꯗꯨꯔꯥ ꯑꯩ ꯃꯁꯤ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯆꯪꯉꯔꯣꯏꯌꯦ ꯑꯗꯨꯗꯤ ꯑꯉꯥꯡꯁꯤꯡ ꯃꯄꯥꯒ ꯂꯩꯃꯤꯟꯅꯔꯤꯑꯕ ꯆꯨꯝꯃꯕ ꯍꯧꯖꯤꯛ ꯏꯕꯦꯝꯆꯥꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯏꯆꯥꯅꯨꯄꯥꯁꯨ ꯃꯄꯥꯒ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯕ꯭ꯔꯥ ꯏꯕꯦꯝꯆꯥ ꯃꯄꯥꯒ ꯂꯩꯌꯦ ꯑꯗꯨꯅꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯃꯃꯥ ꯇꯣꯕꯤ ꯂꯩꯔꯦ ꯑꯗꯣ ꯏꯕꯦꯝꯆꯥꯗꯤ ꯃꯣꯏ ꯕꯕꯥꯅ ꯂꯥꯛꯑꯣꯒ ꯍꯥꯏꯔꯛꯇ꯭ꯔꯕ ꯍꯥꯏꯕ ꯆꯤꯡꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒꯁꯦ ꯀꯣ ꯑꯋꯥꯕꯁꯨ ꯁꯨꯝ ꯂꯩ ꯑꯅꯪꯕꯁꯨ ꯁꯨꯝ ꯂꯩ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯗ ꯃꯃꯥꯗꯨꯗꯤ ꯐꯕ꯭ꯔꯥ ꯂꯩ ꯃꯃꯥ ꯑꯇꯣꯝꯕꯤꯗꯤ ꯐꯕ꯭ꯔꯥ ꯑꯗꯨꯒ ꯑꯀꯣꯝꯂꯧꯕꯗꯨꯗꯤ ꯃꯆꯥꯁꯤꯡꯗꯣ ꯂꯨ ꯇꯧꯕ꯭ꯔꯕ ꯃꯆꯥꯁꯤꯡꯗꯣ ꯂꯨꯅ ꯇꯧꯏ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯍꯥꯏꯗꯦ ꯑꯗꯣ ꯑꯉꯥꯡꯁꯤꯡꯗꯨꯗꯤ ꯂꯨꯅ ꯇꯧꯕꯤꯔꯒ ꯃꯃꯥꯗꯨꯅ ꯇꯧꯏ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯑꯣꯀꯦ ꯏꯕꯦꯝꯆꯥ ꯑꯩꯁꯨ ꯂꯣꯏꯔꯦ ꯃꯊꯪ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯏꯆꯤꯟꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝꯆꯥꯒꯤ ꯋꯥ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯃꯣꯏꯗ ꯄꯥꯜꯂꯤ ꯀꯣ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝꯆꯥ ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤꯅꯤꯀꯣ ꯑꯗꯣ ꯏꯆꯥꯁꯤꯡꯗꯤ ꯃꯤꯔꯥꯏꯕꯤꯅꯨ ꯏꯆꯥꯁꯤꯡꯗꯤ ꯂꯨꯅ ꯇꯧꯕꯤꯌꯨ ꯏꯕꯦꯝꯆꯥꯒꯤꯁꯨ ꯄꯨꯟꯁꯤ ꯂꯝꯕꯤ ꯌꯦꯡꯉꯨꯀꯣ ꯑꯩ ꯍꯪꯗꯦ ꯑꯣꯀꯦ ꯏꯕꯦꯝꯆꯥ ꯊꯦꯡꯀ꯭ꯌꯨ ꯃꯊꯪ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯤꯔꯛꯎ ꯏꯕꯦꯝꯆꯥꯕꯨ ꯊꯥꯒꯠꯆꯔꯤ ꯁꯞꯄꯣꯔꯠ ꯇꯧꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯅꯪꯅ ꯍꯪꯗ꯭ꯔꯒꯁꯨ ꯏꯆꯥꯁꯤꯡꯗꯤ ꯂꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯍꯣꯏ ꯑꯩꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯍꯪꯉꯦꯅ ꯏꯕꯦꯝꯆꯥꯅ ꯋꯥꯔꯧꯕꯗꯤ ꯌꯥꯗꯦ ꯀꯣ ꯑꯩꯗꯤ ꯅꯨꯡꯁꯤꯅ ꯁꯨꯝ ꯍꯪꯕꯅꯤ ꯀꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯒ ꯑꯋꯥꯕ ꯀꯥꯎꯊꯣꯛꯄꯅꯤ ꯂꯣꯏꯅ ꯀꯣ ꯑꯗꯣ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯑꯗꯨ ꯆꯪꯕꯤꯔꯛꯎ ꯏꯕꯦꯝꯆꯥ ꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯕꯤꯔꯛꯎ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯏꯕꯦꯝꯆꯥ ꯉꯁꯤꯒꯤꯗꯤ बाय बाय विक्राइम थोड़ी सी